ꯑꯍꯥꯟꯕꯃꯛꯇꯗ ꯆꯦꯅꯦꯜ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯌꯥꯝꯕꯨ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯃꯤꯔꯥ ꯊꯣꯛꯆꯣꯝꯅ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯌꯥꯝꯒꯤꯗꯃꯛꯇ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯕ ꯐꯨꯡꯒꯥ ꯋꯥꯔꯤ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯏꯕꯤꯔꯛꯄꯅ ꯌꯥꯏꯈꯣꯝꯕ ꯁꯝꯖꯦꯠ ꯁꯥꯕꯝ꯫ ꯍꯧꯖꯤꯛ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯋꯥꯔꯤ ꯑꯁꯤ ꯈꯨꯗꯣꯜ ꯇꯝꯖꯔꯤ꯫ ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯊꯔꯣ ꯊꯝꯕꯥꯜꯅ ꯐꯨꯒꯥꯏꯅ ꯁꯥꯠꯂꯕ ꯌꯥꯝꯅ ꯅꯤꯡꯊꯤꯖꯔꯕ ꯆꯥꯎꯔꯕ ꯄꯨꯈ꯭ꯔꯤ ꯑꯃꯒꯤ ꯇꯣꯔꯕꯥꯟꯗ ꯐꯝꯗꯨꯅ ꯂꯩꯁꯦꯝꯕꯤ ꯃꯥꯒꯤ ꯅꯨꯡꯁꯤꯖꯕ ꯍꯦꯟꯊꯣꯏꯕ ꯃꯥꯕꯨ ꯉꯥꯏꯗꯨꯅ ꯂꯩꯖꯔꯤ꯫ ꯐꯅ ꯀꯨꯏꯅ ꯉꯥꯏꯕ ꯌꯥꯕ ꯉꯥꯏꯖꯔꯕꯁꯨ ꯍꯦꯟꯊꯣꯏꯕ ꯃꯥꯗꯤ ꯃꯐꯝ ꯑꯗꯨꯗ ꯂꯥꯛꯂꯝꯗꯦ꯫ ꯍꯦꯟꯊꯣꯏꯕ ꯃꯥꯅ ꯂꯥꯛꯀꯗꯧꯕ ꯂꯝꯕꯤ ꯑꯗꯣꯝꯗ ꯌꯦꯡꯗꯨꯅ ꯈꯔ ꯁꯥꯎꯔꯞꯅ ꯃꯆꯤꯟꯗ ꯁꯣꯟꯖꯩ꯫ ꯅꯨꯃꯤꯠ ꯑꯋꯥꯊꯣꯂꯣꯝꯂꯕ ꯃꯇꯝꯁꯤ ꯐꯥꯎꯕ ꯅꯨꯄꯤ ꯑꯩꯅ ꯃꯥꯕꯨ ꯉꯥꯏꯔꯤꯕꯁꯦ ꯀꯔꯤꯁꯨ ꯈꯪꯗꯕ ꯁꯥꯔꯗꯅ ꯑꯗꯣꯝꯅ ꯉꯥꯏꯍꯥꯛ ꯌꯦꯡꯂꯝꯂꯒ ꯉꯥꯏꯍꯥꯛꯇꯪꯒ ꯉꯥꯏꯔꯒꯦ꯫ ꯂꯥꯛꯇ꯭ꯔꯕꯗꯤ ꯑꯩꯁꯨ ꯏꯌꯨꯝ ꯃꯣꯡꯕ ꯏꯔꯥ-ꯌꯥꯏꯗ ꯍꯟꯈ꯭ꯔꯒꯦ꯫ ꯃꯃꯥꯁꯨ ꯅꯤꯡꯗꯕꯤꯗꯨꯒꯤ ꯁꯦꯕꯥ ꯇꯧꯅꯕ ꯍꯣꯠꯅꯕꯗ ꯑꯩꯒꯤ ꯃꯇꯝ ꯐꯥꯎꯕ ꯈꯥꯏꯗꯣꯛꯄ ꯉꯝꯗ꯭ꯔꯕꯅꯤ ꯃꯥ꯫ ꯑꯁꯨꯝꯅ ꯋꯥꯈꯜꯗ ꯈꯟꯗꯨꯅ ꯁꯥꯎꯅꯤꯡꯅ ꯉꯥꯏꯍꯥꯛ ꯐꯝꯗꯨꯅ ꯉꯥꯏꯔꯤ꯫ ꯁꯣꯝꯗꯅ ꯍꯦꯟꯊꯣꯏꯕ ꯆꯥꯛ ꯏꯁꯤꯡ ꯑꯗꯨ ꯐꯖꯅ ꯊꯤꯗꯣꯛꯂꯝꯂꯒ ꯄꯨꯡꯒꯩ ꯇꯨꯝꯗꯨꯅ ꯂꯩꯔꯤꯕ ꯃꯃꯥ ꯏꯕꯦꯝꯃ ꯉꯥꯟꯕꯤꯇꯣꯟꯗ ꯌꯦꯡꯂꯗꯨꯅ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯏꯃꯥ, ꯆꯥꯛ ꯊꯤꯔꯝꯂꯕꯅꯤ, ꯑꯩ ꯑꯁ꯭ꯋꯥꯏ ꯐꯥꯎꯕ ꯊꯣꯛꯂꯨꯈꯤꯒꯦꯀꯣ꯫ ꯁꯤ ꯍꯥꯏꯔꯝꯗꯨꯅ ꯍꯥꯊꯨ-ꯍꯥꯊꯨ ꯍꯥꯏꯅꯈꯤꯕ ꯃꯐꯝ ꯑꯗꯨ ꯇꯝꯅ ꯆꯦꯟꯈꯤꯔꯝꯃꯤ꯫ ꯂꯩꯁꯦꯝꯕꯤꯁꯨ ꯉꯥꯏꯕ ꯌꯥꯕ ꯉꯥꯏꯔꯕꯁꯨ ꯂꯥꯛꯃꯟꯗ꯭ꯔꯕꯗꯨꯗꯗꯤ ꯆꯠꯂꯒꯦ ꯍꯥꯏꯅ ꯐꯝꯂꯝꯕꯗꯒꯤ ꯍꯧꯒꯠꯂꯛꯇꯨꯅ ꯃꯌꯨꯝ ꯍꯜꯂꯒꯦ ꯍꯥꯏꯅ ꯈꯣꯡꯊꯥꯡ ꯑꯗꯨ ꯈꯔ ꯊꯥꯡꯕ ꯍꯧꯔꯛꯄꯒ ꯃꯇꯨꯡ ꯑꯗꯣꯝꯗꯒꯤ ꯊꯨꯅ ꯌꯥꯡꯅ ꯆꯦꯟꯁꯤꯜꯂꯛꯇꯨꯅ ꯁꯣꯔ ꯑꯗꯨ ꯊꯕꯦꯠ ꯊꯕꯦꯠ ꯍꯣꯟꯗꯨꯅ ꯍꯦꯟꯊꯣꯏꯕꯅ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯂꯩꯁꯦꯝꯕꯤ, ꯀꯩꯅꯣ ꯍꯜꯂꯒꯦ ꯍꯥꯏꯔꯣ? ꯑꯩꯅ ꯅꯪꯕꯨ ꯉꯥꯏꯔꯛꯂꯤꯁꯦ ꯉꯁꯥꯏ ꯑꯌꯨꯛ ꯌꯦꯟꯗꯥ ꯑꯉꯟꯕꯗꯩꯅꯤ꯫ ꯑꯩ ꯊꯕꯛ ꯌꯥꯝꯅ ꯂꯩꯍꯧꯔꯤ, ꯅꯣꯏ ꯅꯃꯥ ꯃꯤꯔꯦꯝ ꯑꯗꯨꯒꯨꯝꯕ ꯅꯠꯇꯦ꯫ ꯁꯤ ꯍꯥꯏꯔꯝꯗꯨꯅ ꯁꯥꯎꯅ ꯈꯣꯡꯊꯥꯡ ꯑꯗꯨ ꯈꯔ ꯊꯥꯡꯕ ꯍꯧꯕꯒ ꯍꯦꯟꯊꯣꯏꯕ ꯆꯦꯟꯁꯤꯜꯂꯛꯇꯨꯅ ꯂꯩꯁꯦꯝꯕꯤꯒꯤ ꯃꯈꯨꯠꯇꯨ ꯐꯠ ꯐꯥꯔꯒ ꯅꯪ ꯑꯃꯨꯛꯇ ꯁꯥꯎꯈꯤꯅꯨꯁꯦ ꯂꯩꯁꯦꯝꯕꯤ, ꯑꯩꯗꯣ ꯏꯃꯨꯡꯒꯤ ꯊꯕꯛ ꯑꯌꯥꯝꯕ ꯂꯣꯏꯁꯤꯜꯂꯝꯂꯒ ꯏꯃꯥꯒꯤ ꯆꯥꯛ ꯊꯤꯕꯤꯔꯝꯂꯒ ꯂꯥꯛꯄꯅꯤ, ꯑꯗꯨꯅ ꯊꯦꯡꯂꯛꯄꯅꯤ꯫ ꯅꯪꯅ ꯍꯦꯟꯅ ꯈꯪꯂꯤꯗꯨꯅꯤ, ꯑꯩꯈꯣꯏꯒꯤꯗꯤ ꯃꯤ ꯂꯩꯖ꯫ ꯋꯥꯗꯨ ꯂꯣꯏꯗ꯭ꯔꯤꯉꯩ ꯁꯥꯎꯅ ꯃꯃꯥꯏ ꯑꯗꯨ ꯂꯩꯊꯣꯔꯛꯇꯨꯅ ꯀꯔꯤꯒꯤ ꯃꯤ ꯂꯩꯖꯗꯕꯅꯣ? ꯅꯣꯏ ꯅꯃꯥ ꯏꯕꯦꯝꯃꯗꯣ ꯁꯤꯗꯧꯔꯕ꯭ꯔꯣ? ꯃꯊꯤꯕꯣꯡ ꯆꯥꯕ ꯂꯣꯏꯕꯒ ꯌꯨꯝꯒꯤ ꯊꯕꯛ ꯑꯃꯇ ꯇꯧꯔꯝꯗ ꯈꯨꯟꯇ ꯈꯨꯟꯀꯥ ꯀꯣꯏꯗꯨꯅ ꯂꯩꯔꯒ ꯅꯨꯄꯥ ꯅꯪꯅ ꯌꯨꯝꯒꯤ ꯊꯕꯛ ꯂꯣꯏꯅ ꯇꯧꯔꯒ ꯂꯩꯔꯒ ꯃꯤ ꯂꯩꯖꯗꯦ ꯍꯥꯏꯗꯤ ꯀꯩꯅꯣ? ꯑꯗꯨꯒꯨꯝꯕ ꯏꯃꯥꯗꯨꯗꯤ ꯑꯩ ꯑꯣꯏꯔꯝꯂꯗꯤꯅꯦ ꯅꯍꯥꯟꯅ ꯍꯥꯠꯇꯣꯛꯈ꯭ꯔꯅꯤ꯫ ꯍꯦꯟꯊꯣꯏꯕ ꯂꯩꯁꯦꯝꯕꯤꯒꯤ ꯋꯥꯍꯩ ꯑꯗꯨꯗ ꯃꯊ꯭ꯋꯥꯏꯗꯤ ꯅꯨꯡꯉꯥꯏꯖꯔꯝꯗꯦ꯫ ꯐꯅ ꯐꯠꯇ꯭ꯔꯕꯁꯨ ꯑꯣꯛꯇ꯭ꯔꯕꯁꯨ ꯃꯃꯥꯅꯤ, ꯃꯥꯕꯨ ꯄꯣꯛꯄꯤꯔꯛꯄ, ꯃꯥꯂꯦꯝꯁꯤꯗ ꯈꯣꯡꯗꯥ ꯍꯜꯂꯛꯄ, ꯄꯤꯛꯂꯤꯉꯩ ꯃꯇꯝꯗꯒꯤ ꯀꯔꯤꯗ ꯁꯣꯏꯈꯤꯒꯗꯒꯦ ꯍꯥꯏꯗꯨꯅ ꯁꯦꯟꯅꯕꯤꯔꯛꯄ ꯑꯄꯣꯛꯄꯤꯅꯤ꯫ ꯍꯦꯟꯊꯣꯏꯕꯁꯨ ꯇꯞꯅ ꯂꯩꯁꯦꯝꯕꯤꯗ ꯌꯦꯡꯂꯗꯨꯅ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯁꯥꯎꯔꯅꯨꯁꯤ, ꯑꯩꯕꯨ ꯄꯣꯛꯄꯤꯕ ꯏꯃꯥ ꯃꯥꯕꯨ ꯐꯠꯇꯦ ꯍꯥꯏꯗꯨꯅ ꯑꯩꯅ ꯀꯔꯤꯕꯨ ꯇꯧꯔꯨꯗꯣꯏꯅꯣ? ꯑꯗꯨꯒꯤ ꯁꯔꯨ ꯉꯥꯏꯍꯥꯛ ꯋꯥꯔꯤ ꯁꯥꯗꯨꯅ ꯐꯝꯈꯤꯁꯦ꯫ ꯑꯣ, ꯃꯃꯥ ꯌꯥꯝꯅ ꯅꯤꯡꯕ ꯃꯆꯥꯅꯤꯅꯦ꯫ ꯌꯥꯔꯦ, ꯑꯩ ꯌꯨꯝꯗ ꯊꯕꯛ ꯌꯥꯝꯅ ꯂꯩꯍꯧꯔꯤ, ꯑꯩ ꯍꯜꯂꯒꯦ꯫ ꯅꯪꯁꯨ ꯅꯣꯏ ꯅꯃꯥꯁꯨ ꯅꯤꯡꯗꯕꯤꯗꯨꯒꯤ ꯁꯦꯕా ꯇꯧꯖꯔꯨꯔꯣ꯫ ꯈꯨꯟꯇ ꯈꯨꯟꯀꯥ ꯆꯠꯅꯕ ꯑꯃꯨꯛꯇ ꯆꯥꯛ ꯏꯁꯤꯡ ꯄꯤꯖꯗꯅ ꯃꯐꯤ ꯐꯖꯕ ꯈꯟꯕꯤꯔꯨꯁꯨ꯫ ꯑꯩꯗꯤ ꯅꯣꯏ ꯅꯃꯥꯒꯨꯝꯕ ꯃꯤꯔꯦꯝ ꯅꯠꯇꯦ꯫ ꯏꯅꯥꯎꯋꯅꯤ, ꯑꯩꯒꯤ ꯏꯄꯥ ꯌꯨꯝꯗ ꯂꯩꯍꯧꯔꯤ, ꯑꯗꯨꯅ ꯍꯜꯂꯝꯂꯒꯦ꯫ ꯁꯤ ꯍꯥꯏꯔꯝꯗꯨꯅ ꯂꯩꯁꯦꯝꯕꯤ ꯌꯥꯝꯅ ꯁꯥꯎꯅ ꯍꯦꯟꯊꯣꯏꯕꯗ ꯍꯟꯅ ꯌꯦꯡꯂꯝꯗ ꯃꯃꯥꯏ ꯑꯗꯨ ꯂꯩꯊꯣꯛꯇꯨꯅ ꯃꯌꯨꯝ ꯇꯥꯕ ꯂꯝꯕꯤ ꯑꯗꯣꯝꯗ ꯆꯠꯈ꯭ꯔꯦ꯫ ꯍꯦꯟꯊꯣꯏꯕꯁꯨ ꯀꯔꯤꯁꯨ ꯍꯥꯏꯖꯕꯗꯤ ꯉꯝꯖꯗ ꯁꯥꯎꯅ ꯆꯠꯈ꯭ꯔꯤꯕ ꯂꯩꯁꯦꯝꯕꯤꯕꯨ ꯌꯦꯡꯗꯨꯅ ꯂꯩꯖꯍꯧꯔꯤ꯫ ꯂꯩꯁꯦꯝꯕꯤ ꯃꯥꯅ ꯍꯥꯏꯔꯝꯕ ꯈꯨꯗꯤꯡꯃꯛ ꯂꯣꯏꯅ ꯆꯨꯝꯂꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯑꯄꯣꯛꯄꯤ ꯃꯃꯥ ꯑꯣꯏꯕꯅꯤꯅ ꯐꯅ ꯐꯠꯇ꯭ꯔꯕꯁꯨ ꯁꯨꯅꯤꯡꯗ꯭ꯔꯕꯁꯨ ꯉꯥꯟꯕꯤꯇꯣꯟꯕꯨ ꯅꯨꯡꯁꯤꯔꯣꯏ ꯍꯥꯏꯕꯁꯨ ꯉꯝꯂꯝꯗꯦ꯫ ꯃꯥꯒꯤ ꯇꯥꯡꯅ ꯐꯪꯖꯕ ꯂꯩꯁꯦꯝꯕꯤꯕꯨꯁꯨ ꯃꯥꯅ ꯅꯨꯡꯁꯤꯖꯩ꯫ ꯃꯔꯝ ꯑꯗꯨꯅ ꯍꯦꯟꯊꯣꯏꯕ ꯀꯔꯤ ꯇꯧꯒꯗꯕꯅꯣ ꯈꯪꯗꯅ ꯆꯨꯝꯗ꯭ꯔꯤꯡ ꯆꯨꯝꯅ ꯂꯩꯁꯦꯝꯕꯤꯅ ꯁꯥꯎꯅ ꯆꯠꯈ꯭ꯔꯤꯕꯗꯨ ꯌꯦꯡꯗꯨꯅ ꯈꯥꯝꯖꯕꯁꯨ ꯉꯝꯗ ꯂꯩꯍꯧꯔꯤ꯫ ꯂꯩꯁꯦꯝꯕꯤꯁꯨ ꯁꯥꯎꯅ ꯂꯥꯛꯄꯒ ꯃꯌꯨꯝ ꯌꯧꯔꯛꯂꯗꯨꯅ ꯆꯥꯛꯈꯨꯝ ꯑꯗꯣꯝꯗ ꯆꯥꯛ ꯊꯣꯡꯅꯕ ꯍꯥꯏꯗꯨꯅ ꯆꯪꯂꯛꯄꯗꯗꯤ ꯃꯅꯥꯎꯄꯤ ꯑꯇꯣꯝꯕꯤ ꯊꯝꯕꯥꯜꯅꯨꯅ ꯆꯥꯛ ꯑꯗꯨ ꯊꯣꯡꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯂꯩꯁꯦꯝꯕꯤ ꯏꯉꯛ ꯉꯛꯅ ꯊꯝꯕꯥꯜꯅꯨꯗ ꯌꯦꯡꯂꯗꯨꯅ ꯇꯞꯅ, ꯅꯆꯦꯗꯤ ꯏꯕꯦꯝꯃ, ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯆꯥꯛ ꯊꯣꯡꯂꯝꯂꯤꯕꯁꯤꯕꯣ? ꯑꯩꯈꯣꯏ ꯌꯥꯏꯃ ꯀꯥꯏ ꯆꯠꯈ꯭ꯔꯒꯦ? ꯊꯝꯕꯥꯜꯅꯨꯁꯨ ꯅꯣꯛꯐꯦꯠ ꯇꯧꯗꯨꯅ ꯇꯞꯂꯤ ꯇꯞꯂꯤ ꯈꯨꯝꯂꯛꯂꯝꯃꯤ꯫ ꯆꯦꯇꯣꯟꯗꯤ ꯇꯨꯝꯂꯤꯕꯅꯤ ꯏꯆꯦ, ꯊꯦꯡꯖꯤꯜꯂꯛꯄꯁꯤꯗ ꯄꯥꯕꯨꯡ ꯆꯥꯛ ꯂꯥꯝꯂꯝ ꯇꯥꯔꯤꯅ ꯑꯩꯅ ꯑꯗꯨꯝ ꯆꯥꯛ ꯊꯣꯡꯕ ꯍꯧꯒꯠꯂꯕꯅꯤ꯫ ꯂꯩꯁꯦꯝꯕꯤ ꯊꯤꯟꯊꯗꯦ꯫ ꯆꯥꯛꯈꯨꯝ ꯑꯗꯨꯗ ꯂꯩꯔꯝꯕ ꯁꯟꯊꯤ ꯆꯩ ꯑꯃ ꯄꯥꯏꯗꯨꯅ ꯄ꯭ꯔꯞ ꯊꯥꯗꯣꯏꯒꯤ ꯀꯥ ꯇꯝꯅ ꯆꯪꯈꯤ꯫ ꯊꯥꯗꯣꯏꯅ ꯇꯨꯝꯂꯤꯕ ꯃꯇꯧ ꯑꯗꯨ ꯎꯕꯗ ꯂꯩꯁꯦꯝꯕꯤ ꯑꯃꯨꯛ ꯍꯦꯟꯅ ꯁꯥꯎꯅꯤꯡꯈ꯭ꯔꯤ꯫ ꯊꯥꯗꯣꯏ ꯈꯨꯌꯥꯔꯣꯝꯗ ꯃꯀꯣꯛ ꯑꯗꯨ ꯑꯣꯜꯂꯗꯨꯅ ꯐꯃꯥꯡꯗ ꯃꯈꯣꯡ ꯅꯥꯝꯃ ꯌꯥꯟꯊꯔꯒ
ꯃꯈꯣꯡ ꯅꯥꯝꯃꯅ ꯃꯥꯒꯤ ꯃꯣꯟ ꯃꯊꯛ ꯑꯗꯨꯗ ꯊꯥꯡꯒꯠꯂꯒ ꯇꯨꯝꯂꯤꯕ ꯃꯇꯧ ꯑꯗꯨ ꯎꯕꯗ ꯍꯥꯟꯅꯗꯒꯤ ꯁꯥꯎꯅꯤꯡꯗꯨꯅ ꯂꯥꯛꯄꯒ ꯍꯦꯟꯖꯤꯟꯈꯤꯗꯨꯅ ꯌꯥꯟꯊꯗꯨꯅ ꯂꯩꯔꯤꯕ ꯃꯈꯣꯡ ꯑꯗꯨꯗ ꯃꯥꯅ ꯄꯥꯏꯔꯤꯕ ꯁꯟꯊꯤ ꯆꯩ ꯑꯗꯨꯅ ꯐꯠ ꯐꯠ ꯂꯥꯎꯅ ꯀꯟꯊꯕ ꯍꯧꯔꯛꯏ꯫ ꯑꯗꯨꯒ ꯅꯋꯥ ꯅꯥꯏꯕ ꯌꯥꯗꯣꯔꯕ ꯃꯇꯝꯁꯤ ꯐꯥꯎꯕ ꯐꯖꯅ ꯇꯨꯝꯕ ꯐꯥꯎꯕ ꯍꯩꯇꯕ, ꯍꯧꯒꯠꯂꯣꯟꯍꯦ ꯁꯤ ꯍꯥꯏꯗꯨꯅ ꯁꯟꯊꯤ ꯆꯩ ꯑꯗꯨꯅ ꯃꯈꯣꯡꯗ ꯃꯅꯤꯡꯗ ꯐꯨꯕ ꯌꯥꯕ ꯃꯐꯝ ꯈꯟ ꯂꯥꯝꯗꯨꯅ ꯄꯨꯊꯔꯛꯏ꯫ ꯊꯥꯗꯣꯏꯁꯨ ꯏꯈꯪ ꯈꯪꯅ ꯇꯨꯝꯂꯝꯕꯗꯒꯤ ꯈꯪꯄ꯭ꯔꯦꯛ ꯈꯪꯅ ꯆꯣꯡꯈꯠꯂꯗꯨꯅ ꯀꯞꯅ ꯀꯞꯅ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯀꯩꯅꯣ ꯏꯆꯦ, ꯇꯨꯝꯂꯤꯉꯩꯗ ꯐꯨꯕ ꯐꯠꯇꯕꯅꯤ, ꯀꯔꯤꯅꯣꯕ ꯅꯋꯥꯎꯅꯕ ꯐꯪꯂꯛꯇ꯭ꯔꯒ ꯑꯩꯉꯣꯟꯗ ꯇꯥꯏꯅꯔꯤꯕꯁꯤꯕꯣ? ꯑꯁꯨꯝꯅ ꯀꯞꯇꯨꯅ ꯐꯃꯨꯡꯗꯒꯤ ꯐꯟ ꯆꯣꯡꯊꯗꯨꯅ ꯃꯄꯥꯟ ꯑꯗꯣꯝꯗ ꯆꯦꯟꯊꯣꯛꯈꯤ꯫ ꯉꯥꯏꯈꯣꯑꯣ, ꯆꯦꯟꯈꯤꯕ ꯌꯥꯔꯣꯏꯅ, ꯄꯤꯛꯂꯤꯕ ꯑꯉꯥꯡꯁꯤꯅꯗꯤ ꯆꯥꯛ ꯊꯣꯡꯅꯤ ꯈꯪꯂꯒ ꯅꯋꯥ ꯅꯥꯏꯕ ꯌꯥꯗꯣꯔꯕ ꯅꯪꯅ ꯅꯨꯃꯤꯠ ꯅꯋꯥꯇꯣꯟ ꯂꯣꯝꯂꯕ ꯃꯇꯝꯁꯤ ꯐꯥꯎꯕ ꯌꯨ ꯉꯥꯎꯔꯒ ꯇꯥꯕꯗꯧꯅ ꯇꯨꯝꯗꯨꯅ ꯂꯩꯔꯝꯕ ꯁꯤ ꯍꯥꯏꯗꯨꯅ ꯃꯅꯥꯎꯕꯨ ꯇꯥꯟꯅꯈꯤ꯫ ꯊꯥꯗꯣꯏꯁꯨ ꯁꯨꯃꯥꯡꯗ ꯂꯩꯔꯝꯕꯗꯒꯤ ꯀꯣꯟꯊꯣꯡ ꯑꯗꯣꯝꯗ ꯆꯦꯟꯅ ꯑꯩꯁꯨ ꯏꯋꯥ ꯅꯥꯅꯤꯡꯂꯤꯕꯅꯦ, ꯅꯪ ꯍꯥꯟꯅ ꯅꯥꯏꯗꯕꯒꯤ ꯉꯥꯏꯔꯤꯕꯅꯤ ꯍꯤꯡꯖꯥꯕꯤ, ꯅꯪꯒꯤ ꯅꯅꯥꯛꯇ ꯂꯩꯗꯣꯏ ꯁꯔꯨꯛꯄꯨꯗꯤꯅꯦ ꯑꯩ ꯏꯋꯥꯒꯤ ꯃꯅꯥꯛꯇ ꯅꯨꯡꯉꯥꯏꯅ ꯂꯩꯖ꯫ ꯑꯩ ꯃꯇꯨꯡꯂꯣꯝꯗ ꯌꯦꯡꯗꯨꯅ ꯆꯦꯟꯊꯣꯔꯛꯄꯅ ꯊꯣꯡꯒꯥꯜ ꯑꯗꯣꯝꯗꯒꯤ ꯆꯪꯂꯛꯄ ꯃꯤꯑꯣꯏ ꯑꯃꯗ ꯑꯃꯨꯛ ꯋꯥꯏ ꯁꯤꯜꯂꯨꯗꯨꯅ ꯊꯥꯗꯣꯏ ꯁꯨꯃꯥꯡ ꯃꯇꯣꯟ ꯑꯗꯨꯗ ꯂꯣꯡꯅ ꯇꯥꯏ꯫ ꯊꯥꯗꯣꯏꯁꯨ ꯃꯃꯥꯏ ꯑꯗꯨ ꯅꯣꯟꯈꯠꯂꯛꯂꯒ ꯌꯦꯡꯂꯛꯄꯗꯗꯤ ꯌꯥꯝꯅ ꯆꯤꯡꯂꯦꯝꯂꯕ ꯅꯨꯄꯥ ꯑꯃ ꯇꯤꯉꯛ ꯃꯉꯣꯟꯗ ꯌꯦꯡꯗꯨꯅ ꯂꯦꯞꯂꯒ ꯂꯩꯔꯝꯃꯤ꯫ ꯊꯥꯗꯣꯏ ꯈꯪꯄ꯭ꯔꯦꯛ ꯈꯪꯂꯗꯨꯅ ꯏꯃꯥ ꯑꯁꯨꯝꯅ ꯂꯥꯎꯗꯨꯅ ꯃꯥꯕꯨ ꯇꯥꯟꯅꯔꯛꯂꯤꯕ ꯃꯆꯦꯒꯤ ꯃꯇꯨꯡꯗ ꯆꯦꯟꯁꯤꯟꯗꯨꯅ ꯐꯠ ꯂꯣꯠꯈꯤ꯫ ꯂꯩꯁꯦꯝꯕꯤꯁꯨ ꯃꯥꯅ ꯄꯥꯏꯔꯤꯕ ꯇꯪꯈꯥꯏ ꯀꯥꯏꯔꯕ ꯁꯟꯊꯤ ꯆꯩ ꯑꯗꯨ ꯃꯅꯤꯡꯗ ꯂꯣꯠꯂꯗꯨꯅ ꯅꯣꯛꯐꯦꯠ ꯇꯧꯗꯨꯅ ꯇꯞꯅ ꯀꯅꯥ ꯍꯪꯕꯤꯒꯗꯕꯅꯣ? ꯅꯨꯄꯥ ꯑꯗꯨꯁꯨ ꯂꯩꯁꯦꯝꯕꯤꯗ ꯑꯃꯨꯛ ꯌꯦꯡ, ꯂꯩꯁꯦꯝꯕꯤꯒꯤ ꯃꯔꯨꯝꯗꯒꯤ ꯂꯣꯟꯅ ꯌꯦꯡꯂꯤꯕ ꯊꯥꯗꯣꯏꯗ ꯑꯃꯨꯛ ꯌꯦꯡꯇꯧꯗꯨꯅ ꯇꯞꯅ ꯍꯪꯂꯛꯂꯝꯃꯤ꯫ ꯌꯨꯝꯁꯤꯕꯨ ꯄꯥꯕꯨꯡ ꯃꯥꯡꯒꯣꯜꯖꯥꯎꯒꯤ ꯁꯪꯒꯥꯏ ꯑꯣꯏꯕꯤꯔꯕ꯭ꯔꯥ? ꯑꯩ ꯌꯥꯏꯐꯍꯦꯟꯕ, ꯊꯪꯅꯕ ꯈꯨꯜꯁꯤꯗꯒꯤꯅꯤ꯫ ꯂꯩꯁꯦꯝꯕꯤ ꯊꯪꯅꯕ ꯈꯨꯜ ꯍꯥꯏꯔꯛꯄꯗꯨꯗ ꯑꯗꯨꯝ ꯈꯪꯂꯤ ꯃꯈꯣꯏꯅ ꯎꯔꯤꯕ ꯂꯧꯄꯨꯗꯨꯒꯤ ꯏꯃꯨꯡ ꯑꯣꯏꯔꯝꯂꯅꯤ ꯍꯥꯏꯕ ꯅꯣꯛꯃꯤ ꯇꯞꯅ ꯑꯣꯍꯣ ꯄꯥꯕꯨꯡꯗꯤ ꯂꯩꯇꯤꯌꯦ, ꯀꯔꯤ ꯇꯥꯛꯄꯤꯔꯝꯒꯗꯕ? ꯑꯩꯈꯣꯏ ꯄꯥꯕꯨꯡꯅ ꯂꯧꯐꯝꯒꯤ ꯐꯤꯕꯝ ꯌꯦꯡꯁꯤꯜꯂꯨꯁꯣꯅ ꯂꯥꯛꯆꯕꯅꯤ꯫ ꯑꯩꯗꯤ ꯂꯧꯐꯝꯁꯤꯡꯗꯣ ꯑꯃꯠꯇ ꯈꯪꯖꯗꯦ, ꯑꯃꯨꯛꯇ ꯇꯥꯛꯄꯤꯔꯗꯤ ꯌꯥꯝ ꯅꯨꯡꯉꯥꯏꯖꯅꯤꯕꯣ꯫ ꯑꯩ ꯇꯥꯛꯆꯒꯦ, ꯑꯩꯈꯣꯏꯅꯤ ꯄꯨꯟꯅ ꯆꯠꯃꯤꯟꯅꯔꯁꯤ ꯁꯤ ꯍꯥꯏꯗꯨꯅ ꯃꯥꯅ ꯄꯥꯏꯔꯝꯕ ꯁꯟꯊꯤ ꯆꯩ ꯑꯗꯨ ꯊꯥꯗꯣꯏꯗ ꯄꯤꯁꯤꯜꯂꯝꯗꯨꯅ ꯌꯥꯏꯐꯍꯦꯟꯕꯒ ꯂꯣꯏꯅꯅ ꯀꯣꯟꯊꯣꯡ ꯑꯗꯣꯝꯗ ꯊꯣꯛꯃꯤꯟꯅꯈ꯭ꯔꯤ꯫ ꯊꯥꯗꯣꯏ ꯏꯀꯥꯏꯅ ꯃꯀꯣꯛ ꯑꯗꯨ ꯍꯣꯠꯂꯗꯨꯅ ꯑꯩ ꯑꯣꯟꯊꯣꯛꯅ ꯏꯀꯥꯏꯈ꯭ꯔꯦꯗꯀꯣ, ꯐꯤꯕꯝꯁꯤꯒ ꯃꯤꯅ ꯀꯩꯅꯣ ꯈꯜꯂꯝꯗꯣꯏꯗꯨꯕꯣ, ꯑꯗꯨꯁꯨ ꯂꯧꯄꯨ ꯃꯆꯥꯅꯨꯄꯥ ꯑꯁꯨꯝꯅ ꯃꯆꯤꯟꯗ ꯁꯣꯟꯗꯨꯅ ꯅꯣꯛꯆꯔꯤ꯫ ꯑꯗꯨꯝꯅ ꯂꯩꯔꯤꯉꯩ ꯃꯇꯨꯡ ꯑꯗꯣꯝꯗꯒꯤ ꯊꯝꯕꯥꯜꯅꯨꯅ ꯍꯥꯄꯨꯆꯨꯕꯤ, ꯅꯪꯅꯁꯨ ꯃꯤꯒꯤ ꯃꯆꯥ ꯃꯁꯛ ꯃꯇꯧ ꯐꯖꯕꯁꯤꯒꯤ ꯋꯥꯈꯜꯒꯁꯨ ꯁꯥꯒꯠꯆꯔꯗꯅ ꯆꯦꯇꯣꯟ ꯑꯩ ꯂꯣꯏ ꯈꯪꯉꯤꯀꯣ꯫ ꯊꯥꯗꯣꯏꯁꯨ ꯏꯀꯥꯏꯅ ꯊꯣꯡꯖꯤꯟꯗ ꯂꯦꯞꯂꯤꯕꯤ ꯃꯅꯥꯎꯗ ꯌꯦꯡꯂꯗꯨꯅ ꯍꯩ ꯃꯍꯥ, ꯅꯪ ꯀꯩ ꯈꯪꯉꯦ? ꯏꯔꯥꯡꯒꯤ ꯐꯔꯗꯅ ꯂꯩꯔꯝꯃꯣ ꯅꯪ ꯁꯤ ꯍꯥꯏꯗꯨꯅ ꯃꯅꯥꯎꯕꯨ ꯇꯥꯟꯅꯈꯤ꯫ ꯊꯝꯕꯥꯜꯅꯨꯁꯨ ꯅꯣꯛꯇꯨꯅ ꯏꯃꯨꯡꯂꯣꯝꯗ ꯆꯦꯟꯁꯤꯟꯈꯤ꯫ ꯂꯩꯁꯦꯝꯕꯤꯁꯨ ꯌꯥꯏꯐꯍꯦꯟꯕꯒ ꯂꯣꯏꯅꯅ ꯋꯥꯔꯤ ꯀꯌꯥ ꯁꯥꯗꯨꯅ ꯂꯧꯕꯨꯛ ꯇꯥꯕ ꯂꯝꯕꯤ ꯑꯗꯣꯝꯗ ꯂꯥꯛꯂꯝꯃꯤ꯫ ꯌꯥꯏꯐꯍꯦꯟꯕꯗꯤ ꯅꯤꯡꯊꯤꯖꯔꯕꯤ ꯂꯩꯁꯦꯝꯕꯤꯒꯤ ꯃꯥꯏꯊꯣꯡ ꯑꯃꯗꯤ ꯋꯥꯈꯜ ꯇꯥꯅꯕ ꯃꯆꯥ ꯈꯥꯏꯅ ꯃꯉꯣꯟꯗ ꯇꯥꯛꯄꯤꯔꯤꯕ ꯃꯇꯧ ꯑꯗꯨ ಮಿಥ್ಫꯝ ಹೊಂಬ ꯉꯝದನ ꯌꯦꯡꯗುꯅ ꯋꯥꯈꯜ ꯇꯥꯗꯅ ꯑꯗꯨꯝꯅ ꯂꯩꯁꯦꯝꯕꯤꯒꯤ ꯈꯣꯡꯊꯥꯡ ꯇꯨꯡꯏꯜꯂꯤ. ꯂꯩꯁꯦꯝꯕꯤꯗꯤ ꯌꯥꯏꯐꯍꯦꯟꯕꯒꯤ ꯃꯑꯣꯡ ꯃꯇꯧ ꯑꯗꯨ ꯈꯪꯗꯕꯅ ꯏꯆꯝ ꯆꯝꯅ ꯃꯥꯒꯤ ꯊꯣꯛꯄ ꯃꯈꯣꯏꯅ ꯎꯕ ꯂꯧꯐꯝ ꯀꯌꯥꯗꯨꯒꯤ ꯃꯔꯝꯗ ꯁꯨꯒꯥꯏꯅ ꯇꯥꯛꯇꯨꯅ ꯌꯥꯏꯐꯍꯦꯟꯕꯒꯤ ꯃꯐꯝꯗ ꯈꯪꯍꯟꯅꯕ ꯍꯣꯠꯅꯖꯔꯤ. ꯍꯦꯟꯊꯣꯏꯕꯁꯨ ꯆꯥꯛ ꯆꯥꯊꯣꯛꯇꯨꯅ ꯃꯈꯣꯏꯒꯤ ꯂꯧꯕꯨꯛ ꯑꯗꯣꯝꯗ ꯂꯥꯛꯄꯅꯤ. ꯑꯗꯨꯕꯨ ꯃꯥꯒꯤ ꯃꯃꯥꯡꯗ ꯂꯩꯁꯦꯝꯕꯤꯅ ꯅꯣꯛꯇꯨꯅ ꯁꯛꯈꯪꯗꯕ ꯅꯨꯄꯥ ꯑꯃꯗ ꯋꯥꯔꯤ ꯁꯥꯗꯨꯅ ꯆꯠꯂꯤꯕꯗꯨ ꯎꯔꯤ. ꯍꯦꯟꯊꯣꯏꯕꯁꯨ ꯑꯗꯨꯝꯅ ꯃꯥꯒꯤ ꯃꯥꯡꯗ ꯅꯨꯄꯥ ꯑꯇꯣꯞꯄ ꯑꯃꯒ ꯍꯔꯥꯎ ꯋꯥꯔꯤ ꯁꯥꯅꯗꯨꯅ ꯆꯠꯂꯤꯕꯤ ꯂꯩꯁꯦꯝꯕꯤꯒꯤ ꯃꯇꯧ ꯑꯗꯨ ꯎꯔꯒ ꯍꯦꯟꯅ ꯃꯊꯃꯣꯏꯗ ꯈꯣꯏꯔꯥꯡ ꯈꯣꯏꯁꯥꯎꯅꯕ ꯍꯦꯜꯂꯛꯂꯤ. ꯋꯥꯈꯜꯗꯁꯨ ꯈꯟꯖꯩ, ꯑꯗꯨꯛ ꯄꯨꯛꯆꯦꯜ ꯄꯤꯛꯄ ꯑꯁꯨꯛ ꯀꯨꯏꯅ ꯅꯨꯡꯁꯤꯅꯔꯛꯄꯁꯦ ꯅꯪꯒꯤ ꯅꯤꯡꯕ ꯑꯃꯠꯇ ꯑꯩꯅ ꯃꯇꯝ ꯆꯥꯅ ꯊꯨꯡꯍꯟꯕ ꯉꯝꯗꯦ ꯈꯟꯗꯨꯅ ꯅꯪꯗꯤ ꯑꯇꯣꯞꯄ ꯂꯝꯂꯥꯟꯕ ꯑꯃ ꯌꯦꯡꯂꯕꯣꯏꯔꯦꯀꯣ. ꯂꯩꯁꯦꯝꯕꯤꯒꯤ ꯆꯝꯖꯔꯕꯤ ꯊꯃꯣꯏ ꯑꯗꯨꯗꯤ ꯍꯦꯟꯊꯣꯏꯕ ꯃꯥꯅ ꯈꯪꯈꯤꯗ꯭ꯔꯤ. ꯃꯥꯕꯨ ꯅꯥꯊꯩꯗꯨꯅ ꯃꯇꯤꯛ ꯆꯥꯕ ꯑꯃ ꯌꯦꯡꯈ꯭ꯔꯦ ꯍꯥꯏꯅ ꯈꯟꯈ꯭ꯔꯦ. ꯁꯣꯝꯗ ꯂꯩꯁꯦꯝꯕꯤꯁꯨ ꯌꯥꯏꯐꯍꯦꯟꯕꯒ ꯂꯣꯏꯅꯅ ꯑꯁꯨꯝ ꯂꯥꯛꯄꯅ ꯃꯈꯣꯏꯅ ꯎꯔꯤꯕ ꯌꯥꯏꯐꯍꯦꯟꯕ ꯈꯣꯏꯒꯤ ꯂꯧꯐꯝ ꯑꯗꯨ ꯇꯥꯛꯇꯨꯅ ꯂꯧꯕꯨꯛꯂꯣꯝꯗ ꯀꯨꯝꯊꯔꯛꯄꯗ ꯃꯥꯡꯒꯣꯜꯖꯥꯎꯁꯨ ꯂꯧꯕꯨꯛꯇ ꯂꯩꯔꯝꯗꯨꯅ ꯃꯈꯣꯏ ꯄꯨꯟꯅ ꯊꯦꯡꯅꯗꯨꯅ ꯋꯥꯔꯤ ꯀꯌꯥ ꯑꯃ ꯁꯥꯅꯖꯔꯤ. ꯑꯗꯨꯕꯨ ꯍꯦꯟꯊꯣꯏꯕ ꯃꯥꯁꯨ ꯃꯈꯣꯏꯒꯤ ꯂꯧꯐꯝꯗꯒ ꯆꯠꯇꯅ ꯂꯣꯟꯅ ꯏꯟꯅꯔꯛꯇꯨꯅ ꯂꯩꯁꯦꯝꯕꯤ, ꯌꯥꯏꯐꯍꯦꯟꯕ ꯑꯃꯗꯤ
ꯃꯥꯡꯒꯣꯜ ꯆꯥꯎꯒꯤ ꯃꯇꯧ ꯑꯗꯨ ꯂꯣꯟꯅ ꯉꯁꯥꯏꯗꯒꯤ ꯌꯦꯡꯖꯔꯤ꯫ ꯑꯗꯨꯝꯅ ꯋꯥꯔꯤ ꯉꯥꯏꯍꯥꯛ ꯁꯥꯟꯅꯔꯝꯗꯨꯅ ꯑꯋꯥꯠ ꯑꯄꯥ ꯈꯔ ꯌꯦꯡꯁꯤꯜꯂꯝꯂꯒ ꯌꯥꯏꯐ-ꯍꯦꯟꯕꯁꯨ ꯍꯟꯈ꯭ꯔꯦ꯫ ꯃꯥꯡꯒꯣꯜ ꯆꯥꯎ ꯑꯃꯗꯤ ꯂꯩꯁꯦꯝꯕꯤꯁꯨ ꯃꯌꯨꯝ ꯃꯣꯡꯕ ꯃꯔꯥꯜ ꯌꯥꯏꯗ ꯍꯟꯋꯥꯏꯔꯛꯂꯤ꯫ ꯍꯦꯟꯊꯣꯏꯕꯁꯨ ꯃꯌꯨꯝ ꯇꯝꯅ ꯁꯥꯎꯅꯤꯡꯅ ꯃꯊ꯭ꯋꯥꯏ ꯅꯨꯡꯉꯥꯏꯇꯅ ꯍꯜꯂꯛꯄꯗꯗꯤ ꯉꯥꯟꯕꯤꯇꯣꯟꯅ ꯆꯥꯛ ꯆꯥꯔꯝꯕꯒꯤ ꯀꯣꯜꯂꯤꯛ ꯃꯌꯥꯝ ꯑꯃ ꯀꯣꯏꯆꯥꯏ ꯆꯥꯏꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯗꯨ ꯎꯕꯗ ꯍꯦꯟꯅ ꯁꯥꯎꯅꯤꯡꯂꯗꯨꯅ "ꯏꯃꯥ! ꯏꯃꯥ! ꯏꯃꯥ ꯀꯥꯏꯗ ꯂꯩꯒꯦ?" ꯉꯥꯟꯕꯤꯇꯣꯟ ꯃꯐꯤ ꯃꯔꯣꯟ ꯅꯥꯟꯅ ꯁꯦꯠꯂꯗꯨꯅ ꯏꯃꯨꯡ ꯑꯗꯣꯝꯗꯒꯤ ꯊꯣꯔꯛꯇꯨꯅ "ꯍꯦ! ꯀꯩꯗꯧꯔꯒꯦꯅꯦꯍꯦ ꯏꯕꯨꯡꯉꯣ? ꯅꯪꯅ ꯏꯃꯥꯕꯨ ꯂꯥꯛꯇꯨꯅ ꯀꯧꯔꯤꯗꯨꯕꯣ? ꯏꯃꯥꯗꯤ ꯀꯗꯥꯏꯗ ꯆꯠꯄꯤꯗꯧꯔꯤꯕ? ꯆꯥꯏꯔꯤꯕ ꯃꯌꯥꯝꯁꯦ ꯍꯥꯟꯅ ꯂꯣꯏꯁꯤꯜꯂꯒ ꯆꯠꯂꯗꯤ ꯐꯗꯧꯅꯤ꯫ ꯍꯩ! ꯏꯃꯥ ꯊꯦꯡꯈ꯭ꯔꯦ ꯏꯕꯨꯡꯉꯣ꯫ ꯅꯅꯦ ꯇꯣꯝꯕꯤꯒ ꯊꯕꯛ ꯑꯃ ꯆꯠꯁꯦ ꯍꯥꯏꯅꯕꯅꯤ꯫ ꯅꯪꯅ ꯀꯣꯛ ꯂꯣꯏꯁꯤꯟꯕ ꯌꯥꯕꯁꯤꯕꯨ ꯋꯥ ꯑꯣꯏꯅ ꯍꯦꯛ ꯍꯥꯏꯔꯗꯅ ꯃꯁꯤꯗꯤ꯫ ꯏꯃꯥ ꯆꯠꯂꯦꯀꯣ, ꯅꯪꯅ ꯍꯦꯛ ꯈꯔ ꯂꯣꯏꯁꯤꯜꯂꯨ꯫ ꯊꯦꯡꯈꯤꯕ ꯇꯥꯔꯤꯅꯦ ꯑꯩꯁꯦ꯫ ꯍꯦꯟꯊꯣꯏꯕ ꯁꯥꯎꯅꯤꯡꯅ ꯃꯃꯥꯗ ꯌꯦꯡꯂꯗꯨꯅ "ꯆꯠꯈ꯭ꯔꯣ, ꯅꯣꯏ ꯂꯣꯏꯅ ꯆꯠꯈ꯭ꯔꯣ꯫ ꯍꯜꯂꯛꯂꯅꯨ ꯌꯨꯝꯁꯤꯗ ꯑꯃꯇ꯫ ꯑꯩ ꯏꯇꯣꯝꯗ ꯌꯨꯝꯁꯤꯗ ꯆꯥꯒꯦꯔꯥ ꯆꯥꯔꯣꯏꯒꯦꯔꯥ ꯂꯩꯖꯍꯧꯔꯒꯦ." ꯉꯥꯟꯕꯤꯇꯣꯟ ꯃꯆꯥꯅ ꯉꯥꯡꯂꯤꯕꯗꯨ ꯋꯥ ꯑꯣꯏꯅ ꯇꯥꯗꯦ꯫ ꯃꯆꯥꯗ ꯌꯦꯡꯂꯗꯨꯅ ꯇꯞꯅ "ꯊꯕꯛ ꯈꯔꯁꯦ ꯇꯧꯕꯗ ꯅꯪ ꯌꯥꯝꯅ ꯋꯥꯔꯝꯂꯅꯤ ꯅꯪ꯫ ꯏꯆꯥ ꯆꯥꯎꯔꯛꯂꯕꯅꯤꯅ ꯃꯃꯥ ꯐꯥꯎꯕ ꯌꯨꯝꯁꯤꯗꯒꯤ ꯇꯥꯜꯂꯤꯅꯦ꯫ ꯑꯩꯗꯤ ꯐꯅ ꯍꯥꯏꯖꯕꯅꯤ, ꯃꯈꯥ ꯂꯩꯀꯥꯏꯒꯤ ꯃꯥꯡꯒꯣꯜ ꯆꯥꯎꯒꯤ ꯃꯆꯥꯅꯨꯄꯤ ꯍꯤꯡꯆꯥꯕꯤꯗꯨꯒ ꯂꯣꯏꯅꯒꯅꯨ ꯈꯪꯅꯒꯅꯨ ꯍꯥꯏꯗꯅ꯫ ꯅꯪꯁꯨ ꯃꯥꯒꯤ ꯃꯑꯣꯡ ꯃꯇꯧ ꯑꯗꯨ ꯂꯧꯗꯨꯅ ꯃꯊꯛ ꯃꯈꯥ ꯈꯪꯂꯛꯇ꯭ꯔꯦꯕꯀꯣ? ꯅꯃꯥ ꯑꯩꯅ ꯍꯦꯟꯅ ꯂꯨꯕ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯃꯥꯅ ꯍꯦꯟꯅ ꯂꯨꯕ꯭ꯔꯥ ꯍꯥꯏꯕꯗꯣ ꯃꯨꯟꯅ ꯈꯟꯖꯧ ꯅꯨꯄꯥ ꯃꯆꯥ꯫ ꯅꯨꯄꯤ ꯍꯥꯏꯁꯤꯗꯤ ꯑꯍꯦꯟꯕꯕꯨ ꯎꯕꯗ ꯍꯦꯛꯇ ꯆꯠꯈꯤꯒꯗꯧꯔꯤꯕꯅꯤ꯫ ꯃꯥꯒꯤ ꯃꯆꯪ ꯆꯪꯂꯒ ꯅꯪꯕꯨ ꯏ ꯃꯇꯨꯝꯗꯒꯤ ꯆꯥꯎꯅꯕ ꯄꯣꯛꯂꯛꯄ ꯅꯃꯥ ꯑꯩꯒꯤ ꯏꯊꯛ ꯅꯦꯠꯀꯦ ꯍꯥꯏꯕꯗꯤ ꯈꯟꯒꯅꯨꯀꯣ꯫ ꯏꯃꯥ ꯆꯠꯂꯦ, ꯏꯃꯥ ꯆꯠꯂꯦ." ꯁꯤ ꯍꯥꯏꯔꯝꯗꯨꯅ ꯉꯥꯟꯕꯤꯇꯣꯟ ꯍꯥꯊꯨ ꯍꯥꯊꯨ ꯆꯥꯏꯔꯤꯕ ꯃꯌꯥꯝꯒꯗꯨ ꯀꯔꯤꯁꯨ ꯅꯆꯨꯡꯂꯝꯗ ꯀꯣꯟꯊꯣꯡ ꯇꯞꯅ ꯊꯣꯛꯈꯤꯔꯝꯃꯤ꯫ ꯍꯦꯟꯊꯣꯏꯕꯁꯨ ꯃꯃꯥꯅ ꯍꯥꯏꯔꯝꯂꯤꯕ ꯋꯥꯐꯝ ꯑꯗꯨ ꯇꯥꯔꯨꯕꯗꯒꯤ ꯂꯩꯁꯦꯝꯕꯤꯅ ꯑꯇꯣꯞꯄ ꯅꯨꯄꯥ ꯑꯃꯒ ꯅꯣꯛ ꯅꯣꯛꯇꯨꯅ ꯃꯥꯒꯤ ꯃꯤꯠꯃꯥꯡꯗ ꯆꯠꯈꯤꯕꯗꯨ ꯑꯃꯨꯛ ꯅꯧ ꯍꯧꯅꯅ ꯅꯤꯡꯁꯤꯡꯂꯛꯇꯨꯅ ꯁꯥꯎꯅ ꯆꯥꯏꯔꯤꯕ ꯃꯌꯥꯝ ꯑꯗꯨ ꯂꯣꯏꯁꯤꯜꯂꯝꯗ ꯍꯦꯟꯊꯣꯏꯕꯁꯨ ꯃꯥꯒꯤ ꯀꯥꯗ ꯆꯪꯗꯨꯅ ꯇꯨꯝꯂꯒ ꯂꯩꯈꯤꯔꯝꯃꯤ꯫ ꯑꯗꯨꯝꯅ ꯃꯇꯝ ꯑꯗꯨ ꯑꯁꯨꯝ ꯍꯧꯈꯤꯕꯅ ꯌꯥꯆꯪꯂꯛꯄ ꯃꯇꯝ ꯍꯥꯏꯕꯗꯨ ꯑꯣꯏꯔꯛꯂꯤ꯫ ꯍꯦꯟꯊꯣꯏꯕ ꯉꯁꯥꯏ ꯃꯈꯩ ꯇꯨꯝꯂꯨꯔꯒ ꯍꯧꯒꯠꯂꯛꯄꯗ ꯉꯁꯥꯏ ꯆꯥꯏꯗꯨꯅ ꯂꯩꯍꯧꯕ ꯑꯗꯨ ꯍꯧꯖꯤꯛ ꯐꯥꯎꯕ ꯑꯗꯨꯃꯛ ꯆꯥꯏꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯃꯥꯒꯤ ꯀꯥꯗ ꯆꯪꯗꯨꯅ ꯌꯦꯡꯕꯗꯁꯨ ꯉꯥꯟꯕꯤꯇꯣꯟꯗꯤ ꯍꯜꯂꯛꯂꯝꯗ꯭ꯔꯦ꯫ ꯎꯄꯥꯏ ꯂꯩꯇꯦ, ꯁꯥꯎꯅꯤꯡ ꯆꯥꯏꯔꯤꯕ ꯃꯌꯥꯝ ꯑꯗꯨ ꯂꯣꯏꯁꯤꯟꯗꯨꯅ ꯃꯅꯤꯡꯗ ꯊꯣꯛꯇꯨꯅ ꯁꯤꯡ ꯈꯥꯏꯔꯒ ꯑꯃꯨꯛ ꯂꯩꯈ꯭ꯔꯦ꯫ ꯁꯣꯝꯗꯅ ꯂꯩꯁꯦꯝꯕꯤ ꯍꯔꯥꯎ ꯃꯈꯨꯠꯇ ꯁꯅꯥꯕꯨꯜ ꯑꯃ ꯄꯥꯏꯗꯨꯅ ꯍꯦꯟꯊꯣꯏꯕ ꯃꯈꯣꯏ ꯑꯅꯤꯒꯤ ꯍꯦꯛ ꯍꯦꯛ ꯎꯅꯐꯝ ꯑꯣꯏꯔꯤꯕ ꯆꯥꯎꯔꯕ ꯄꯨꯈ꯭ꯔꯤ ꯑꯗꯨ ꯇꯝꯅ ꯂꯥꯛꯇꯨꯅ ꯍꯦꯟꯊꯣꯏꯕꯕꯨ ꯉꯥꯏꯗꯨꯅ ꯂꯩꯖꯔꯤ꯫ ꯐꯅ ꯀꯨꯏꯅ ꯉꯥꯏꯖꯔꯕꯁꯨ ꯍꯦꯟꯊꯣꯏꯕ မာꯗꯤ ꯂꯥꯛꯇ꯭ꯔꯦ꯫ ꯂꯥꯛꯃꯜꯂꯛꯇ꯭ꯔꯕ ꯑꯗꯨꯗꯗꯤ ꯂꯩꯁꯦꯝꯕꯤꯁꯨ ꯃꯊ꯭ꯋꯥꯏ ꯅꯨꯡꯉꯥꯏꯇꯅ ꯏꯁꯤꯡ ꯑꯗꯨ ꯈꯔ ꯁꯣꯛꯇꯨꯅ ꯃꯌꯨꯝ ꯇꯝꯅ ꯍꯟꯋꯥꯏꯔꯛꯂꯤ꯫ ꯉꯥꯟꯕꯤꯇꯣꯟꯅ ꯐꯅ ꯐꯠꯇ꯭ꯔꯕꯁꯨ ꯃꯥꯒꯤ ꯃꯑꯣꯡ ꯍꯩꯅꯖꯗ꯭ꯔꯕꯁꯨ ꯂꯩꯁꯦꯝꯕꯤꯅꯗꯤ ꯍꯦꯟꯊꯣꯏꯕ ꯃꯥꯕꯨꯗꯤ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤꯖꯔꯨꯕꯅ ꯃꯊ꯭ꯋꯥꯏ ꯅꯨꯡꯉꯥꯏꯇꯅ ꯋꯥꯈꯜꯅ ꯃꯁꯥꯗꯨ ꯃꯪꯂꯗꯨꯅ ꯆꯥꯛ ꯑꯗꯨ ꯊꯣꯡꯕ ꯍꯧꯒꯠꯈ꯭ꯔꯦ꯫ ꯑꯗꯨꯝꯅ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇꯅ ꯂꯩꯔꯤꯉꯩ ꯊꯥꯗꯣꯏ ꯍꯥꯊꯨ ꯆꯦꯟꯁꯤꯜꯂꯛꯇꯨꯅ "ꯏꯆꯦ, ꯆꯥꯛ ꯂꯣꯏꯔꯕꯣ? ꯉꯁꯤꯗꯤ ꯆꯥꯛ ꯉꯟꯇꯥꯅ ꯆꯥꯊꯣꯛꯁꯤꯀꯣ?" "ꯀꯔꯤ ꯑꯃꯨꯛ ꯇꯧ?" ꯋꯥꯗꯨ ꯂꯣꯏꯕ ꯅꯪꯈꯤꯗ꯭ꯔꯦ꯫ ꯃꯃꯤꯠ ꯃꯅꯥ ꯂꯥꯎꯊꯣꯛꯇꯨꯅ ꯃꯅꯥꯎꯗ ꯌꯦꯡꯂꯛꯏ꯫ ꯑꯍꯤꯡꯁꯤꯗ ꯌꯥꯝꯅ ꯅꯤꯡꯊꯤꯖꯅ ꯃꯀꯦ ꯁꯦꯝꯗꯨꯅ ꯆꯪꯂꯛꯂꯤꯕꯗꯨ ꯎꯔꯗꯨꯅ "ꯅꯨꯃꯤꯗꯥꯡꯁꯤꯗ ꯀꯥꯏꯗ ꯆꯠꯗꯣꯏꯅꯣ?" "ꯀꯩꯅꯣ ꯏꯆꯦ? ꯊꯪꯅꯕ ꯈꯨꯜꯗ ꯁꯨꯃꯥꯡ ꯀꯨꯝꯍꯩ ꯂꯩꯅ ꯃꯌꯥꯝꯅ ꯋꯥ ꯂꯥꯎꯅꯔꯤꯕꯁꯦ ꯏꯆꯦꯕꯨ ꯑꯃꯠꯇ ꯇꯥꯗ꯭ꯔꯣ? ꯁꯨꯃꯥꯡ ꯀꯨꯝꯍꯩ ꯌꯦꯡꯕ ꯆꯠꯅꯕ ꯂꯣꯏꯁꯤꯟꯕ ꯂꯣꯏꯔꯕꯅꯦ ꯑꯩꯗꯤ." "ꯆꯠꯈꯤꯕ ꯌꯥꯔꯣꯏ꯫ ꯅꯁꯥꯒꯤ ꯏꯌꯣꯡ ꯄꯥꯜꯂꯤꯁꯦ ꯐꯤ ꯁꯥꯅꯕꯅꯤ꯫ ꯅꯨꯃꯤꯗꯥꯡꯁꯤꯗ ꯊꯪꯅꯕ ꯈꯨꯜꯗ ꯁꯨꯃꯥꯡ ꯀꯨꯝꯍꯩ ꯌꯦꯡꯕ ꯆꯠꯀꯅꯤ ꯀꯥꯏꯅ ꯅꯁꯥꯒꯤ ꯏꯌꯣꯡꯁꯤꯗ ꯌꯥꯎꯔꯤꯕ ꯐꯤꯁꯤ ꯑꯗꯨꯝ ꯁꯥꯔꯁꯨ ꯆꯠꯂꯣ." "ꯀꯩꯅꯣ ꯏꯆꯦ? ꯌꯥꯔꯣꯏꯌꯦ, ꯃꯤ ꯂꯣꯏꯁꯤꯟꯕ ꯂꯣꯏꯔꯀꯥꯟꯁꯤꯗ." ꯂꯩꯁꯦꯝꯕꯤꯁꯨ ꯊꯤꯟꯊꯗꯦ꯫ ꯅꯥꯀꯟꯗ ꯂꯩꯔꯝꯕ ꯁꯟꯊꯤ ꯆꯩ ꯑꯃ ꯄꯥꯏꯗꯨꯅ ꯃꯅꯥꯎꯒꯤ ꯃꯈꯣꯡꯗ ꯐꯠ ꯂꯥꯎꯅ ꯀꯟꯊꯠꯂꯗꯨꯅ "ꯍꯩ! ꯆꯠꯈꯤꯕ ꯌꯥꯔꯣꯏ ꯍꯥꯏꯗꯤ ꯆꯠꯈꯤꯕ ꯌꯥꯔꯣꯏꯗꯅ꯫ ꯅꯪ ꯑꯉꯥꯡ ꯃꯆꯥ ꯅꯠꯇ꯭ꯔꯕꯅꯤꯀꯣ? ꯌꯨꯝꯁꯤꯒꯤ ꯑꯋꯥꯠ ꯑꯄꯥ ꯈꯔꯗ ꯑꯣꯏꯔꯕꯁꯨ ꯌꯦꯡꯁꯤꯟꯒꯦ, ꯄꯥꯕꯨꯡꯒꯤ ꯏꯆꯦꯒꯤ ꯃꯇꯦꯡ ꯈꯔꯗ ꯑꯣꯏꯔꯁꯨ ꯄꯥꯡꯒꯦ ꯍꯥꯏꯕꯗꯤ ꯈꯟꯗꯗꯅ ꯏꯊꯛ ꯏꯔꯥꯡꯗ ꯇꯧꯗꯨꯅ ꯂꯩꯔꯤ꯫ ꯍꯌꯦꯡ ꯅꯌꯨꯝ ꯄꯥꯜꯂꯒ ꯃꯤꯅ ꯀꯔꯤꯁꯨ ꯇꯥꯛꯄꯤ ꯇꯝꯕꯤꯔꯛꯇꯦ ꯍꯥꯏꯅ ꯑꯩꯈꯣꯏꯕꯨ ꯉꯥꯡꯍꯟꯒꯦ ꯍꯥꯏꯕ꯭ꯔꯣ?" ꯑꯁꯨꯝꯅ ꯉꯥꯡꯗꯨꯅ ꯊꯥꯗꯣꯏꯕ ꯐꯨꯔꯤ꯫ ꯊꯝꯕꯥꯜꯅꯨꯁꯨ ꯍꯔꯥꯎ ꯁꯨꯃꯥꯡ ꯀꯨꯝꯍꯩ ꯌꯦꯡꯕ ꯆꯠꯅꯕ ꯍꯥꯏꯗꯨꯅ ꯃꯆꯦꯗ ꯄꯥꯎꯗꯝꯒꯦ ꯍꯥꯏꯅ ꯆꯦꯟꯁꯤꯜꯂꯛꯄꯗꯗꯤ ꯇꯧꯔꯝꯂꯤꯕ ꯃꯇꯧ ꯑꯗꯨ ꯎꯕꯗ ꯊꯝꯕꯥꯜꯅꯨ ꯂꯣꯟꯅ ꯆꯦꯟꯈꯤꯒꯦ ꯇꯧꯕꯒ ꯂꯩꯁꯦꯝꯕꯤꯅ ꯑꯃꯨꯛ ꯎꯔꯤ꯫ "ꯍꯥꯏ ꯊꯝꯕꯥꯜꯅꯨ, ꯀꯥꯏꯗꯅꯣ ꯆꯦꯟꯒꯦ ꯇꯧꯔꯤꯗꯣ? ꯅꯪꯁꯨ ꯁꯤꯗ ꯂꯥꯎ." ꯊꯝꯕꯥꯜꯅꯨ ꯀꯤꯅ ꯅꯣꯛꯁꯤꯟꯅꯗꯨꯅ ꯃꯆꯦꯒꯤ ꯃꯃꯥꯡꯗ ꯆꯪꯁꯤꯜꯂꯛꯇꯨꯅ ꯂꯦꯞꯇꯨꯅ ꯂꯩ꯫ ꯊꯥꯗꯣꯏꯁꯨ ꯀꯞꯅ "ꯃꯤ ꯁꯨꯃꯥꯡ ꯀꯨꯝꯍꯩꯕꯨ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯇꯧꯕ꯭ꯔꯣ? ꯌꯥꯝꯅ ꯇꯥꯡꯅ ꯇꯧꯔꯤꯉꯩꯁꯤꯗ ꯌꯦꯡꯕ ꯆꯠꯅꯕꯅ ꯂꯣꯏꯁꯤꯟꯕ ꯂꯣꯏꯔꯒ ꯆꯠꯄ ꯌꯥꯔꯣꯏ ꯍꯥꯏꯗꯤ ꯀꯩꯅꯣ? ꯍꯦ, ꯇꯥꯅꯤꯡꯗꯦ! ꯅꯪꯅ ꯑꯉꯥꯡꯁꯤꯁꯨ ꯏꯔꯥꯡ ꯇꯝꯕꯤꯗꯅ
ꯏꯊꯛ ꯏꯔꯥꯡꯗ ꯇꯧꯔꯒ ꯂꯩꯔꯤꯅꯦ ꯑꯉꯥꯡꯁꯨ ꯋꯥꯈꯜ ꯇꯥꯅꯕ ꯅꯪꯅ ꯇꯥꯛꯄꯤ ꯇꯝꯕꯤꯒꯗ꯭ꯔꯥ ꯍꯥꯏꯔꯒ ꯅꯪꯅ ꯑꯗꯨꯝ ꯍꯦꯟꯅ ꯋꯥꯈꯜ ꯇꯥꯈꯤꯗ꯭ꯔꯦ ꯑꯁꯨꯝꯅ ꯃꯅꯥꯎ ꯊꯥꯗꯣꯏꯕꯨ ꯌꯦꯡꯂꯗꯨꯅ ꯍꯥꯏꯔꯛꯏ ꯊꯥꯗꯣꯏꯁꯨ ꯂꯩꯃꯥꯏꯗ ꯐꯝꯗꯨꯅ ꯃꯈꯣꯡ ꯃꯈꯨꯠ ꯇꯤꯡꯊꯣꯛꯇꯨꯅ ꯀꯟꯅ ꯀꯞꯂꯤ ꯂꯩꯁꯦꯝꯕꯤ ꯊꯥꯗꯣꯏꯗ ꯌꯦꯡꯂꯛꯄꯗ ꯎꯔꯤ ꯃꯥꯅ ꯁꯟꯊꯤ ꯆꯩꯅ ꯀꯟꯕꯒꯤ ꯁꯥꯡꯅ ꯊꯥꯗꯣꯏꯒꯤ ꯃꯈꯣꯡꯗ ꯇꯥꯔꯤꯕ ꯃꯃꯤ ꯑꯗꯨ ꯃꯗꯨ ꯎꯕꯗ ꯂꯩꯁꯦꯝꯕꯤ ꯅꯨꯡꯉꯥꯏꯖꯗꯦ ꯇꯞꯅ ꯆꯪꯁꯤꯜꯂꯛꯇꯨꯅ ꯊꯥꯗꯣꯏꯒꯤ ꯃꯈꯣꯡꯗ ꯃꯈꯨꯠꯅ ꯅꯥꯟꯕꯤꯗꯨꯅ ꯊꯥꯗꯣꯏ ꯏꯆꯦ ꯋꯥ ꯍꯥꯏꯒꯦ ꯇꯥꯎ ꯏꯃꯥꯅ ꯅꯈꯣꯏꯕꯨ ꯅꯧꯅ ꯂꯪꯊꯣꯛꯂꯝꯕꯗꯒꯤ ꯄꯥꯕꯨꯡ ꯑꯃꯗꯤ ꯑꯩꯅ ꯅꯈꯣꯏꯕꯨ ꯆꯥꯎꯅꯕ ꯆꯤꯛꯀꯣ ꯅꯥꯎꯀꯠꯂꯛꯄꯅꯤ ꯅꯪ ꯑꯉꯥꯡ ꯅꯠꯇ꯭ꯔꯤ ꯍꯌꯦꯡ ꯅꯪꯅ ꯌꯨꯝꯅꯥꯛ ꯁꯥꯒꯩ ꯑꯣꯟꯈ꯭ꯔꯒ ꯃꯇꯤꯛ ꯆꯥꯕ ꯌꯨꯝꯒꯤ ꯌꯨꯝꯕꯨꯔꯦꯝꯕꯤ ꯑꯃ ꯑꯣꯏꯕ ꯉꯝꯂꯛꯇ꯭ꯔꯕꯗꯤ ꯂꯥꯏꯑꯣꯏꯈ꯭ꯔꯕ ꯏꯃꯥꯕꯨ ꯄꯟꯗꯨꯅ ꯃꯤꯅ ꯉꯥꯡꯂꯛꯀꯅꯤ ꯊꯥꯗꯣꯏ ꯀꯞꯅ ꯀꯞꯅ ꯃꯆꯦꯗ ꯌꯦꯡꯗꯨꯅ ꯂꯩ ꯋꯥ ꯃꯈꯥ ꯇꯥꯕꯁꯨ ꯉꯝꯈꯤꯗ꯭ꯔꯦ ꯂꯦꯞꯇꯨꯅ ꯂꯩꯔꯤꯕ ꯊꯝꯕꯥꯜꯅꯨꯕꯨꯁꯨ ꯃꯅꯥꯛꯇ ꯆꯤꯡꯁꯤꯟꯗꯨꯅ ꯃꯅꯥꯎꯒꯤ ꯃꯀꯣꯛꯇ ꯅꯨꯡꯁꯤꯅ ꯅꯥꯟꯕꯤꯗꯨꯅ ꯊꯥꯗꯣꯏ ꯑꯩꯈꯣꯏ ꯊꯝꯕꯥꯜꯅꯨꯁꯤ ꯅꯨꯡꯁꯤꯗ꯭ꯔꯥ ꯄꯤꯛꯂꯤꯕ ꯃꯥꯅ ꯑꯩꯈꯣꯏꯗ ꯏꯃꯥꯗ ꯅꯥꯎꯊꯤ ꯁꯥꯗꯨꯅ ꯂꯩꯖꯒꯗꯕꯁꯦ ꯑꯩꯈꯣꯏꯒꯤꯗꯤ ꯏꯃꯥ ꯍꯥꯏꯕꯗꯨ ꯂꯩꯇꯕꯅꯤꯅ ꯅꯨꯡꯉꯥꯏꯇꯕ ꯑꯋꯥꯕ ꯀꯌꯥ ꯄꯤꯛꯂꯤꯕꯤ ꯃꯥꯒꯤ ꯃꯐꯝꯗꯁꯨ ꯐꯥꯎꯔꯝꯒꯗꯧꯔꯤꯕꯅꯤ ꯊꯥꯗꯣꯏ ꯅꯪꯕꯨ ꯋꯥꯈꯜ ꯇꯥꯔꯨꯕ ꯅꯤꯡꯒꯣꯜ ꯃꯄꯣꯛꯁꯦ ꯌꯥꯝꯅ ꯂꯨꯕꯅꯤ ꯑꯩꯈꯣꯏꯅ ꯑꯆꯨꯝꯕ ꯑꯁꯦꯡꯕ ꯊꯕꯛ ꯇꯧꯔꯕꯗꯤ ꯑꯎꯕ ꯑꯈꯪꯕ ꯃꯈꯣꯏꯇꯅ ꯑꯩꯈꯣꯏꯕꯨ ꯈꯪꯕꯤꯒꯅꯤ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯑꯁꯣꯏꯕ ꯑꯔꯥꯟꯕ ꯑꯃꯈꯛ ꯇꯧꯔꯨꯔꯒꯅ ꯂꯩꯕꯥꯛ ꯃꯤꯌꯥꯝ ꯂꯩꯀꯥꯏ ꯃꯤꯌꯥꯝ ꯑꯃꯗꯤ ꯁꯃꯥꯖ ꯃꯤꯌꯥꯝꯁꯤꯅ ꯑꯩꯈꯣꯏꯕꯨ ꯊꯤꯅ ꯉꯥꯡꯅꯈꯤꯅꯤ ꯐꯠꯇꯅ ꯂꯧꯈꯤꯗꯧꯔꯤꯕꯅꯤ ꯑꯗꯨꯅ ꯅꯪ ꯑꯗꯨꯝꯅ ꯏꯉꯥꯎ ꯉꯥꯎꯅ ꯏꯆꯝ ꯆꯝꯅ ꯂꯩꯊꯣꯛꯄꯗꯣ ꯌꯥꯗ꯭ꯔꯕꯅꯤ ꯊꯝꯕꯥꯜꯅꯨꯒꯤꯅꯦ ꯍꯥꯏꯕꯗ ꯅꯪꯒ ꯑꯩꯒꯇ ꯅꯠꯇꯅ ꯀꯅꯥꯕꯨ ꯂꯩꯔꯤꯕꯒꯦ ꯁꯣꯜꯂꯕ ꯄꯥꯕꯨꯡꯅꯗꯤ ꯑꯉꯥꯡꯁꯤꯒꯤ ꯃꯅꯤꯡ ꯀꯔꯝꯅ ꯊꯨꯡꯍꯟꯒꯅꯤ ꯑꯩꯈꯣꯏ ꯑꯅꯤꯅ ꯂꯩꯔꯤꯕꯁꯦ ꯑꯉꯥꯡꯁꯤꯒꯤ ꯋꯥꯠꯂꯤꯕ ꯃꯃꯥ ꯑꯃꯒꯤ ꯊꯧꯗꯥꯡ ꯑꯗꯣ ꯄꯥꯡꯊꯣꯛꯅꯕ ꯂꯩꯔꯝꯂꯤꯕꯅꯤ ꯑꯗꯨꯅ ꯅꯪ ꯋꯥꯈꯜ ꯇꯥꯎ ꯑꯔꯦꯝꯕꯗ ꯃꯇꯝ ꯃꯥꯡꯍꯟꯗꯅ ꯀꯣꯏꯗꯅ ꯂꯥꯡꯗꯅ ꯂꯩꯒꯗꯕꯒꯤ ꯁꯔꯨꯛꯄꯨꯗꯤ ꯏꯁꯥꯒꯤ ꯈꯪꯍꯧꯅꯕ ꯀꯥꯟꯅꯒꯗꯕ ꯊꯕꯛ ꯑꯣꯏꯅ ꯇꯧ ꯅꯈꯣꯏ ꯑꯅꯤꯃꯛ ꯑꯩꯅ ꯆꯞ ꯃꯥꯟꯅꯅ ꯅꯨꯡꯁꯤꯅꯦ ꯁꯤ ꯍꯥꯏꯗꯨꯅ ꯃꯅꯥꯎ ꯑꯅꯤꯕꯨ ꯃꯊꯥꯗ ꯆꯦꯠꯅ ꯀꯣꯟꯁꯤꯟꯖꯩ ꯃꯥꯡꯒꯣꯜꯖꯥꯎꯁꯨ ꯉꯁꯥꯏ ꯃꯈꯩ ꯆꯥꯛꯁꯪ ꯑꯗꯨꯒꯤ ꯊꯣꯡꯖꯤꯟꯗ ꯂꯦꯞꯇꯨꯅ ꯃꯆꯥꯁꯤꯡꯒꯤ ꯃꯇꯧ ꯑꯗꯨ ꯌꯦꯡꯂꯤꯕꯅꯤ ꯃꯆꯥꯒꯤ ꯋꯥꯍꯩ ꯑꯗꯨ ꯇꯥꯔꯨꯕꯗ ꯃꯥꯡꯒꯣꯜꯖꯥꯎ ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯇꯥꯈꯤꯕ ꯈꯪꯍꯧꯗꯦ ꯁꯤꯟꯊꯔꯛꯂꯤꯕ ꯃꯄꯤ ꯑꯗꯨ ꯀꯅꯥ ꯈꯪꯗ꯭ꯔꯤꯉꯩ ꯀꯅꯥ ꯎꯗ꯭ꯔꯤꯉꯩ ꯐꯠ ꯐꯠ ꯇꯩꯊꯣꯛꯇꯨꯅ ꯅꯣꯛꯃꯤ ꯅꯣꯛꯃꯤ ꯇꯧꯗꯨꯅ ꯍꯥꯏ ꯕꯦꯃꯥ ꯅꯣꯏꯕꯨ ꯆꯥꯛꯀ ꯂꯣꯏꯔꯕ꯭ꯔꯅꯦ ꯊꯪꯅꯕ ꯈꯨꯜꯗ ꯁꯨꯃꯥꯡ ꯀꯨꯝꯍꯩ ꯂꯩ ꯍꯥꯏꯅꯍꯧꯋꯤꯅꯦ ꯂꯩꯁꯦꯝꯕꯤꯁꯨ ꯁꯤꯟꯊꯔꯝꯕ ꯃꯄꯤꯗꯨ ꯐꯠ ꯇꯩꯊꯣꯛꯇꯨꯅ ꯂꯣꯏꯁꯤꯜꯂꯛꯇꯧꯔꯦ ꯄꯥꯕꯨꯡ ꯉꯥꯏꯍꯥꯛ ꯉꯥꯏꯕꯤꯔꯣ ꯁꯤ ꯍꯥꯏꯗꯨꯅ ꯆꯥꯛ ꯑꯗꯨ ꯂꯣꯏꯁꯤꯟꯅꯕ ꯑꯃꯨꯛ ꯍꯣꯠꯅꯈ꯭ꯔꯦ ꯂꯩꯃꯥꯏꯗ ꯐꯝꯗꯨꯅ ꯂꯩꯔꯤꯕꯤ ꯃꯆꯥ ꯊꯥꯗꯣꯏ ꯑꯃꯗꯤ ꯃꯐꯤ ꯃꯔꯣꯜ ꯅꯤꯡꯊꯤꯖꯅ ꯁꯦꯠꯇꯨꯅ ꯂꯩꯔꯝꯂꯤꯕ ꯃꯆꯥ ꯑꯇꯣꯝꯕꯤ ꯊꯝꯕꯥꯜꯅꯨꯗ ꯌꯦꯡꯂꯗꯨꯅ ꯅꯣꯛꯃꯤ ꯅꯣꯛꯃꯤ ꯇꯧꯅ ꯍꯥꯏꯔꯛꯂꯝꯃꯤ ꯍꯩꯃ ꯏꯆꯥ ꯑꯅꯤꯗꯤ ꯂꯣꯏꯁꯤꯟꯕ ꯂꯣꯏꯔꯦꯗꯅ ꯁꯤ ꯍꯥꯏꯗꯨꯅ ꯆꯥꯛ ꯂꯣꯏꯁꯤꯟꯅꯕ ꯀꯟꯅ ꯍꯣꯠꯅꯔꯤꯕ ꯃꯆꯥ ꯂꯩꯁꯦꯝꯕꯤꯗ ꯑꯃꯨꯛ ꯌꯦꯡꯗꯨꯅ ꯍꯥꯏ ꯕꯦꯃꯥ ꯅꯅꯥꯎ ꯑꯅꯤ ꯂꯣꯏꯁꯤꯟꯕ ꯂꯣꯏꯈ꯭ꯔꯦ ꯅꯪꯁꯨ ꯂꯣꯏꯁꯤꯜꯂꯨꯔꯣꯅꯦ ꯆꯥꯛꯁꯤ ꯏꯄꯥ ꯂꯣꯏꯁꯤꯟꯕꯤꯔꯒꯦ ꯌꯥꯔꯅꯤꯌꯦ ꯄꯥꯕꯨꯡ ꯆꯥꯛꯁꯤ ꯂꯣꯏꯁꯤꯜꯂꯝꯂꯒ ꯑꯩꯁꯨ ꯂꯣꯏꯁꯤꯜꯂꯨꯔꯒꯦ ꯀꯩꯁꯨ ꯀꯨꯏꯔꯣꯏꯌꯦ ꯍꯣꯏ ꯃꯗꯨ ꯌꯥꯗꯦꯅꯦ ꯅꯪꯕꯨ ꯂꯩꯁꯥꯕꯤꯅꯦ ꯍꯥꯏꯕꯁꯤ ꯀꯥꯎꯔꯕ꯭ꯔꯅꯦ ꯆꯃꯣꯠ ꯆꯃꯣꯠ ꯆꯠꯄ ꯌꯥꯗꯦꯀꯣ ꯂꯣꯏꯁꯤꯟꯖꯔꯨꯔꯣ ꯂꯩꯁꯦꯝꯕꯤꯁꯨ ꯃꯄꯥꯕꯨꯡꯅ ꯍꯥꯏꯃꯜꯂꯕꯗꯨꯗꯗꯤ ꯃꯥꯁꯨ ꯂꯣꯏꯁꯤꯟꯕ ꯆꯪꯈ꯭ꯔꯦ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡ ꯆꯥꯛ ꯑꯗꯨ ꯂꯣꯏꯁꯤꯟꯗꯨꯅ ꯃꯈꯣꯏ ꯄꯨꯟꯅ ꯍꯔꯥꯎ ꯍꯔꯥꯎ ꯍꯥꯎꯕ ꯍꯥꯎꯇꯕ ꯆꯥꯛ ꯑꯗꯨ ꯆꯥꯃꯤꯟꯅꯗꯨꯅ ꯃꯈꯣꯏ ꯄꯨꯟꯅ ꯁꯨꯃꯥꯡ ꯀꯨꯝꯍꯩ ꯑꯗꯨꯕꯨ ꯌꯦꯡꯕ ꯆꯠꯅꯈꯤꯔꯝꯃꯤ ꯑꯗꯨꯝꯅ ꯑꯁꯨꯝ ꯂꯥꯛꯄꯅ ꯁꯨꯃꯥꯡ ꯀꯨꯝꯍꯩ ꯌꯦꯡꯐꯝ ꯑꯗꯨ ꯌꯧꯔꯛꯇꯨꯅ ꯃꯆꯤꯟ ꯃꯅꯥꯎ ꯃꯈꯣꯏ ꯑꯍꯨꯝ ꯄꯨꯟꯅ ꯐꯝꯗꯨꯅ ꯁꯨꯃꯥꯡ ꯀꯨꯝꯍꯩ ꯍꯧꯕ ꯉꯥꯏꯗꯨꯅ ꯂꯩꯔꯤ ꯊꯥꯗꯣꯏ ꯑꯃꯗꯤ ꯊꯝꯕꯥꯜꯅꯨꯗꯤ ꯍꯔꯥꯎꯅ ꯅꯣꯛꯆꯔꯤ ꯑꯗꯨꯕꯨ ꯂꯩꯁꯦꯝꯕꯤ ꯃꯥꯗꯤ ꯍꯦꯟꯊꯣꯏꯕ ꯂꯥꯛꯄ꯭ꯔꯥ ꯍꯥꯏꯅ ꯀꯣꯏꯅ ꯇꯤꯜꯂꯤꯕ ꯅꯨꯄꯥ ꯃꯌꯥꯝ ꯃꯔꯛ ꯑꯗꯨꯗ ꯌꯦꯡꯂꯤ ꯌꯥꯏꯐ ꯍꯦꯟꯕꯁꯨ ꯃꯥꯒꯤ ꯃꯔꯨꯞ ꯑꯃ ꯑꯅꯤꯒ ꯂꯣꯏꯅꯅ ꯂꯥꯛꯇꯨꯅ ꯃꯈꯣꯏ ꯄꯨꯟꯅ ꯐꯝꯗꯨꯅ ꯂꯩꯔꯤꯉꯩ ꯂꯩꯁꯦꯝꯕꯤꯅ ꯌꯦꯡꯂꯛꯂꯤꯕꯗꯨ ꯎꯔꯗꯨꯅ ꯅꯣꯛꯐꯦꯠ ꯇꯧꯖꯩ ꯂꯩꯁꯦꯝꯕꯤꯁꯨ ꯌꯥꯏꯐ ꯍꯦꯟꯕꯁꯨ ꯂꯩꯔꯝꯕ ꯑꯗꯨꯗ ꯍꯥꯏꯐꯦꯠ ꯃꯣꯃꯣꯟ ꯇꯝꯃꯤ ꯀꯣꯏꯔꯥꯎꯅꯔꯕꯤ ꯃꯤꯁꯅꯥ ꯑꯅꯤꯗꯨꯅꯗꯤ ꯍꯦꯟꯊꯣꯏꯕ ꯃꯥꯕꯨ ꯊꯤꯕꯗꯤ ꯂꯦꯞꯇꯦ ꯑꯗꯨꯝꯅ ꯃꯆꯦꯒ ꯌꯥꯏꯐ ꯍꯦꯟꯕꯒ ꯌꯦꯡꯅꯗꯨꯅ ꯅꯣꯛꯅꯕꯗꯨ ꯎꯕꯗ ꯊꯥꯗꯣꯏ ꯇꯨꯃꯤꯟꯅ ꯃꯇꯣꯝꯇ ꯅꯣꯛꯐꯦꯠ ꯇꯧꯖꯩ ꯌꯥꯏꯐ ꯍꯦꯟꯕꯒꯤ ꯑꯃꯗꯤ ꯂꯩꯁꯦꯝꯕꯤ ꯃꯈꯣꯏꯅꯤ ꯌꯦꯡꯅꯗꯨꯅ ꯅꯣꯛꯅꯈꯤꯕꯗꯨ ꯊꯝꯕꯥꯜꯅꯨꯅꯁꯨ ꯎꯍꯧꯔꯤꯕꯅꯤ ꯃꯀꯣꯛ ꯑꯗꯨ ꯏꯉꯥꯎ ꯉꯥꯎꯅ ꯊꯥꯗꯣꯏꯗ ꯑꯣꯟꯁꯤꯟꯗꯨꯅ ꯆꯦꯇꯣ ꯀꯩꯅꯣ ꯏꯆꯦꯒ ꯑꯁꯤ ꯉꯁꯥꯏ ꯂꯥꯛꯂꯝꯕ ꯅꯨꯄꯥꯁꯤꯒ ꯌꯦꯡꯅꯔꯒ ꯅꯣꯛꯅꯔꯤꯁꯦ ꯀꯔꯤ ꯇꯧꯔꯤꯅꯣ ꯍꯩ ꯑꯉꯥꯡꯅ ꯅꯃꯤꯠ ꯅꯅꯥ ꯌꯥꯝ ꯁꯤꯡꯒꯅꯨꯀꯣ ꯃꯤ ꯄꯥꯈꯪ ꯂꯩꯁꯥ ꯑꯣꯏꯕꯒꯤ ꯅꯣꯛꯅꯔꯤꯅꯤ ꯏꯆꯦꯗꯤ ꯇꯥ ꯍꯦꯟꯊꯣꯏꯒ ꯀꯣꯏꯅꯔꯤꯗꯨꯗꯤ ꯑꯇꯣꯞꯄ ꯅꯨꯄꯥꯒ ꯍꯦꯛꯇ ꯅꯣꯛꯅꯕ ꯌꯥꯕ꯭ꯔꯅꯦ ꯇꯨꯃꯤꯟꯅ ꯂꯩꯌꯨ ꯀꯩꯗꯧꯔꯒꯦ ꯊꯝꯕꯥꯜꯅꯨ ꯃꯤ ꯅꯨꯄꯥ 2-3 ꯂꯣꯏ ꯀꯣꯏꯅꯔꯤꯕ ꯉꯥꯛꯇꯅꯤ ꯅꯪꯅ ꯈꯪꯗꯔꯣꯏꯀꯣ
nupa ani koiba yaboire adoi cheto nang nupa kya koi thadoi manau gi lukhamda khobak na khangse chetli aduga sauromna hey ai du nupa koi di angang ne irang iphai pharadan ai du nupa am ta koi di ko ai nupa koi na ba leite thambal nu sunok leduna lukham adu nan nan duna nang su koi ram ne bo awang lom gi ta amu thoi ka hek hek nong na bado ai loi ni khangjai ko singju ga yam na suraga thilak bado ai su ai khangi ko adu koi na bai na tro nang yam khangi ba adudi achapo chana ba koi banu pa thambal nu so handi amuk hanna mache thadoi de yenglaga nupa koi ba se achapo chana ba koi na ri ro haise adudi ai su am da koi ba tare achapo yam chaba phang na ba thadoi manau pi da amuk hanna phuge tawduna chai chani ko nupa koi gi kain adugi saru iche gi daya tomba masak phajaba se asida achapo leibi harisu so asumna manau te inchilambi thambal nu su kai su khangjada hoi haiduna yaifa henbana lairiba adomde changkhri laisembi ingangakna thadoi di yenglei aduga kaino thadoi nangna mo angang sida kai hairuragi mi lokpu macha nupa sigi manakta changkhri sina ei karim tai jadi ko mi angang na changkhi babu aina khangra nei che laisembi manau de chingna ne yengduna lei wadi amata nganglakti thadoi sunok minok mi kai su khangjada bi lanjada bi saduna leiri ngai haki mato thambal nu do chanaba mayam ama puduna changlei laisembi ingangakna thambal no chanaba mayam sina kai deino thambal nu sakai su khangjada tapna moli mi nangi nupa ite tombado aduna leibirakpani iche to na hairuso na hairubani adugi leireiba laisembi sauna thadoi de yenglei thadoi noksinaduna tapna mache de yenglaga sum chinche kaino machani ngen haikibani da ai kai so hen badi haikide da thambal no mi gi poto pi thoklu su noina chaning la su iche legi mi gi to pi su so thadoi chat ki batare haina hathu song chilaktuna thambal no bu konchili aduga laisembi de yenglaga as selting na bani je lairi ba mayam se adom charsi si haiduna yaifa hen bana pirak pachana ba mayam adu chaba hokri laisembi di yaifa hen bagi mamang de ikai raduna ikai mamai du leiduna yaifa hen bana lairiba adom de yenglakpani yaifa hen basu mangon de yengduna nokphe tawsilai laisembi su phazararoi khalladuna nokphe tawjai adubu mikop phakhe de minoktu pomchai chaikhri mamit manalang thokduna yaifa hen bagi matong adomda yengduna leikhri yaifa hen bagi hek matongda henthoi ba leptuna mabu yengduna leirami henthoi ba ngai hak munna laisembi bu yenglamlaga warauna jinbalda nokphe tawramlaga mafam adudagi thokhirami laisembi miya marakne haibaga kawkhri phamlammadagi hawgatkhiduna henthoi babu tanaki henthoi basu mathamoi chakna khongthang adu tapli thangduna chatninge matong adomdagi magi khudang ado phatphaduna nangna khalido aranbani ai nupaduga karigumba mari mata leinadi henthoi basu warauna laisembi gi makhut ado phatkan thokduna kari su mari leinadi haiba asuk nungsina na harau nuknukduna aigi imangna chatkibaduna natana hojikso yari laisembi aidi matik chade haiba isana khang nangi nungai gadaba lambi thekibada aina thingpam thoktida aina kari oidana nasagi ai phanabu hanabada kari bu haidu dawino oh nang aigi wasi tara roitra asuk koina aina nangi damak lemlapase nangna kai su khangdrisi kaigino ai su khang nang nei bu kyam nang sijai haiba aigi damak nang asuk koiraba chahi taruk tare lomse lemle haiba so ai khang adu ba hojikti aigi damak lemlapada awa huijong lang mashinatra ta hen thoi yari laisembi aina nangbu yamna wahankraba male nongmata nangi naling thungan basu ngamkhide aidi ima su phatti ipa su oktida aduna nangna ingonda leibada nangi mai jokkani nangsu ngasidagi dina ningtamjaro si hairamdune henthoiba laisembi da hanna yenglamda mafam adudagi khongthang adu lumna thangduna chatkirami laisembi su kari su haijabadi ngamda mara leirabi amagum mathamoida horakliba henthoiba mabu nungsibagi ihyo aduna pathoraktuna koiraunarabi ningthizarabi laisembi misna anidagi pegi iriksin tharaktuna piroinaraba mityeng amana mabu warauna chatkriba henthoibabu yengduna leijahori adomna namit adomasu haukhiduna mathangi namitasu laisembi henthoibagi mafamda
ꯑꯁꯦꯡꯕ ꯋꯥꯐꯝ ꯑꯗꯨ ꯈꯪꯍꯟꯒꯦ ꯍꯥꯏꯅ ꯉꯥꯏꯕ ꯌꯥꯕ ꯉꯥꯏꯖꯔꯕꯁꯨ ꯍꯦꯟꯊꯣꯏꯕꯗꯤ ꯃꯥꯒꯤ ꯃꯤꯠꯃꯥꯡꯗ ꯑꯃꯨꯛ ꯍꯟꯅ ꯂꯦꯞꯂꯗ꯭ꯔꯤ꯫ ꯏꯀꯥꯏ ꯈꯪꯗꯕꯤ ꯑꯣꯏꯗꯨꯅ ꯍꯦꯟꯊꯣꯏꯕ ꯃꯥꯒꯤ ꯃꯌꯨꯝꯗ ꯐꯥꯎꯕ ꯆꯠꯂꯕꯁꯨ ꯀꯅꯥꯁꯨ ꯊꯦꯡꯅꯗꯅ ꯍꯜꯂꯛꯂꯤ꯫ ꯑꯗꯨꯝꯅ ꯂꯩꯁꯦꯝꯕꯤꯅ ꯍꯦꯟꯊꯣꯏꯕ ꯃꯥꯕꯨ ꯉꯥꯏꯖꯔꯛꯄ ꯅꯨꯃꯤꯠ ꯃꯁꯤꯡ ꯌꯥꯝꯁꯤꯜꯂꯛꯂꯤ꯫ ꯑꯗꯨꯕꯨ ꯍꯦꯟꯊꯣꯏꯕ ꯃꯥꯗꯤ ꯂꯩꯁꯦꯝꯕꯤꯒꯤ ꯃꯐꯝꯗ ꯋꯥꯔꯧꯈꯤꯕ ꯁꯥꯎꯅꯤꯡꯈꯤꯕ ꯑꯗꯨꯅ ꯑꯗꯨꯃꯛ ꯂꯩꯁꯦꯝꯕꯤꯒ ꯊꯦꯡꯅꯗꯅꯕ ꯂꯣꯠꯇꯨꯅ ꯂꯩꯔꯤ꯫ ꯂꯩꯁꯦꯝꯕꯤꯁꯨ ꯃꯊꯃꯣꯏꯒꯤ ꯑꯁꯦꯡꯕ ꯋꯥꯐꯝꯁꯤꯗꯕꯨ ꯍꯦꯟꯊꯣꯏꯕ ꯃꯥꯒꯤ ꯃꯐꯝꯗ ꯈꯪꯍꯟꯒꯦ ꯍꯥꯏꯅ ꯍꯦꯟꯊꯣꯏꯕꯕꯨ ꯉꯥꯏꯕ ꯃꯥꯒꯤ ꯃꯥꯏꯀꯩ ꯌꯦꯡꯕ ꯇꯣꯛꯂꯝꯗꯦ꯫ ꯁꯣꯝꯗꯅ ꯀꯝꯗꯧꯔꯤ? ꯂꯩꯁꯦꯝꯕꯤꯒꯤ ꯋꯥꯔꯤ ꯄꯨꯝꯕ ꯌꯥꯏꯐ ꯍꯦꯟꯕꯅ ꯃꯥꯕꯨ ꯄꯣꯛꯄ ꯃꯄꯥꯕꯨꯡ ꯃꯅꯤ ꯑꯃꯗꯤ ꯃꯃꯥ ꯏꯕꯦꯝꯃ ꯂꯩꯍꯥꯎꯗ ꯂꯣꯏꯅ ꯇꯝꯕꯗꯒꯤ ꯂꯩꯍꯥꯎꯅ ꯂꯩꯁꯦꯝꯕꯤꯒꯤ ꯃꯔꯝꯗ ꯊꯤꯒꯠꯂꯛꯄꯗꯗꯤ ꯑꯈꯥꯡ ꯀꯟꯕꯤ, ꯍꯣꯠꯅꯕ ꯂꯦꯞꯇꯕꯤ, ꯂꯩꯀꯥꯏꯒꯤ ꯃꯅꯦ ꯃꯟꯗꯣꯟꯗ ꯊꯧꯒꯜꯂꯣꯟ ꯀꯥꯏꯖꯗꯕꯤꯅꯤ ꯍꯥꯏꯕꯗꯨ ꯈꯪꯕ ꯉꯝꯂꯤ꯫ ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯃꯃꯥꯅ ꯅꯧꯅ ꯂꯧꯊꯣꯛꯄꯤꯔꯝꯕꯗꯒꯤ ꯃꯅꯥꯎ ꯑꯅꯤꯁꯤꯕꯨ ꯃꯥꯅ ꯃꯃꯥ ꯁꯛꯅ ꯑꯁꯣꯏ ꯑꯔꯥꯟ ꯑꯣꯛꯇꯁꯤꯡꯗ ꯀꯌꯥ ꯇꯥꯛꯄꯤꯗꯨꯅ ꯂꯩꯕ ꯅꯨꯄꯤ ꯑꯃꯅꯤ ꯈꯪꯕꯗꯒꯤ ꯂꯩꯍꯥꯎꯅ ꯍꯦꯟꯅ ꯂꯩꯁꯦꯝꯕꯤꯕꯨ ꯃꯃꯧ ꯑꯣꯏꯕ ꯄꯥꯝꯈꯤꯔꯝꯃꯤ꯫ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠ ꯑꯃꯗ ꯂꯩꯍꯥꯎ ꯑꯃꯗꯤ ꯃꯅꯤ ꯋꯥꯔꯤ ꯑꯃ ꯀꯨꯞꯊꯅ ꯁꯥꯅꯖꯔꯝꯃꯤ꯫ ꯑꯩꯗꯤ ꯃꯣꯏ ꯄꯥꯕꯨꯡ, ꯏꯆꯥꯅ ꯈꯜꯂꯤꯕ ꯂꯩꯁꯦꯝꯕꯤ ꯍꯥꯏꯔꯤꯕ ꯅꯨꯄꯤ ꯃꯆꯥꯗꯣ ꯏꯃꯧ ꯑꯣꯏꯅꯤꯡꯕꯅ ꯂꯣꯏꯔꯦꯕꯨ꯫ ꯉꯥꯏꯈꯣꯅꯦ ꯃꯃꯥ, ꯅꯪꯅ ꯍꯥꯏꯔꯤꯕꯗꯨꯕꯨ ꯃꯥꯡꯒꯣꯜꯖꯥꯎꯒꯤ ꯃꯆꯥ ꯅꯤꯡꯉꯣꯜ ꯑꯍꯜ ꯑꯗꯨꯕꯨꯔꯅꯦ? ꯑꯗꯨ ꯅꯠꯇ꯭ꯔꯗꯤ ꯀꯩꯅꯣꯅꯦ ꯃꯣꯏ ꯄꯥꯕꯨꯡ? ꯏꯆꯥꯒꯁꯨ ꯃꯁꯥ ꯃꯁꯥ ꯈꯪꯅꯖꯩ꯫ ꯅꯨꯄꯤ ꯃꯆꯥꯗꯨꯁꯨ ꯀꯩꯁꯨ ꯐꯠꯇꯕ ꯑꯃꯁꯨ ꯅꯠꯇꯦ꯫ ꯑꯩꯅ ꯃꯈꯣꯏꯒꯤ ꯂꯩꯀꯥꯏꯗ ꯈꯔ ꯍꯪꯂꯨꯕꯗꯁꯨ ꯅꯨꯄꯤ ꯃꯆꯥꯗꯣ ꯌꯨꯝ ꯂꯦꯞꯄ ꯉꯝꯒꯗꯕꯤ ꯑꯃꯅꯤ ꯍꯥꯏꯅ ꯍꯧꯏ꯫ ꯅꯧꯅ ꯎꯂꯦ ꯅꯪꯂꯕꯤ ꯆꯅꯨꯔꯥ ꯑꯃ ꯑꯣꯏꯕꯅꯅꯤ ꯃꯍꯥꯛꯅ ꯐꯖꯕ, ꯅꯨꯡꯉꯥꯏꯕ, ꯍꯔꯥꯎ ꯇꯌꯥꯝꯕ ꯀꯌꯥ ꯊꯥꯗꯣꯛꯂꯤꯕꯗꯣ꯫ ꯃꯃꯥ, ꯏꯆꯜ ꯅꯤꯡꯊꯤꯕꯤꯗꯣ ꯌꯥꯝꯅ ꯏꯆꯨ ꯇꯥꯅ ꯍꯧꯔꯛꯄꯅꯤꯅꯦ꯫ ꯃꯈꯣꯏꯒꯤ ꯄꯨꯛꯆꯦꯜ ꯑꯩꯅꯁꯨ ꯆꯞ ꯆꯥꯅ ꯈꯪꯏ꯫ ꯃꯔꯥꯏꯕꯛꯅ ꯊꯤꯔꯤꯁꯨ ꯃꯆꯥ ꯑꯇꯣꯝꯕꯤꯗꯨ ꯇꯥꯏꯕꯪ ꯐꯥꯎꯍꯜꯂꯝꯂꯒ ꯑꯗꯨꯃꯛ ꯂꯩꯈꯤꯗ꯭ꯔꯗꯅ꯫ ꯈꯪꯗꯦ ꯃꯣꯏ ꯄꯥꯕꯨꯡ, ꯏꯆꯥ ꯅꯤꯡꯉꯣꯜ ꯄꯣꯛꯆꯗꯕꯤ ꯏꯃꯣꯝ ꯁꯥꯆꯗꯕꯤ ꯑꯩꯗꯤ ꯅꯨꯄꯤ ꯃꯆꯥꯗꯨ ꯅꯨꯡꯁꯤꯕꯗ ꯉꯥꯎꯔꯤꯀꯣ꯫ ꯑꯗꯨꯅ ꯀꯝꯗꯧꯁꯤꯒꯦ ꯃꯣꯏ ꯄꯥꯕꯨꯡ? ꯑꯩ ꯆꯠꯂꯒ ꯍꯦꯛꯇ ꯅꯤꯖꯔꯨꯔꯣꯔꯥ? ꯉꯥꯏꯈꯣ, ꯃꯗꯨꯃꯛꯇꯤ ꯐꯖꯗꯦ꯫ ꯏꯆꯥꯒꯁꯨ ꯃꯈꯣꯏ ꯈꯪꯅꯖꯔꯕꯅꯤꯅ ꯑꯩꯅ ꯍꯥꯟꯅ ꯃꯥꯡꯒꯣꯜꯖꯥꯎꯒꯤ ꯃꯐꯝꯗ ꯋꯥꯔꯤ ꯑꯁꯤ ꯍꯧꯗꯣꯛꯂꯒꯦ꯫ ꯃꯄꯥ ꯃꯥꯅ ꯑꯌꯥꯕ ꯄꯤꯔꯕꯗꯤ ꯇꯨꯡꯗ ꯃꯥꯡꯒꯣꯜ ꯀꯥꯒꯗꯕꯅꯤꯀꯣ꯫ ꯑꯁ, ꯑꯗꯨꯗꯤ ꯂꯨꯔꯤꯅꯤ ꯃꯣꯏ ꯄꯥꯕꯨꯡ꯫ ꯑꯃꯕꯨ ꯑꯣꯏꯔꯦ ꯌꯥꯕꯤꯔꯛꯂꯗꯤ ꯈꯔ ꯊꯨꯖꯤꯟꯕꯤꯌꯨꯀꯣ꯫ ꯑꯩ ꯏꯃꯧ ꯑꯣꯏꯅꯤꯡꯕꯅ ꯂꯩꯕ ꯉꯝꯗ꯭ꯔꯕꯅꯤ꯫ ꯃꯅꯤꯁꯨ ꯅꯣꯛꯂꯗꯨꯅ ꯃꯥꯒꯤ ꯅꯨꯄꯤꯗ ꯌꯦꯡꯂꯗꯨꯅ ꯅꯪꯁꯨ ꯍꯧꯖꯤꯛꯇꯤ ꯅꯃꯧꯕꯗꯣ ꯄꯥꯝꯂꯛꯂꯕ꯭ꯔꯥ ꯃꯃꯥ? ꯄꯥꯝꯗ꯭ꯔꯗꯤ ꯀꯩꯅꯣꯅꯦ ꯃꯣꯏ ꯄꯥꯕꯨꯡ? ꯅꯆꯥꯁꯤꯅ ꯋꯥꯈꯜ ꯇꯥꯗꯨꯅ ꯏꯃꯥꯁꯤ ꯋꯥꯔꯝꯂꯅꯤ꯫ ꯑꯩꯈꯣꯏꯅ ꯊꯕꯛ ꯆꯠꯈꯤꯕꯗ ꯏꯃꯥ ꯃꯇꯣꯝꯇ ꯌꯨꯝꯁꯤꯗ ꯂꯩꯍꯧꯕꯗꯣ ꯅꯨꯡꯉꯥꯏꯇꯦ ꯈꯟꯗꯨꯅ ꯅꯍꯥꯟꯅ ꯀꯣꯛ ꯍꯥꯏꯔꯗꯤ ꯁꯤ ꯊꯣꯛꯂꯣꯏꯗꯕ꯫ ꯃꯁꯨꯡ ꯃꯃꯥꯟꯅꯕ ꯀꯌꯥ ꯑꯃꯗꯤ ꯃꯁꯤꯗꯩꯁꯤꯗ ꯃꯆꯥ ꯐꯥꯎꯕ ꯌꯥꯎꯅꯕ ꯌꯥꯎꯈ꯭ꯔꯕꯅꯤ꯫ ꯑꯗꯨꯒ ꯃꯥꯅ ꯁꯣꯝꯗ ꯂꯥꯏꯔꯤꯛ ꯄꯥꯔꯤꯕꯅꯤꯗꯣ ꯑꯗꯨ ꯇꯧꯔꯤꯕꯅꯤꯗꯣ ꯍꯥꯏꯗꯅ ꯁꯨꯝ ꯂꯩꯔꯤ꯫ ꯅꯨꯄꯤ ꯀꯣꯏꯗꯦ ꯍꯥꯏꯕꯁꯨ ꯍꯥꯏꯗꯦ꯫ ꯅꯨꯄꯤ ꯊꯤꯔꯣ ꯍꯥꯏꯔꯨꯔꯒꯅ ꯍꯦꯛꯇ ꯍꯧꯒꯠꯂꯒ ꯆꯠꯈꯤ꯫ ꯃꯁꯥꯅ ꯍꯧꯗꯣꯔꯛꯂꯕ ꯃꯇꯝꯁꯤꯗ ꯈꯔ ꯊꯨꯅ ꯊꯕꯛꯁꯤ ꯄꯥꯡꯊꯣꯛꯍꯧꯗ꯭ꯔꯕꯗꯤ ꯅꯆꯥꯁꯤ ꯃꯇꯝ ꯍꯦꯟꯗꯣꯛꯈꯤꯗꯣꯔꯤꯕꯅꯤꯀꯣ ꯃꯣꯏ ꯄꯥꯕꯨꯡ꯫ ꯈꯪꯗꯦ ꯑꯩꯗꯤ ꯈꯔ ꯊꯨꯅ ꯊꯕꯛꯁꯤ ꯄꯥꯡꯊꯣꯛꯂꯁꯤ ꯍꯥꯏꯁꯤꯗ ꯂꯩꯔꯦꯀꯣ꯫ ꯑꯩꯈꯣꯏꯁꯨ ꯑꯍꯜ ꯑꯣꯏꯁꯤꯜꯂꯛꯂꯕꯅꯤꯅ ꯏꯃꯧꯅ ꯁꯦꯕꯥ ꯇꯧꯕꯒꯗꯣ ꯄꯥꯝꯂꯛꯂꯦ꯫ ꯏꯁꯨꯅꯒ ꯆꯦꯟ ꯆꯣꯡꯗꯅ ꯁꯥꯟꯅꯕꯒꯗꯨꯁꯨ ꯎꯅꯤꯡꯂꯛꯂꯕꯅꯤꯅꯦ ꯃꯣꯏ ꯄꯥꯕꯨꯡ ꯑꯩꯗꯤ꯫ ꯑꯗꯨꯝꯅ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯃꯅꯤ ꯑꯃꯗꯤ ꯂꯩꯍꯥꯎ ꯄꯨꯟꯅ ꯍꯔꯥꯎꯅ ꯅꯣꯛꯃꯤꯟꯅꯔꯝꯃꯤ꯫ ꯂꯩꯍꯥꯎ ꯃꯥꯗꯤ ꯂꯩꯁꯦꯝꯕꯤꯕꯨ ꯃꯃꯧ ꯑꯣꯏꯅꯤꯡꯕꯅ ꯉꯥꯎꯔꯕꯤ ꯍꯥꯏꯕꯗꯨ ꯑꯣꯏꯔꯤ꯫ ꯑꯗꯨꯕꯨ ꯁꯣꯝꯗ ꯂꯩꯁꯦꯝꯕꯤ ꯃꯥꯗꯤ ꯀꯅꯥꯒꯤꯁꯨ ꯋꯥꯈꯜ ꯆꯪꯗ ꯍꯦꯟꯊꯣꯏꯕꯒꯤ ꯃꯐꯝꯗ ꯃꯥꯒꯤ ꯁꯦꯡꯂꯕ ꯊꯃꯣꯏꯗꯨ ꯃꯁꯛ ꯇꯥꯛꯅꯕ ꯍꯣꯠꯅꯖꯔꯤ꯫ ꯉꯁꯤꯁꯨ ꯂꯩꯁꯦꯝꯕꯤ ꯃꯈꯨꯠꯇ ꯁꯅꯥꯕꯨꯜ ꯑꯃ ꯄꯥꯏꯗꯨꯅ ꯍꯦꯟꯊꯣꯏꯕ ꯑꯃꯗꯤ ꯃꯥꯒꯤ ꯍꯦꯛ ꯎꯅꯐꯝ ꯑꯣꯏꯔꯤꯕ ꯃꯐꯝ ꯑꯗꯨꯗ ꯉꯥꯏꯗꯨꯅ ꯂꯩꯖꯔꯤ꯫ ꯑꯗꯨꯝꯅ ꯐꯅ ꯀꯨꯏꯅ ꯉꯥꯏꯕ ꯌꯥꯕ ꯉꯥꯏꯔꯕꯒꯤ ꯇꯨꯡꯗ ꯁꯦꯝꯕꯤꯕ ꯃꯄꯨ ꯃꯍꯥꯛꯅ ꯂꯩꯁꯦꯝꯕꯤꯒꯤ ꯑꯋꯥꯕꯁꯤ ꯎꯕꯤꯔꯕ ꯃꯥꯜꯂꯤ꯫ ꯍꯦꯟꯊꯣꯏꯕ ꯃꯥꯒꯤ ꯃꯔꯨꯞ ꯑꯃꯨꯊꯣꯏꯒ ꯂꯣꯏꯅꯅ ꯂꯥꯛꯂꯤꯕꯗꯨ ꯎꯔꯤ꯫ ꯂꯩꯁꯦꯝꯕꯤ ꯆꯦꯟꯁꯤꯜꯂꯛꯇꯨꯅ ꯍꯦꯟꯊꯣꯏꯕꯒꯤ ꯃꯃꯥꯡꯗ ꯂꯦꯞꯇꯨꯅ ꯅꯪꯅ ꯈꯜꯂꯤꯁꯤ ꯀꯩꯅꯣ? ꯑꯩꯒꯤ ꯋꯥ ꯑꯃꯠꯇ ꯇꯥꯗꯅ ꯑꯁꯦꯡꯕꯅ ꯀꯔꯤꯅꯣ ꯑꯔꯥꯟꯕꯅ ꯀꯔꯤꯅꯣ ꯍꯥꯏꯕ ꯈꯪꯗꯅ ꯍꯦꯛꯇ ꯅꯁꯥꯒꯤ ꯐꯤꯔꯦꯞ ꯂꯦꯞꯂꯤꯗꯣ ꯆꯨꯝꯃꯤꯅ ꯈꯟꯕ꯭ꯔꯣ? ꯑꯁꯨꯛ ꯀꯨꯏꯅ ꯑꯃꯛꯄ ꯑꯃ ꯌꯥꯎꯗꯅ ꯏꯕꯥꯅꯤ ꯅꯨꯡꯁꯤꯅꯔꯛꯄꯁꯦ ꯇꯔꯥꯏ ꯀꯥꯏꯍꯜꯂꯁꯦ ꯍꯥꯏꯕ꯭ꯔꯥ? ꯅꯨꯄꯤ ꯑꯩꯅ ꯏꯀꯥꯏꯒꯤ ꯊꯥꯗꯣꯛꯇꯨꯅ ꯅꯌꯨꯝꯗ ꯐꯥꯎꯕ ꯅꯪꯕꯨ ꯊꯤꯕ ꯂꯥꯛꯄ ꯉꯝꯂꯤꯕꯗꯨꯒꯤ ꯃꯔꯝ ꯀꯔꯤꯒꯤꯅꯣ ꯅꯪ ꯅꯁꯥꯅ ꯈꯪꯗꯕ꯭ꯔꯣ? ꯑꯁꯨꯝꯅ ꯀꯞꯅ ꯍꯥꯏꯔꯛꯏ꯫ ꯑꯃꯨꯛ ꯑꯃꯨꯊꯣꯏꯗ ꯌꯦꯡꯂꯗꯨꯅ ꯇꯞꯅ ꯂꯩꯁꯦꯝꯕꯤꯅ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯇꯥ ꯑꯃꯨꯊꯣꯏ, ꯑꯩ ꯇꯥ ꯍꯦꯟꯊꯣꯏꯒ ꯋꯥꯔꯤ ꯑꯃꯇ ꯁꯥꯟꯅꯒꯦꯕ, ꯇꯥꯗ ꯉꯥꯏꯍꯥꯛ ꯉꯥꯏꯕꯤꯔꯣ꯫ ꯑꯃꯨꯊꯣꯏꯁꯨ ꯏꯄꯪ ꯄꯪꯅ ꯅꯣꯛꯈꯤ ꯇꯧꯗꯨꯅ ꯌꯥꯏ ꯂꯩꯁꯦꯝꯕꯤ, ꯏꯆꯜꯅ ꯁꯥꯟꯅꯅꯤꯡꯕ ꯋꯥꯔꯤꯗꯣ
ꯑꯍꯤꯡ ꯑꯣꯏꯅ ꯐꯥꯎꯁꯅꯨ ꯅꯕꯨꯡ ꯉꯥꯏꯒꯤ ꯑꯗꯣ ꯑꯩꯈꯣꯏ ꯊꯧꯁꯦ ꯅꯪꯒꯤ ꯈꯟꯕꯗꯤ ꯌꯥꯝꯅ ꯋꯥꯔꯕꯅꯤꯀꯣ ꯆꯥꯛ ꯑꯃꯇ ꯆꯥꯗꯕꯅꯤ ꯀꯞꯂꯒ ꯑꯗꯨꯝ ꯂꯩꯕꯅꯤ ꯑꯗꯨꯅ ꯃꯇꯥꯡ ꯆꯥꯔꯤꯉꯩꯁꯤꯗ ꯅꯈꯣꯏꯅ ꯄꯥꯝꯕꯗꯣ ꯍꯥꯏꯅꯍꯧꯔꯣ ꯁꯤ ꯍꯥꯏꯔꯝꯗꯨꯅ ꯃꯇꯥꯎꯗ ꯌꯦꯡꯂꯝꯂꯒ ꯑꯩ ꯑꯁ꯭ꯋꯥꯏꯗ ꯉꯥꯏꯒꯦ ꯍꯥꯏꯅ ꯏꯪꯒꯤ ꯇꯧꯔꯝꯂꯒ ꯑꯃꯊꯣꯏ ꯈꯔꯁꯇ ꯊꯣꯛꯇꯨꯅ ꯐꯝꯂꯒ ꯂꯩꯈ꯭ꯔꯦ ꯍꯦꯟꯊꯣꯏꯕꯁꯨ ꯃꯇꯝ ꯈꯔ ꯎꯔꯨꯗ꯭ꯔꯕ ꯃꯥꯒꯤ ꯅꯨꯡꯁꯤꯖꯕꯤ ꯂꯩꯁꯦꯝꯕꯤꯒꯤ ꯃꯥꯏꯊꯣꯡ ꯑꯗꯨ ꯃꯃꯤꯠ ꯄꯦꯅ ꯌꯦꯡꯂꯛꯏ ꯃꯌꯥꯡꯁꯨ ꯈꯔ ꯀꯪꯁꯤꯜꯂꯝꯂꯦ ꯃꯥꯒꯤ ꯋꯥꯈꯜꯗ ꯆꯥꯕ ꯊꯛꯄ ꯇꯨꯝꯕ ꯃꯇꯝ ꯅꯥꯏꯗꯕꯒꯤꯔ ꯀꯣꯏꯔꯥꯎꯅꯔꯕꯤ ꯅꯤꯡꯊꯤꯖꯔꯕꯤ ꯃꯤꯁꯅꯥ ꯑꯅꯤꯗꯨꯁꯨ ꯏꯀꯨꯠ ꯀꯨꯠꯁꯤꯟꯗꯨꯅ ꯃꯤꯠꯈꯥ ꯃꯨꯔꯞꯅ ꯃꯃꯤ ꯑꯃꯁꯨ ꯇꯥꯔꯝꯂꯤ ꯂꯩꯁꯦꯝꯕꯤꯁꯨ ꯀꯞꯇꯨꯅ ꯃꯥꯒꯤ ꯄꯦꯟꯗꯕ ꯀꯌꯥ ꯑꯃ ꯍꯦꯟꯊꯣꯏꯕ ꯃꯥꯒꯤ ꯃꯐꯝꯗ ꯄꯥꯎꯗꯝꯂꯝꯃꯤ ꯑꯁꯨꯛ ꯀꯨꯏꯅ ꯑꯩꯈꯣꯏꯅꯤ ꯅꯨꯡꯁꯤꯅꯔꯛꯄꯁꯤꯗ ꯑꯩꯅ ꯅꯪꯕꯨ ꯃꯤꯀꯨꯞ ꯑꯃꯇ ꯈꯥꯎꯕ ꯂꯩꯇꯦ ꯅꯪꯕꯨ ꯅꯥꯊꯩꯔꯒꯦ ꯍꯥꯏꯕꯒꯤ ꯋꯥꯈꯜ ꯑꯗꯨꯗꯤ ꯂꯥꯏꯔꯗꯅ ꯅꯪꯕꯨ ꯍꯦꯛ ꯄꯣꯛꯂꯤꯕ ꯅꯪꯒꯤ ꯏꯃꯥꯅ ꯅꯪꯉꯣꯟꯗ ꯑꯋꯥꯕ ꯄꯤꯕ ꯐꯥꯎꯕ ꯌꯦꯡꯗꯨꯅ ꯈꯥꯡꯗꯨꯅ ꯂꯩꯕ ꯉꯝꯗꯕꯒꯤ ꯑꯩꯅ ꯉꯥꯡꯈꯤ ꯁꯛꯈꯤꯕ ꯉꯥꯛꯇꯅꯤ ꯅꯪꯅ ꯈꯜꯂꯤꯕꯗꯣ ꯌꯥꯝꯅ ꯂꯥꯜꯂꯤ ꯇꯥ ꯍꯦꯟꯊꯣꯏ ꯅꯪꯅ ꯈꯜꯂꯤꯕ ꯌꯥꯏꯐꯍꯦꯟꯕ ꯍꯥꯏꯔꯤꯕ ꯅꯨꯄꯥꯗꯣ ꯑꯩꯈꯣꯏꯅ ꯎꯔꯤꯕ ꯂꯧꯐꯝꯁꯤꯡ ꯑꯗꯨꯒꯤ ꯃꯄꯨꯒꯤ ꯃꯆꯥꯅꯨꯄꯥꯅꯤ ꯃꯥꯅ ꯐꯅ ꯁꯦꯜ ꯊꯨꯝ ꯄꯥꯏꯁꯅꯨ ꯃꯁꯛ ꯃꯇꯧ ꯑꯋꯥꯠꯄ ꯑꯃꯠꯇ ꯂꯩꯇꯕ ꯃꯤꯑꯣꯏ ꯑꯃ ꯑꯣꯏꯔꯕꯁꯨ ꯑꯩꯒꯤ ꯊꯃꯣꯏꯗ ꯇꯥꯈ꯭ꯔꯕ ꯅꯪꯒꯤ ꯅꯨꯡꯁꯤ ꯁꯛꯇꯝꯁꯤꯗꯒꯤ ꯍꯦꯟꯒꯗꯕ ꯂꯝꯂꯥꯟꯕ ꯑꯃꯠꯇ ꯃꯥꯂꯦꯝꯁꯤꯗ ꯂꯩꯇꯦ ꯅꯪꯒꯤ ꯅꯨꯡꯁꯤ ꯏꯄꯥꯛꯇ ꯏꯔꯥꯛꯅꯔꯕꯤ ꯑꯣꯏꯔꯨꯕꯅ ꯏꯀꯥꯏ ꯏꯄꯨꯝꯕ ꯊꯥꯗꯣꯛꯇꯨꯅ ꯏꯁꯥꯅꯤ ꯏꯁꯥꯕꯨ ꯀꯥꯎꯊꯣꯛꯇꯨꯅ ꯅꯪꯒꯤ ꯅꯌꯨꯝꯗ ꯐꯥꯎꯕ ꯅꯪꯕꯨ ꯊꯤꯕ ꯂꯥꯛꯂꯝꯂꯤꯕꯅꯤ ꯑꯩꯒꯤ ꯊꯃꯣꯏꯒꯤ ꯑꯁꯦꯡꯕ ꯋꯥꯐꯝ ꯑꯁꯦ ꯈꯪꯗꯅ ꯅꯪ ꯃꯥꯏ ꯂꯩꯈꯤꯕꯗꯤ ꯌꯥꯔꯣꯏ ꯑꯁꯨꯝꯅ ꯉꯥꯏꯍꯥꯛ ꯑꯗꯨꯗꯤ ꯍꯦꯟꯊꯣꯏꯕ ꯑꯃꯗꯤ ꯂꯩꯁꯦꯝꯕꯤ ꯑꯅꯤꯗꯨ ꯃꯈꯣꯏꯒꯤ ꯑꯄꯥꯝ ꯄꯥꯝꯗ ꯅꯨꯡꯉꯥꯏꯇꯕ ꯑꯋꯥꯕ ꯀꯌꯥꯗꯨ ꯄꯨꯊꯣꯛꯇꯨꯅ ꯋꯥꯔꯤ ꯁꯥꯟꯅꯔꯝꯃꯤ ꯇꯁꯦꯡꯅ ꯂꯩꯁꯦꯝꯕꯤꯅ ꯃꯥꯒꯤꯗꯃꯛ ꯂꯦꯞꯂꯝꯕ ꯑꯃꯗꯤ ꯍꯧꯖꯤꯛ ꯐꯥꯎꯕ ꯈꯣꯡꯐꯝ ꯍꯣꯡꯂꯝꯗꯕꯗꯨ ꯎꯕꯗ ꯃꯥꯒꯤ ꯋꯥꯈꯜꯅ ꯂꯥꯜꯂꯨꯔꯦ ꯍꯥꯏꯕꯗꯨ ꯍꯦꯟꯊꯣꯏꯕ ꯃꯥꯁꯨ ꯃꯁꯥꯅ ꯈꯪꯖꯔꯛꯇꯨꯅ ꯍꯥꯟꯅꯒꯨꯝ ꯄꯥꯈꯪ ꯂꯩꯁꯥ ꯑꯅꯤꯗꯨ ꯊꯃꯣꯏꯗ ꯋꯥꯔꯧꯅꯕ ꯂꯩꯇ ꯆꯤꯡꯅꯕ ꯍꯥꯏꯕꯗꯨ ꯊꯥꯗꯣꯛꯅꯗꯨꯅ ꯃꯈꯣꯏ ꯑꯅꯤ ꯑꯃꯠꯇ ꯑꯣꯏꯅ ꯑꯃꯨꯛ ꯍꯟꯅ ꯅꯨꯡꯁꯤ ꯂꯝꯕꯤꯁꯤꯗ ꯍꯔꯥꯎ ꯍꯔꯥꯎ ꯆꯠꯃꯤꯟꯅꯈꯤꯁꯤ ꯑꯃꯅ ꯑꯃꯒꯤ ꯁꯣꯟꯊꯔꯛꯄ ꯑꯁꯣꯏ ꯑꯔꯥꯟꯕ ꯑꯃ ꯎꯕꯗ ꯅꯥꯏꯊꯩꯅꯔꯣꯏꯁꯤ ꯍꯥꯏꯅ ꯋꯥꯔꯦꯞꯅꯗꯨꯅ ꯑꯅꯤ ꯑꯗꯨ ꯍꯥꯟꯅꯒꯨꯝ ꯅꯨꯡꯁꯤꯅꯕ ꯍꯧꯈ꯭ꯔꯤ ꯑꯗꯨꯝꯅ ꯉꯁꯤ ꯍꯥꯏꯕ ꯅꯨꯃꯤꯠꯁꯤꯗꯒꯤ ꯋꯥꯔꯧꯅꯔꯝꯕ ꯁꯥꯎꯅꯔꯝꯕ ꯄꯨꯝꯕ ꯀꯥꯎꯊꯣꯛꯇꯨꯅ ꯍꯥꯟꯅꯒꯤ ꯄꯨꯟꯁꯤꯗ ꯍꯟꯖꯤꯟꯈ꯭ꯔꯤ ꯁꯣꯝꯗꯁꯨ ꯃꯅꯤꯡꯅ ꯃꯇꯥꯡ ꯇꯟꯖꯥ ꯌꯦꯡꯗꯨꯅ ꯃꯥꯡꯒꯣꯜꯖꯥꯎꯒꯤ ꯃꯐꯝꯗ ꯃꯆꯥ ꯑꯅꯤꯒꯤ ꯃꯔꯤ ꯑꯗꯨ ꯈꯪꯍꯟꯗꯨꯅ ꯃꯆꯥꯕꯨ ꯂꯩꯁꯦꯝꯕꯤꯕꯨ ꯃꯃꯧ ꯑꯣꯏꯖꯔꯒꯦ ꯍꯥꯏꯅ ꯅꯤꯖꯔꯝꯃꯤ ꯃꯥꯡꯒꯣꯜꯖꯥꯎꯁꯨ ꯃꯁꯥ ꯃꯁꯥꯅ ꯍꯥꯟꯅꯗꯒꯤꯁꯨ ꯈꯪꯅꯖꯕꯒꯤ ꯃꯊꯛꯇ ꯃꯅꯤꯅ ꯍꯦꯟꯗꯣꯛꯅ ꯃꯆꯥꯕꯨ ꯄꯥꯝꯖꯕ ꯃꯇꯧ ꯑꯗꯨ ꯎꯕꯗ ꯑꯌꯥꯕ ꯑꯗꯨ ꯄꯤꯈ꯭ꯔꯦ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠ ꯑꯃꯗꯗꯤ ꯃꯥꯡꯒꯣꯜꯖꯥꯎ ꯉꯁꯤꯗꯤ ꯂꯧꯐꯝꯗ ꯆꯠꯇꯅ ꯃꯤ ꯂꯥꯛꯀꯗꯕ ꯂꯩ ꯍꯥꯏꯗꯨꯅ ꯃꯐꯤ ꯃꯔꯣꯜ ꯅꯤꯡꯊꯤꯅ ꯁꯦꯠ ꯆꯥꯗꯨꯅ ꯃꯥꯡꯒꯣꯜꯗ ꯐꯝꯗꯨꯅ ꯉꯥꯏꯔꯒ ꯂꯩꯔꯝꯃꯤ ꯃꯄꯥꯒꯤ ꯃꯇꯧꯁꯤꯗ ꯂꯩꯁꯦꯝꯕꯤ ꯑꯃꯗꯤ ꯊꯥꯗꯣꯏꯗꯤ ꯏꯉꯛꯉꯛꯅ ꯌꯦꯡꯅꯗꯨꯅ ꯂꯩꯔꯤ ꯑꯗꯨꯕꯨ ꯊꯝꯕꯥꯜ ꯅꯣꯡꯃꯥꯗꯤ ꯈꯪꯖꯗꯗꯨꯅ ꯃꯆꯦ ꯑꯅꯤꯕꯨ ꯌꯦꯡꯗꯨꯅ ꯃꯀꯣꯛ ꯑꯗꯨ ꯏꯉꯥꯎ ꯉꯥꯎꯅ ꯏꯆꯦ ꯀꯩꯅꯣ ꯄꯥꯕꯅ ꯉꯁꯤ ꯀꯦꯔꯒ ꯐꯝꯂꯒ ꯂꯩꯔꯤꯁꯤꯕꯣ ꯀꯩꯗꯧꯔꯤꯅꯣ ꯁꯤꯕꯣ ꯊꯥꯗꯣꯏꯅ ꯍꯦ ꯑꯉꯥꯡꯅ ꯍꯩꯄꯥ ꯁꯥꯔꯛꯀꯅꯨꯀꯣ ꯑꯩꯈꯣꯏꯁꯨ ꯈꯪꯗꯦ ꯃꯥꯡꯒꯣꯜ ꯀꯥꯔꯛꯂꯒꯤ ꯀꯥꯏꯅ ꯍꯥꯏꯔꯛꯂꯕ꯭ꯔꯥ ꯈꯪꯗꯦ ꯏꯆꯦꯒꯤ ꯅꯨꯄꯥꯗꯨꯅ ꯂꯩꯁꯦꯝꯕꯤꯁꯨ ꯑꯗꯨꯗꯤ ꯊꯥꯖꯗꯦꯗ ꯇꯥ ꯍꯦꯟꯊꯣꯏ ꯏꯕꯥꯅꯤꯗꯤ ꯑꯗꯨꯒꯨꯝꯕꯒꯤ ꯋꯥꯔꯤ ꯑꯃꯇ ꯁꯥꯟꯅꯈꯤꯕ ꯂꯩꯇꯦꯗ ꯊꯥꯗꯣꯏꯅ ꯈꯜꯂꯨꯕꯅ ꯌꯥꯏꯐꯍꯦꯟꯕꯒꯤ ꯃꯃꯥ ꯃꯄꯥꯅ ꯃꯆꯦꯕꯨ ꯍꯥꯏꯕ ꯂꯥꯛꯇꯣꯏꯔꯥ ꯈꯜꯂꯨꯕꯅꯤ ꯑꯗꯨꯕꯨ ꯃꯆꯦꯒꯤ ꯄꯥꯎꯈꯨꯝ ꯑꯗꯨ ꯇꯥꯕꯗ ꯏꯉꯛꯉꯛꯅ ꯃꯆꯦꯗ ꯌꯦꯡꯗꯨꯅ ꯂꯩꯔꯤꯉꯩ ꯊꯝꯕꯥꯜꯅꯨꯅ ꯑꯦ ꯃꯥꯗꯤ ꯄꯨꯈ꯭ꯔꯤꯄꯥꯟꯗ ꯏꯆꯦꯒ ꯎꯅꯈꯤꯗꯦ ꯍꯥꯏꯗꯅ ꯀꯩꯒꯤ ꯑꯩꯈꯣꯏ ꯄꯥꯕꯒ ꯎꯅꯗꯣꯏꯕ ꯂꯩꯁꯦꯝꯕꯤ ꯊꯝꯕꯥꯜꯅꯨꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯋꯥ ꯋꯥ ꯂꯥꯎꯅ ꯅꯣꯛꯊꯣꯔꯛꯏ ꯑꯉꯥꯡꯅꯤ ꯃꯥꯡꯒꯣꯜ ꯀꯥꯕ ꯅꯨꯄꯤ ꯍꯥꯏꯖꯕ ꯃꯥꯒꯤ ꯆꯍꯤ ꯃꯇꯥꯡꯗꯨꯅ ꯈꯪꯕ ꯅꯠꯇ꯭ꯔꯤ ꯑꯗꯨꯅ ꯍꯪꯂꯛꯂꯤꯕꯅꯤ ꯊꯥꯗꯣꯏꯅ ꯍꯦ ꯑꯉꯥꯡꯅꯤ ꯏꯌꯥꯎ ꯍꯦꯛ ꯌꯥꯎꯔꯗꯅ ꯅꯪꯅ ꯈꯪꯉꯣꯏꯀꯣ ꯅꯪ ꯑꯉꯥꯡ ꯌꯥꯝ ꯑꯣꯏꯔꯤ ꯁꯤ ꯍꯥꯏꯔꯝꯗꯨꯅ ꯃꯆꯦꯗ ꯑꯃꯨꯛ ꯌꯦꯡꯗꯨꯅ ꯏꯆꯦ ꯑꯩꯅ ꯍꯥꯏꯔꯤꯁꯦ ꯇꯥ ꯍꯦꯟꯊꯣꯏ ꯋꯥ ꯑꯗꯨ ꯂꯣꯏꯗ꯭ꯔꯤꯉꯩ ꯃꯥꯡꯒꯣꯜꯖꯥꯎꯅ ꯍꯩ ꯆꯥꯁꯥ ꯃꯤ ꯌꯧꯔꯛꯂꯤ ꯅꯈꯣꯏ ꯆꯥꯒꯗꯧ ꯅꯤꯡꯊꯤꯖꯅ ꯁꯦꯝ ꯁꯥꯗꯨꯅ ꯄꯨꯊꯣꯔꯛꯎꯀꯣ ꯃꯤꯒꯤ ꯃꯥꯡꯗ ꯇꯔꯥꯏ ꯇꯖꯞ ꯇꯧꯕ ꯌꯥꯕ ꯅꯠꯇꯦ ꯏꯆꯥꯁꯤꯗꯤ ꯑꯁꯨꯝꯅ ꯃꯆꯥꯁꯤꯡꯗ ꯌꯦꯡꯗꯨꯅ ꯍꯥꯏꯔꯝꯂꯒ ꯃꯥꯡꯒꯣꯜꯖꯥꯎ ꯀꯣꯟꯊꯣꯡ ꯑꯗꯣꯝꯗ ꯆꯦꯟꯊꯣꯛꯈ꯭ꯔꯤ ꯂꯩꯁꯦꯝꯕꯤꯁꯨ ꯀꯅꯥꯅꯣ ꯂꯥꯛꯂꯤꯕꯁꯦ ꯈꯟꯗꯨꯅ ꯌꯦꯡꯗꯨꯅ ꯂꯩꯔꯤꯉꯩ ꯃꯅꯤ ꯑꯃꯗꯤ ꯂꯩꯍꯥꯎꯒ ꯂꯣꯏꯅꯅ ꯍꯔꯥꯎ ꯍꯔꯥꯎ ꯃꯄꯥꯕꯨꯡꯗ ꯆꯪꯂꯛꯂꯤꯕꯗꯨ ꯎꯔꯤ ꯊꯥꯗꯣꯏ ꯑꯃꯗꯤ ꯂꯩꯁꯦꯝꯕꯤꯗꯤ ꯃꯅꯤ ꯑꯃꯗꯤ ꯂꯩꯍꯥꯎꯕꯨ ꯃꯁꯛ ꯈꯪꯗꯕꯅꯤꯅ ꯇꯤꯉꯛ ꯃꯆꯤꯟ ꯃꯅꯥꯎ ꯑꯗꯨ ꯌꯦꯡꯅꯗꯨꯅ ꯂꯩꯔꯤꯉꯩ ꯊꯝꯕꯥꯜꯅꯨꯅ ꯑꯁ ꯇꯥ ꯍꯦꯟꯊꯣꯏꯕ ꯂꯥꯛꯀꯅꯤ ꯍꯥꯏꯖꯤꯜꯂꯒ ꯍꯅꯨꯕ ꯑꯃꯒ ꯍꯅꯨꯕꯤ ꯑꯃꯒ ꯑꯣꯏꯅ ꯂꯥꯛꯑꯦꯗ ꯑꯁꯨꯝꯅ ꯃꯆꯤꯟꯗ ꯁꯣꯟꯖꯩ ꯊꯥꯗꯣꯏꯅꯁꯨ ꯍꯥꯏꯔꯛꯂꯝꯃꯤ ꯇꯥꯅꯤꯡꯗꯦ
ꯑꯉꯥꯡ ꯍꯩꯄ ꯌꯥꯝ ꯁꯥꯅꯨ ꯑꯩ ꯆꯥ ꯄꯨꯊꯣꯔꯛꯂꯒꯦ ꯏꯆꯦ ꯄꯤꯕꯗꯤ ꯏꯆꯦꯅ ꯑꯣꯏꯅ ꯄꯤꯔꯣ ꯍꯥꯏꯅ ꯍꯥꯏꯔꯝꯗꯨꯅ ꯊꯥꯗꯣꯏ ꯆꯥꯛꯈꯨꯝ ꯆꯪꯈ꯭ꯔꯤ ꯂꯩꯁꯦꯝꯕꯤꯁꯨ ꯊꯣꯡꯖꯤꯜ ꯑꯗꯨꯗ ꯂꯨꯝꯗꯨꯅ ꯁꯥꯟꯅꯔꯤꯕ ꯋꯥꯔꯤ ꯑꯗꯨ ꯑꯁꯨꯝ ꯇꯥꯔꯛꯄꯗꯗꯤ ꯃꯧ ꯍꯥꯏꯕ ꯂꯥꯛꯂꯤꯕꯅꯦ ꯍꯥꯏꯕꯗꯣ ꯈꯪꯂꯗꯨꯅ ꯅꯣꯛꯐꯦꯠ ꯇꯧꯖꯗꯨꯅ ꯋꯥꯈꯜꯗ ꯈꯟꯖꯩ ꯑꯩꯒꯤ ꯋꯥꯈꯜ ꯇꯥꯗꯕ ꯏꯅꯥꯎꯁꯦ ꯃꯄꯨꯡ ꯐꯥꯔꯕꯣꯏꯔꯦꯀꯣ ꯉꯁꯤꯗꯤ ꯅꯨꯄꯥ ꯃꯌꯨꯝꯒꯤ ꯃꯤꯑꯣꯏꯅꯒ ꯂꯥꯛꯇꯨꯅ ꯏꯅꯥꯎꯕꯨ ꯃꯃꯧ ꯑꯣꯏꯖꯔꯒꯦ ꯍꯥꯏꯅ ꯃꯆꯤꯟꯃꯛꯅ ꯍꯥꯏꯔꯔꯦꯅꯦ ꯁꯤ ꯈꯟꯗꯨꯅ ꯃꯄꯤ ꯏꯔꯥ ꯆꯦꯜꯂꯛꯏ ꯇꯁꯦꯡꯅ ꯃꯥꯕꯨ ꯍꯥꯏꯕ ꯂꯥꯛꯂꯤꯕꯅꯦ ꯍꯥꯏꯕꯗꯣ ꯈꯪꯗꯕꯅꯤꯅ ꯊꯥꯗꯣꯏꯕ ꯍꯥꯏꯕ ꯂꯥꯛꯂꯤꯕꯅꯤ ꯍꯥꯏꯅ ꯈꯟꯈ꯭ꯔꯤ ꯂꯩꯁꯦꯝꯕꯤ ꯃꯥꯗꯤ ꯑꯗꯨꯝꯅ ꯂꯩꯔꯤꯉꯩ ꯊꯥꯗꯣꯏ ꯆꯥ ꯑꯃꯗꯤ ꯆꯥꯅꯕ ꯈꯔ ꯐꯖꯅ ꯁꯦꯝ ꯁꯥꯗꯨꯅ ꯄꯨꯊꯣꯔꯛꯇꯨꯅ ꯃꯆꯦꯗ ꯄꯤꯔꯛꯏ ꯂꯩꯁꯦꯝꯕꯤꯁꯨ ꯅꯣꯛꯃꯤ ꯅꯨꯡꯁꯤꯅ ꯃꯅꯥꯎꯕꯨ ꯌꯦꯡꯂꯗꯨꯅ ꯇꯞꯅ ꯅꯪ ꯑꯗꯨꯝ ꯄꯤꯔꯨꯁꯨꯗꯅ ꯀꯩꯗꯧꯒꯦ ꯆꯥ ꯄꯤꯕꯕꯣ ꯊꯥꯗꯣꯏ ꯃꯆꯤꯟ ꯑꯗꯨ ꯁꯨꯛꯇꯣꯛꯇꯨꯅ ꯁꯨꯒꯠꯂꯒ ꯑꯁ ꯏꯆꯦ ꯃꯗꯨ ꯑꯩ ꯉꯝꯖꯔꯣꯏꯀꯣ ꯑꯃꯨꯛ ꯍꯩꯖꯤꯜꯂꯨꯗꯅ ꯁꯥꯂꯥꯟ ꯁꯥꯟꯅꯕ ꯇꯥꯔꯦ ꯑꯗꯨꯅ ꯏꯆꯦꯅ ꯑꯗꯨꯝ ꯄꯤꯕꯤꯔꯨꯔꯣ ꯂꯩꯁꯦꯝꯕꯤꯁꯨ ꯅꯣꯛꯃꯤ ꯃꯅꯥꯎꯗ ꯌꯦꯡꯂꯗꯨꯅ ꯑꯉꯥꯎꯕꯤꯁꯤꯗꯤ ꯏꯀꯥꯏꯔꯤꯅꯦ ꯀꯥꯏꯅ ꯁꯨꯒꯠꯂꯤꯗꯣ ꯑꯣꯛ ꯃꯅꯥꯇꯣꯟ ꯍꯦꯛ ꯃꯥꯜꯂꯗꯅ ꯑꯁꯨꯝꯅ ꯍꯥꯏꯔꯝꯗꯨꯅ ꯍꯔꯥꯎ ꯆꯥꯒ ꯆꯥꯅꯕꯗꯣ ꯄꯥꯏꯗꯨꯅ ꯊꯣꯛꯈ꯭ꯔꯦ ꯊꯝꯕꯥꯜꯅꯨꯗꯤ ꯃꯆꯦꯅ ꯃꯆꯦ ꯌꯥꯏꯅ ꯁꯨꯒꯠꯄꯗꯣ ꯑꯣꯛ ꯃꯅꯥꯇꯣꯟ ꯃꯥꯜꯂꯦ ꯍꯥꯏꯔꯝꯕꯗꯨꯗ ꯁꯤꯊ ꯅꯣꯛꯆꯔꯤ ꯂꯩꯁꯦꯝꯕꯤꯁꯨ ꯊꯣꯔꯛꯇꯨꯅ ꯆꯥꯗꯣ ꯄꯤꯔꯛꯏ ꯃꯪꯒꯣꯜ ꯖꯥꯎꯅ ꯂꯩꯁꯦꯝꯕꯤꯕꯨ ꯃꯅꯤ ꯑꯃꯗꯤ ꯂꯩꯍꯥꯎꯗ ꯃꯁꯛ ꯇꯥꯛꯂꯝꯃꯤ ꯂꯩꯍꯥꯎꯗꯤ ꯂꯩꯁꯦꯝꯕꯤꯒꯤ ꯏꯪꯅ ꯅꯤꯡꯊꯤꯖꯕꯤ ꯃꯥꯏꯊꯣꯡ ꯅꯣꯛꯃꯤ ꯇꯧꯒꯟꯕ ꯃꯇꯧ ꯃꯣꯡ ꯍꯥꯖꯗꯕ ꯃꯑꯣꯡ ꯑꯗꯨ ꯎꯔꯨꯕꯗꯒꯤ ꯍꯦꯟꯅ ꯂꯩꯁꯦꯝꯕꯤꯕꯨ ꯃꯃꯧ ꯑꯣꯏꯅꯤꯡꯕꯒꯤ ꯏꯊꯤꯜ ꯐꯥꯎꯈ꯭ꯔꯤ ꯂꯩꯁꯦꯝꯕꯤꯕꯨ ꯈꯥꯝꯗꯨꯅ ꯃꯅꯥꯛꯇ ꯀꯧꯁꯤꯟꯗꯨꯅ ꯐꯝꯍꯜꯂꯤ ꯑꯗꯨꯒ ꯃꯀꯣꯛꯇꯨꯗ ꯅꯨꯡꯁꯤꯅ ꯅꯥꯟꯕꯤꯗꯨꯅ ꯑꯩꯒꯤ ꯏꯃꯧꯁꯤꯗꯤ ꯌꯨꯝꯕꯨꯔꯦꯝꯕꯤ ꯑꯃ ꯑꯣꯏꯕꯗ ꯅꯠꯇꯅ ꯁꯛꯇ ꯆꯨꯗꯁꯨ ꯑꯃꯠꯇ ꯑꯋꯥꯠꯄ ꯂꯩꯇꯕꯤ ꯑꯃꯁꯨ ꯑꯣꯏꯔꯝꯂꯤꯗꯅ ꯍꯥꯏꯅ ꯍꯥꯏꯔꯛꯂꯝꯃꯤ ꯂꯩꯁꯦꯝꯕꯤ ꯃꯉꯣꯟꯗ ꯑꯩꯒꯤ ꯏꯃꯧ ꯍꯥꯏꯔꯛꯄꯗꯨꯗ ꯑꯉꯛꯄ ꯑꯃꯒ ꯂꯣꯏꯅꯅ ꯂꯩꯍꯥꯎꯗ ꯌꯦꯡꯂꯛꯏ ꯏꯃꯥꯁꯤ ꯌꯥꯏꯐ ꯍꯦꯟꯕꯕꯨ ꯄꯣꯛꯄ ꯏꯃꯥꯅꯤ ꯅꯁꯥꯁꯨ ꯈꯪꯅꯖꯔꯕꯅꯤꯅ ꯏꯃꯥꯅ ꯍꯦꯛꯇ ꯏꯆꯥꯕꯨ ꯏꯃꯧ ꯑꯣꯏꯖꯔꯒꯦ ꯍꯥꯏꯗꯅ ꯅꯤꯖꯕ ꯂꯥꯛꯂꯕꯅꯤꯅꯦꯍꯦ ꯂꯩꯁꯦꯝꯕꯤꯗꯤ ꯍꯦꯟꯅ ꯉꯛꯂꯗꯨꯅ ꯂꯩꯍꯥꯎꯗ ꯑꯃꯨꯛ ꯌꯦꯡ ꯅꯣꯛꯇꯨꯅ ꯍꯔꯥꯎꯅ ꯂꯩꯖꯔꯤꯕ ꯃꯄꯥꯕꯨꯡꯗ ꯑꯃꯨꯛ ꯌꯦꯡ ꯇꯧꯗꯨꯅ ꯂꯩꯖꯔꯤ ꯃꯁꯥ ꯈꯪꯂꯝꯗꯅ ꯑꯍꯜ ꯃꯁꯦꯟ ꯌꯥꯅꯔꯝꯕꯁꯤ ꯎꯕꯗ ꯃꯍꯥꯛ ꯇꯁꯦꯡꯅ ꯉꯛꯏ ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯃꯥꯒꯤ ꯅꯨꯡꯁꯤꯖꯕ ꯃꯥꯒꯤ ꯂꯥꯏꯅꯤꯡ ꯑꯣꯏꯖꯔꯤꯕ ꯍꯦꯟꯊꯣꯏꯕ ꯃꯥꯅ ꯄꯥꯎ ꯑꯁꯤ ꯇꯥꯈꯤꯕꯗ ꯀꯔꯤ ꯑꯣꯏꯒꯅꯤ ꯍꯥꯏꯕ ꯈꯜꯂꯨꯕꯗ ꯃꯍꯥꯛ ꯂꯩꯐꯝ ꯈꯪꯂꯝꯗꯦ ꯄꯥꯎ ꯑꯗꯨ ꯍꯦꯟꯊꯣꯏꯕ ꯃꯥꯁꯨ ꯇꯥꯔꯗꯨꯅ ꯂꯩꯁꯦꯝꯕꯤ ꯑꯃꯗꯤ ꯍꯦꯟꯊꯣꯏꯕ ꯃꯈꯣꯏ ꯑꯅꯤꯒꯤ ꯅꯨꯡꯁꯤ ꯃꯔꯤꯁꯤꯗ ꯆꯥꯎꯔꯕ ꯑꯍꯣꯡꯕ ꯑꯃ ꯄꯨꯔꯛꯇꯨꯅ ꯋꯥꯔꯤ ꯑꯃꯠꯇ ꯐꯖꯅ ꯁꯥꯟꯅꯕ ꯉꯝꯂꯝꯗꯦ ꯑꯗꯨꯝꯅ ꯃꯇꯝ ꯑꯗꯨ ꯑꯁꯨꯝ ꯍꯧꯈꯤꯕꯅ ꯍꯥꯏꯅꯈꯤꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯐꯕ ꯅꯨꯃꯤꯠ ꯑꯃ ꯌꯦꯡꯗꯨꯅ ꯃꯅꯤ ꯑꯃꯗꯤ ꯂꯩꯍꯥꯎ ꯄꯨꯟꯅ ꯂꯥꯛꯇꯨꯅ ꯋꯥ ꯂꯦꯞꯅꯗꯨꯅ ꯌꯥꯏꯐꯍꯦꯟꯕ ꯑꯃꯗꯤ ꯂꯩꯁꯦꯝꯕꯤ ꯑꯅꯤꯒꯤ ꯂꯨꯍꯣꯡꯕꯒꯤ ꯃꯇꯝ ꯂꯦꯞꯈ꯭ꯔꯤ ꯑꯗꯨꯝꯅ ꯋꯥꯔꯤ ꯈꯔ ꯁꯥꯟꯅꯗꯨꯅ ꯃꯪꯒꯣꯜ ꯖꯥꯎꯅꯁꯨ ꯑꯌꯥꯕ ꯄꯤꯈ꯭ꯔꯤ ꯅꯨꯄꯥ ꯃꯌꯨꯝꯒꯤ ꯃꯤꯅꯁꯨ ꯂꯩꯁꯦꯝꯕꯤꯕꯨ ꯄꯥꯝꯖꯕ ꯍꯦꯟꯃꯟꯈꯤꯕꯅ ꯑꯊꯨꯕꯗ ꯊꯕꯛ ꯑꯁꯤ ꯄꯥꯡꯊꯣꯛꯅꯕ ꯍꯥꯏꯗꯨꯅ ꯅꯨꯃꯤꯠ ꯑꯐꯕ ꯑꯃ ꯌꯦꯡꯗꯨꯅ ꯋꯥꯂꯦꯞꯅꯕ ꯂꯥꯛꯆꯔꯒꯦ ꯍꯥꯏꯅ ꯍꯥꯏꯔꯝꯗꯨꯅ ꯃꯅꯤ ꯑꯃꯗꯤ ꯂꯩꯍꯥꯎ ꯍꯔꯥꯎ ꯍꯟꯈ꯭ꯔꯤ ꯃꯄꯥꯕꯨꯡꯅ ꯑꯌꯥꯕꯁꯨ ꯄꯤꯈ꯭ꯔꯤ ꯂꯩꯁꯦꯝꯕꯤꯗꯤ ꯀꯔꯤ ꯇꯧꯒꯗꯕꯅꯣ ꯈꯟꯕꯗ ꯇꯧꯐꯝ ꯈꯪꯗꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯤ ꯃꯥꯂꯦꯝꯁꯤꯗ ꯈꯣꯡꯗꯥꯍꯜꯂꯛꯇꯨꯅ ꯄꯨꯟꯁꯤꯒꯤ ꯑꯋꯥ ꯅꯨꯡꯉꯥꯏ ꯀꯌꯥ ꯄꯤꯕꯤꯔꯛꯂꯤꯕ ꯃꯄꯥꯕꯨꯡ ꯃꯥꯒꯤ ꯑꯅꯤꯡꯕ ꯑꯄꯥꯝꯕꯁꯨ ꯊꯨꯡꯍꯟꯗꯨꯅ ꯃꯄꯥꯕꯨꯡꯒꯤ ꯃꯥꯏ ꯉꯥꯛꯄꯁꯨ ꯂꯩꯁꯦꯝꯕꯤꯅ ꯄꯥꯝꯂꯤ ꯑꯗꯨꯒ ꯃꯇꯝ ꯀꯨꯏꯅ ꯅꯤꯡꯖꯔꯛꯄ ꯅꯨꯡꯁꯤꯖꯔꯛꯄ ꯃꯥꯒꯤ ꯄꯨꯝꯅꯃꯛ ꯑꯣꯏꯔꯤꯕ ꯍꯦꯟꯊꯣꯏꯕ ꯃꯥꯕꯨꯁꯨ ꯊꯥꯗꯣꯛꯄ ꯂꯩꯁꯦꯝꯕꯤꯅ ꯄꯥꯝꯂꯝꯗꯦ ꯇꯧꯐꯝ ꯈꯪꯗ꯭ꯔꯕ ꯂꯩꯁꯦꯝꯕꯤ ꯆꯦꯜꯂꯛꯇꯨꯅ ꯍꯦꯟꯊꯣꯏꯕ ꯃꯥꯒꯤ ꯃꯐꯝꯗ ꯄꯥꯎꯗꯝ ꯑꯗꯨ ꯇꯝꯖꯔꯨꯕꯅꯤ ꯀꯔꯤ ꯇꯧꯕꯅ ꯐꯒꯅꯤ ꯍꯥꯏꯅ ꯇꯥꯟꯅꯖꯔꯨꯕꯅꯤ ꯑꯗꯨꯕꯨ ꯍꯦꯟꯊꯣꯏꯕ ꯃꯥꯁꯨ ꯃꯊꯃꯣꯏ ꯀꯥꯏꯅ ꯋꯥꯈꯜ ꯁꯣꯛꯅ ꯇꯞꯅ ꯍꯥꯏꯔꯛꯂꯝꯃꯤ ꯅꯪꯒꯤ ꯐꯒꯗꯕ ꯑꯃ ꯈꯟꯗꯨꯅ ꯑꯗꯨꯝ ꯇꯧꯗ ꯑꯍꯜ ꯂꯃꯟꯅ ꯃꯆꯥꯒꯤ ꯐꯠꯇꯅꯕ ꯁꯤꯟꯒꯗꯕ ꯅꯠꯇꯦ ꯃꯇꯤꯛ ꯆꯥꯗꯕ ꯑꯩꯉꯣꯟꯗ ꯂꯩꯒꯗꯕꯕꯨꯗꯤ ꯃꯤꯒꯤ ꯃꯆꯥ ꯃꯇꯤꯛ ꯆꯥꯕ ꯅꯪꯒꯤꯅ ꯅꯤꯡꯊꯨꯡꯍꯟꯕ ꯉꯝꯒꯗꯕ ꯃꯥꯒ ꯊꯨꯡꯅꯖꯈꯤꯕꯅ ꯅꯪꯒꯤꯗꯤ ꯌꯥꯏꯐꯕ ꯑꯣꯏꯒꯅꯤ ꯍꯥꯏꯅ ꯈꯜꯂꯤ ꯀꯔꯤꯅꯣ ꯅꯪꯅ ꯄꯥꯝꯂꯤꯕꯁꯤ ꯇꯥ ꯍꯦꯟꯊꯣꯏ ꯍꯧꯖꯤꯛꯁꯨ ꯃꯇꯝ ꯂꯩꯔꯤ ꯀꯔꯤ ꯇꯧꯕ ꯌꯥꯕꯒꯦ ꯍꯥꯏꯕꯗꯣ ꯈꯟꯅꯁꯦ ꯍꯥꯏꯅ ꯑꯩ ꯅꯪꯒꯤ ꯅꯥꯛꯇ ꯂꯥꯛꯄꯅꯤ ꯅꯪꯒꯤ ꯂꯥꯞꯊꯣꯛꯅꯔꯁꯦ ꯍꯥꯏꯕ ꯋꯥꯗꯣ ꯇꯥꯒꯦ ꯍꯥꯏꯅ ꯑꯩ ꯅꯪꯒꯤ ꯅꯥꯛꯇ ꯂꯥꯛꯄ ꯅꯠꯇꯦꯌꯦ ꯑꯗꯨꯗꯤ ꯅꯪ ꯑꯩꯒꯤ ꯏꯇꯨꯡ ꯏꯟꯗꯨꯅ ꯅꯪ ꯉꯁꯤ ꯆꯠꯄ ꯉꯝꯒꯗ꯭ꯔꯥ ꯅꯪꯅ ꯑꯩꯒꯤ ꯏꯇꯨꯡ ꯏꯟꯗꯨꯅ ꯆꯠꯄ ꯉꯝꯒꯗꯕ ꯑꯣꯏꯔꯕꯗꯤ ꯃꯗꯨꯗ ꯊꯣꯔꯛꯄ ꯄꯨꯝꯕ ꯑꯩ ꯂꯣꯏꯅ ꯍꯛꯊꯦꯡꯅꯒꯦ ꯑꯗꯨꯕꯨ ꯇꯥ ꯍꯦꯟꯊꯣꯏ ꯃꯗꯨꯃꯛꯁꯨ ꯇꯧꯔꯣꯏꯁꯤ ꯇꯍꯥ ꯇꯧꯕ ꯊꯕꯛꯁꯦ ꯃꯥꯏ ꯄꯥꯛꯇꯕꯅꯤ ꯑꯩ ꯌꯥꯏꯐꯍꯦꯟꯕꯒ ꯎꯅꯗꯨꯅ ꯑꯩꯒꯤ ꯑꯁꯦꯡꯕ ꯋꯥꯔꯤ ꯑꯁꯦ ꯃꯉꯣꯟꯗ ꯈꯪꯍꯜꯂꯛ ꯋꯥꯗꯨ ꯂꯣꯏꯗ꯭ꯔꯤꯉꯩꯗ ꯌꯥꯔꯦ ꯅꯪꯁꯨ ꯅꯪꯅ ꯊꯣꯛꯄ ꯇꯧꯈ꯭ꯔꯣ ꯑꯩꯁꯨ ꯑꯩꯒꯤ ꯊꯣꯛꯄ ꯂꯩꯈ꯭ꯔꯒꯦ
ꯃꯇꯤꯛ ꯆꯥꯗꯕ ꯑꯩꯉꯣꯟꯗꯕꯨ ꯀꯅꯥꯅ ꯃꯆꯥ ꯅꯤꯡꯉꯣꯜ ꯊꯥꯖꯅꯤꯡꯒꯅꯤ? ꯑꯩꯁꯨ ꯈꯪꯗꯕ ꯅꯠꯇꯦ꯫ ꯁꯤ ꯍꯥꯏꯔꯝꯗꯨꯅ ꯍꯦꯟꯊꯣꯏꯕ ꯈꯣꯡꯊꯥꯡ ꯑꯃ ꯑꯅꯤ ꯊꯥꯡꯗꯨꯅ ꯆꯠꯄ ꯍꯧꯕꯒ ꯂꯩꯁꯦꯝꯕꯤꯅ "ꯀꯔꯤꯅꯣ ꯅꯪꯅ ꯈꯜꯂꯤꯕꯁꯦ? ꯑꯩꯁꯨ ꯅꯨꯄꯤꯅꯤ, ꯅꯪꯅ ꯉꯝꯃꯦ ꯍꯥꯏꯗꯨꯅ ꯑꯗꯨꯝ ꯍꯦꯛꯇ ꯇꯧꯕ ꯌꯥꯒꯗꯕ ꯅꯠꯇꯦ꯫ ꯂꯩꯀꯥꯏ ꯃꯤꯌꯥꯝ ꯃꯃꯥꯡꯗ ꯑꯃꯗꯤ ꯁꯃꯥꯖꯁꯤꯒꯤ ꯃꯤꯑꯣꯏꯅ ꯑꯩꯅ ꯑꯗꯨꯝꯅ ꯄꯥꯕꯨꯡꯒꯤ ꯅꯤꯡꯕ ꯊꯨꯒꯥꯏꯔꯝꯗꯨꯅ ꯅꯪꯒꯤ ꯃꯇꯨꯡ ꯏꯟꯅꯗꯨꯅ ꯂꯥꯛꯄ ꯃꯇꯝꯗ ꯀꯔꯤ ꯍꯥꯏꯅꯈꯤꯅꯤ ꯍꯥꯏꯕ ꯅꯪ ꯈꯪꯗꯕ꯭ꯔꯥ? ꯑꯩꯅ ꯍꯥꯏꯈꯤꯕ ꯑꯗꯨꯗ ꯂꯣꯏ, ꯃꯁꯤꯗꯒꯤ ꯍꯦꯟꯕ ꯑꯃꯠꯇ ꯑꯩꯉꯣꯟꯗ ꯂꯩꯇꯦ꯫ ꯐꯔꯦ, ꯑꯗꯨꯗꯤ ꯑꯩ ꯅꯪꯅ ꯍꯥꯏꯕ ꯌꯥꯔꯒꯦ꯫ ꯃꯗꯨꯗ ꯊꯣꯔꯛꯄ ꯈꯨꯗꯤꯡꯃꯛ ꯅꯪꯅ ꯄꯥꯟꯅꯕ ꯉꯝꯒꯗ꯭ꯔꯥ? ꯂꯩꯀꯥꯏ ꯃꯤꯌꯥꯝ ꯑꯃꯗꯤ ꯅꯪꯒꯤ ꯅꯃꯥꯅ ꯐꯥꯎꯕ ꯑꯩꯉꯣꯟꯗ ꯋꯥ ꯃꯆꯦꯠ ꯑꯃꯠꯇ ꯍꯥꯏꯍꯜꯂꯛꯄ ꯌꯥꯔꯣꯏ꯫ ꯍꯣꯏ, ꯅꯪꯅ ꯍꯥꯏꯕꯗꯃꯛ ꯇꯧꯔꯁꯤ꯫ ꯍꯣꯔꯦꯟ ꯑꯍꯤꯡ ꯑꯩ ꯅꯪꯕꯨ ꯂꯧꯕ ꯂꯥꯛꯂꯒꯦ꯫ ꯑꯁꯨꯝꯅ ꯍꯥꯏꯅꯗꯨꯅ ꯑꯅꯤ ꯑꯗꯨ ꯃꯇꯝ ꯀꯨꯏꯅ ꯉꯥꯏꯖꯔꯛꯄ ꯅꯨꯡꯁꯤ ꯄꯟꯊꯨꯡꯒꯤꯗꯃꯛ ꯃꯇꯝ ꯉꯥꯏꯗꯨꯅ ꯂꯩꯅꯈ꯭ꯔꯦ꯫ ꯁꯣꯝꯗꯅ ꯃꯥꯡꯒꯣꯜꯖꯥꯎꯗꯤ ꯃꯆꯥꯒꯤ ꯂꯨꯍꯣꯡꯕ ꯑꯁꯤ ꯇꯖꯣꯞ ꯇꯧꯕ ꯄꯥꯝꯗꯕꯅ ꯃꯥꯒꯤ ꯉꯝꯖꯕꯤ ꯊꯥꯛꯇ ꯍꯣꯠꯅꯖꯗꯨꯅ ꯃꯆꯥꯒꯤ ꯃꯥꯏꯆꯣꯞꯇꯅꯕ ꯇꯧꯖꯔꯤ꯫ ꯃꯥꯡꯒꯣꯜꯖꯥꯎ ꯃꯥꯒꯤꯗꯤ ꯂꯩꯁꯦꯝꯕꯤꯅ ꯃꯆꯥ ꯀꯣꯛꯍꯟ ꯂꯩꯍꯟ ꯑꯣꯏꯕꯤꯅꯤ꯫ ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯍꯔꯥꯎꯕ ꯅꯨꯡꯉꯥꯏꯕ ꯍꯥꯏꯕꯗꯨ ꯃꯃꯥ ꯀꯥꯏꯅꯈꯤꯕ ꯅꯨꯃꯤꯠꯇꯒꯤ ꯃꯅꯥꯎ ꯑꯅꯤꯁꯤꯕꯨ ꯁꯦꯟꯅꯅꯕ ꯍꯣꯠꯅꯔꯛꯄꯗ ꯑꯋꯥꯕ ꯀꯌꯥ ꯃꯥꯌꯣꯛꯅꯔꯛꯂꯕꯤ ꯃꯆꯥꯅꯤ꯫ ꯑꯗꯨꯕꯨ ꯃꯤꯌꯥꯝ ꯈꯪꯅ ꯆꯥꯎꯅ ꯂꯨꯍꯣꯡꯕ ꯑꯁꯤ ꯄꯥꯡꯊꯣꯛꯅꯕ ꯍꯣꯠꯅꯖꯔꯤ꯫ ꯑꯗꯨꯕꯨ ꯂꯩꯁꯦꯝꯕꯤ ꯃꯥꯅꯗꯤ ꯃꯄꯥꯕꯨꯡꯒꯤ ꯑꯅꯤꯡꯕ ꯑꯁꯤ ꯊꯨꯒꯥꯏꯗꯨꯅ ꯅꯨꯡꯁꯤꯕ ꯃꯥꯒꯤ ꯈꯣꯡꯊꯥꯡ ꯇꯨꯡ ꯏꯟꯅꯕ ꯁꯦꯝ ꯁꯥꯕ ꯂꯣꯏꯈ꯭ꯔꯦ꯫ ꯀꯔꯤꯕꯨ ꯊꯣꯛꯀꯗꯧꯔꯤ? ꯑꯗꯨꯝꯅ ꯑꯍꯤꯡ ꯑꯗꯨ ꯆꯥꯛ ꯏꯁꯤꯡ ꯉꯟꯇꯥꯅ ꯆꯥꯊꯣꯛꯇꯨꯅ ꯄꯣꯊꯥꯅꯈ꯭ꯔꯦ꯫ ꯑꯗꯨꯕꯨ ꯂꯩꯁꯦꯝꯕꯤꯗꯤ ꯀꯞꯅ ꯑꯍꯤꯡ ꯑꯗꯨ ꯇꯨꯝꯊꯕ ꯌꯥꯗ ꯂꯩꯖꯔꯤ꯫ ꯐꯅꯌꯥꯝꯅ ꯃꯉꯥꯎ ꯊꯤꯖꯔꯕꯁꯨ ꯃꯆꯦꯅ ꯑꯗꯨꯝꯅ ꯀꯞꯇꯨꯅ ꯂꯩꯕꯗꯨꯗ ꯊꯥꯗꯣꯏ ꯇꯨꯝꯊꯕ ꯌꯥꯗ ꯇꯨꯝꯁꯤꯟꯅꯗꯨꯅ ꯑꯗꯨꯃꯛ ꯃꯆꯦꯒꯤ ꯃꯑꯣꯡ ꯌꯦꯡꯗꯨꯅ ꯂꯩꯖꯔꯤ꯫ ꯑꯍꯤꯡꯒꯤ ꯃꯤꯆꯤꯛ ꯃꯤꯔꯥꯎꯈꯣꯜ ꯇꯥꯗ꯭ꯔꯕ ꯃꯇꯝ ꯑꯗꯨꯗ ꯃꯈꯣꯏꯒꯤ ꯌꯨꯝꯊꯛꯇ ꯀꯔꯤꯒꯨꯝꯕ ꯑꯃꯅ ꯊꯥꯔꯛꯂꯤꯕ ꯑꯗꯨ ꯂꯩꯁꯦꯝꯕꯤ ꯑꯃꯗꯤ ꯇꯨꯝꯁꯤꯟꯅꯗꯨꯅ ꯂꯩꯔꯤꯕꯤ ꯊꯥꯗꯣꯏꯅꯁꯨ ꯇꯥꯔꯝꯃꯤ꯫ ꯂꯩꯁꯦꯝꯕꯤ ꯊꯤꯟꯊꯗꯤ ꯃꯥꯒꯤ ꯃꯐꯤ ꯈꯔ ꯌꯣꯝꯗꯨꯅ ꯅꯨꯡꯁꯤꯅ ꯇꯨꯝꯀꯨꯜ ꯇꯥꯟꯗꯨꯅ ꯂꯩꯔꯤꯕꯤ ꯃꯅꯥꯎ ꯊꯝꯕꯥꯜꯅꯨꯒꯤ ꯃꯀꯣꯛꯇ ꯆꯨꯞꯄꯤꯔꯝꯂꯒ ꯑꯃꯨꯛ ꯊꯥꯗꯣꯏꯒꯤ ꯃꯔꯥꯏꯕꯛꯇ ꯆꯨꯞꯄꯤꯔꯛꯏ꯫ ꯑꯗꯨꯒ ꯀꯞꯅ ꯇꯞꯅ "ꯏꯆꯦꯒꯤ ꯏꯕꯦꯝꯃ ꯊꯥꯗꯣꯏ, ꯅꯪꯅ ꯉꯁꯤ ꯍꯥꯏꯕ ꯅꯨꯃꯤꯠꯁꯤꯗꯒꯤ ꯏꯆꯦꯒꯤ ꯊꯧꯒꯥꯏ ꯀꯌꯥꯁꯦ ꯇꯧꯍꯧꯔꯀꯣ꯫ ꯅꯆꯦꯝ ꯄꯥꯡꯗꯕꯤ ꯑꯩꯗꯤ ꯄꯥꯕꯨꯡ ꯃꯥꯒꯤ ꯃꯥꯏꯗ ꯑꯃꯨꯕ ꯀꯥꯂꯤ ꯇꯩꯁꯤꯜꯂꯧ ꯅꯨꯡꯁꯤꯔꯕ ꯅꯈꯣꯏꯒꯤ ꯊꯥꯗꯣꯛꯂꯝꯗꯨꯅ ꯅꯨꯡꯁꯤꯖꯕ ꯃꯥꯒꯤ ꯈꯣꯡꯊꯥꯡ ꯇꯨꯡ ꯏꯟꯈ꯭ꯔꯒꯦꯀꯣ꯫ ꯏꯆꯦꯒꯤ ꯏꯕꯦꯝꯃ, ꯅꯪꯅꯗꯤ ꯏꯆꯦꯅ ꯅꯈꯣꯏꯕꯨ ꯊꯥꯗꯣꯛꯂꯝꯃꯤ ꯍꯥꯏꯗꯨꯅ ꯋꯥꯔꯧ ꯄꯨꯛꯂꯧꯕ ꯊꯝꯂꯛꯀꯅꯨꯀꯣ꯫ ꯅꯨꯡꯁꯤꯕꯒꯤ ꯏꯄꯥꯛꯇ ꯏꯔꯥꯛꯅꯔꯨꯔꯕꯤ ꯅꯆꯦ ꯑꯩꯗꯤ ꯄꯨꯟꯁꯤꯁꯤꯃꯒꯤ ꯑꯣꯏꯅ ꯌꯨꯝꯁꯤꯗ ꯈꯣꯡꯗꯥꯔꯛꯄꯁꯨ ꯐꯪꯒꯅꯤ ꯊꯥꯖꯗ꯭ꯔꯤ꯫ ꯑꯩꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯏꯀꯥꯏꯕ ꯅꯪꯂꯒꯗꯕ ꯄꯥꯕꯨꯡ ꯑꯃꯗꯤ ꯏꯃꯥꯅ ꯅꯧꯅ ꯂꯪꯊꯣꯛꯄꯤꯔꯝꯂꯕꯤ ꯅꯆꯦꯝ ꯑꯩꯅꯁꯨ ꯊꯥꯗꯣꯛꯄꯤꯔꯝꯂꯕꯤ ꯃꯔꯥꯏꯕꯛ ꯊꯤꯔꯕꯤ ꯊꯝꯕꯥꯜꯅꯨꯕꯨꯁꯨ ꯃꯇꯤꯛ ꯆꯥꯕꯤ ꯅꯨꯄꯤ ꯑꯃ ꯍꯥꯏꯕꯗꯣ ꯑꯣꯏꯍꯜꯂꯛꯎꯀꯣ ꯏꯆꯦꯒꯤ ꯏꯕꯦꯝꯃ." ꯑꯁꯨꯝꯅ ꯀꯞꯇꯨꯅ ꯅꯨꯡꯁꯤꯅ ꯃꯅꯥꯎꯒꯤ ꯃꯀꯣꯛꯇ ꯅꯥꯟꯕꯤꯔꯝꯂꯒ ꯂꯩꯁꯦꯝꯕꯤ ꯀꯥ ꯑꯗꯨꯗꯒꯤ ꯊꯣꯛꯈ꯭ꯔꯦ꯫ ꯊꯥꯗꯣꯏ ꯇꯨꯝꯕ ꯅꯠꯇꯦ, ꯇꯨꯝꯁꯤꯟꯅꯗꯨꯅ ꯂꯩꯕ ꯑꯣꯏꯕꯅ ꯃꯆꯦꯅ ꯍꯥꯏꯔꯝꯂꯤꯕ ꯋꯥꯐꯝ ꯀꯌꯥꯗꯨ ꯇꯥꯔꯤꯕꯅꯤ, ꯈꯪꯂꯤꯕꯅꯤ꯫ ꯎꯏꯁꯤꯟꯗꯨꯅ ꯂꯩꯔꯤꯕ ꯃꯃꯤꯠ ꯑꯅꯤꯗꯒꯤ ꯃꯄꯤ ꯇꯞꯅ ꯆꯤꯡꯊꯔꯛꯇꯨꯅ ꯊꯥꯗꯣꯏꯒꯤ ꯄꯤꯔꯥꯡ ꯑꯗꯨꯅ ꯃꯆꯦꯡꯒꯤ ꯃꯐꯝꯗ ꯕꯤꯗꯥꯏ ꯄꯤꯗꯨꯅ ꯃꯆꯦꯕꯨ ꯃꯌꯨꯝꯁꯤꯗꯒꯤ ꯊꯥꯗꯣꯛꯈꯤꯔꯝꯃꯤ꯫ ꯂꯩꯁꯦꯝꯕꯤꯁꯨ ꯊꯣꯔꯛꯄꯗ ꯍꯦꯟꯊꯣꯏꯕꯁꯨ ꯃꯥꯕꯨ ꯉꯥꯏꯗꯨꯅ ꯂꯩꯔꯝꯕꯗꯒꯤ ꯃꯈꯣꯏ ꯑꯅꯤ ꯄꯨꯟꯅ ꯄꯟꯊꯨꯡꯒꯤ ꯂꯝꯕꯤ ꯑꯗꯨꯗ ꯆꯠꯃꯤꯟꯅꯈ꯭ꯔꯦ꯫ ꯂꯩꯁꯦꯝꯕꯤ ꯑꯃꯨꯛ ꯍꯟꯅ ꯃꯤꯠꯂꯨ ꯄꯤꯔꯥꯡ ꯆꯤꯟꯊꯗꯨꯅ ꯈꯣꯏꯔꯤ ꯅꯥꯎꯐꯝ ꯇꯥꯈꯤꯕ ꯄꯤꯛꯂꯤꯉꯩ ꯃꯇꯝꯗ ꯆꯦꯟ ꯆꯣꯡꯗꯨꯅ ꯁꯥꯟꯅꯖꯔꯛꯄ ꯃꯄꯥꯝ ꯂꯝꯗꯝ ꯑꯗꯨꯕꯨ ꯅꯨꯡꯁꯤꯅ ꯑꯃꯨꯛꯇꯪ ꯑꯔꯣꯏꯕ ꯑꯣꯏꯅ ꯌꯦꯡꯂꯝꯂꯒ ꯃꯥꯒꯤ ꯅꯨꯡꯁꯤꯖꯕ ꯃꯥꯒꯤ ꯈꯣꯡꯊꯥꯡ ꯇꯨꯡꯏꯟꯗꯨꯅ ꯆꯠꯈꯤꯔꯝꯃꯤ꯫ ꯑꯗꯨꯝꯅ ꯑꯍꯤꯡ ꯑꯗꯨ ꯍꯧꯈꯤꯗꯨꯅ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇꯗꯤ ꯂꯩꯁꯦꯝꯕꯤ ꯂꯩꯔꯝꯗ꯭ꯔꯦ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯃꯌꯥꯝ ꯆꯪꯗꯨꯅ ꯊꯤꯔꯛꯄꯗ ꯂꯩꯁꯦꯝꯕꯤꯗꯤ ꯍꯦꯟꯊꯣꯏꯕꯒ ꯆꯦꯟ ꯆꯣꯡꯗꯨꯅ ꯂꯩꯔꯝꯂꯤ꯫ ꯊꯥꯖꯗꯅ ꯃꯆꯥꯅ ꯃꯥꯒꯤ ꯃꯃꯥꯏ ꯉꯥꯛꯂꯛꯇꯕꯗꯨ ꯎꯕꯗ ꯃꯄꯨꯟꯁꯤꯒꯤ ꯑꯁꯥꯎꯕ ꯃꯁꯛ ꯎꯔꯛꯇꯕ ꯃꯥꯡꯒꯣꯜꯖꯥꯎ ꯃꯅꯥ ꯄꯥꯏꯕ ꯌꯥꯗꯕ ꯃꯈꯩ ꯁꯥꯎꯈꯤꯔꯝꯃꯤ꯫ ꯃꯆꯥ ꯂꯩꯁꯦꯝꯕꯤꯕꯨ ꯁꯤꯈ꯭ꯔꯕꯅꯤ ꯍꯥꯏꯗꯨꯅ ꯈꯟꯈꯤꯗꯨꯅ ꯃꯆꯥꯕꯨ ꯏꯟꯊꯣꯛꯈꯤꯔꯝꯃꯤ꯫ ꯑꯣꯟꯊꯣꯛꯄꯅꯤ ꯑꯋꯥꯕꯇꯅ ꯃꯁꯔꯨꯛ ꯑꯣꯏꯔꯛꯂꯕꯤ ꯍꯔꯥꯎꯕ ꯅꯨꯡꯉꯥꯏꯕ ꯍꯥꯏꯕꯗꯨ ꯈꯪꯖꯔꯛꯇ꯭ꯔꯕꯤ ꯂꯩꯁꯦꯝꯕꯤ ꯅꯨꯡꯁꯤꯖꯕ ꯃꯥꯒ ꯋꯥꯏꯊꯨꯡꯅꯕ ꯐꯪꯖꯔꯕꯁꯨ ꯃꯥꯕꯨ ꯄꯣꯛꯄꯤꯕ ꯃꯄꯥ ꯃꯥꯅ ꯏꯟꯊꯣꯛꯄꯤꯔꯛꯄꯗ ꯅꯠꯇꯅ ꯂꯩꯀꯥꯏ ꯃꯤꯌꯥꯝꯁꯤꯅ ꯃꯥꯕꯨ ꯊꯤꯅ ꯉꯥꯡꯅ ꯁꯛꯅꯕ ꯍꯧꯈ꯭ꯔꯦ꯫ ꯂꯩꯁꯦꯝꯕꯤꯒꯤ ꯄꯥꯎ ꯑꯗꯨ ꯃꯅꯤ ꯑꯃꯗꯤ ꯂꯩꯍꯥꯎꯁꯨ ꯇꯥꯔꯗꯨꯅ ꯂꯨꯍꯣꯡꯒꯗꯕ ꯀꯨꯏꯗ꯭ꯔꯕ ꯃꯇꯝꯁꯤꯗ ꯊꯣꯛꯂꯤꯕ ꯊꯧꯗꯣꯛꯁꯤꯅ ꯌꯥꯝꯅ ꯁꯥꯎꯅ ꯃꯈꯣꯏꯒꯤ ꯃꯥ ꯌꯦꯡꯗꯦ ꯍꯥꯏꯗꯨꯅ ꯃꯥꯡꯒꯣꯜꯖꯥꯎꯒꯤ ꯃꯐꯝꯗ ꯋꯥꯍꯩ ꯀꯌꯥ ꯍꯥꯏꯔꯔꯤ꯫ ꯑꯗꯨꯝꯅ ꯏꯃꯨꯡ ꯑꯅꯤꯅ ꯅꯤꯡꯉꯥꯏ ꯁꯪꯗꯥꯅꯔꯛꯄꯗꯨ ꯎꯕꯗ ꯊꯥꯗꯣꯏ ꯂꯩꯕ ꯉꯝꯂꯛꯇ꯭ꯔꯗꯨꯅ ꯂꯨꯍꯣꯡꯕ ꯑꯁꯤ ꯀꯥꯏꯗꯅꯕ
ꯃꯥꯒ ꯌꯥꯏꯐꯍꯦꯟꯕꯒ ꯂꯨꯍꯣꯡꯕꯤꯔꯣ ꯍꯥꯏꯅ ꯃꯁꯥꯅ ꯑꯌꯥꯕ ꯄꯤꯔꯛꯂꯤ꯫ ꯑꯗꯨꯝꯅ ꯊꯥꯗꯣꯏ ꯃꯁꯥꯅꯁꯨ ꯌꯥꯔꯕꯅꯤꯅ ꯂꯨꯍꯣꯡꯕ ꯑꯁꯤ ꯀꯥꯏꯗꯅꯕ ꯍꯥꯏꯗꯨꯅ ꯊꯥꯗꯣꯏ ꯑꯃꯗꯤ ꯌꯥꯏꯐꯍꯦꯟꯕ ꯃꯈꯣꯏ ꯑꯅꯤ ꯑꯣꯏꯅ ꯂꯨꯍꯣꯡꯕꯗ ꯌꯥꯅꯈ꯭ꯔꯤ꯫ ꯑꯗꯨꯕꯨ ꯂꯩꯍꯥꯎꯗꯤ ꯃꯊꯃꯣꯏ ꯑꯗꯨ ꯏꯅꯨꯡ ꯅꯨꯡꯉꯥꯏꯖꯔꯝꯗꯦ꯫ ꯃꯥꯅ ꯄꯥꯝꯖꯕꯤ ꯂꯩꯁꯦꯝꯕꯤ ꯃꯥꯒꯤ ꯃꯍꯨꯠ ꯃꯅꯥꯎꯄꯤꯒ ꯂꯨꯍꯣꯡꯕꯗ ꯌꯥꯅꯕ ꯑꯁꯤ ꯃꯥꯗꯤ ꯅꯨꯡꯉꯥꯏꯖꯔꯝꯗꯦ꯫ ꯁꯣꯝꯗꯅ ꯂꯩꯁꯦꯝꯕꯤꯕꯨ ꯉꯥꯡꯕꯤꯇꯣꯟꯅ ꯊꯤꯅ ꯆꯩ ꯊꯥꯡꯕ ꯑꯃꯗꯤ ꯃꯥꯒꯤꯗꯃꯛ ꯀꯔꯤꯁꯨ ꯇꯝꯂꯛꯇꯦ ꯍꯥꯏꯗꯨꯅ ꯁꯥꯎꯅꯤꯡꯕꯅ ꯂꯩꯁꯦꯝꯕꯤꯕꯨ ꯑꯣꯠꯄ ꯅꯩꯕ ꯍꯧꯔꯛꯂꯝꯃꯤ꯫ ꯃꯗꯨꯕꯨ ꯈꯪꯂꯕꯁꯨ ꯍꯦꯟꯊꯣꯏꯕ ꯃꯃꯥꯗ ꯀꯔꯤꯁꯨ ꯍꯥꯏꯕ ꯉꯝꯖꯔꯝꯗꯦ꯫ ꯑꯃꯨꯛꯁꯨ ꯃꯥꯒꯤꯗꯃꯛ ꯃꯌꯨꯝ ꯊꯥꯗꯣꯛꯇꯨꯅ ꯂꯥꯛꯂꯕꯤ ꯂꯩꯁꯦꯝꯕꯤꯒꯤ ꯈꯟꯕꯗ ꯃꯥꯁꯨ ꯀꯔꯤ ꯇꯧꯒꯗꯕꯅꯣ ꯈꯪꯂꯝꯗꯦ꯫ ꯑꯃꯔꯣꯝꯗꯅ ꯃꯇꯝ ꯃꯥꯅ ꯀꯅꯥꯁꯨ ꯉꯥꯏꯕꯤꯔꯝꯗ ꯍꯧꯈꯤꯗꯨꯅ ꯉꯁꯤꯗꯤ ꯊꯥꯗꯣꯏ ꯑꯃꯗꯤ ꯌꯥꯏꯐꯍꯦꯟꯕ ꯃꯈꯣꯏ ꯑꯅꯤꯒꯤ ꯂꯨꯍꯣꯡꯕ ꯅꯨꯃꯤꯠ ꯑꯗꯨ ꯂꯥꯛꯂꯔꯤ꯫ ꯃꯅꯥꯎꯅ ꯅꯨꯡꯉꯥꯏ ꯌꯥꯏꯐꯕ ꯇꯥꯟꯈꯠꯂꯛꯄ ꯅꯨꯃꯤꯠꯁꯤꯗ ꯃꯅꯥꯎꯒꯤ ꯃꯐꯝꯗ ꯋꯥꯍꯩ ꯀꯌꯥ ꯍꯥꯏꯅꯤꯡꯂꯕꯁꯨ ꯃꯅꯥꯎꯒꯤ ꯃꯁꯛ ꯐꯥꯎꯕ ꯎꯕ ꯐꯪꯂꯣꯏꯗꯧꯔꯤ ꯂꯩꯁꯦꯝꯕꯤ ꯃꯥꯗꯤ꯫ ꯃꯗꯨ ꯐꯅ ꯑꯣꯏꯔꯕꯁꯨ ꯂꯩꯁꯦꯝꯕꯤ ꯃꯁꯛ ꯂꯣꯠꯂꯗꯨꯅ ꯐꯤꯔꯨꯛ ꯐꯤꯔꯥꯛ ꯈꯨꯝꯂꯗꯨꯅ ꯃꯅꯥꯎꯅ ꯅꯤꯡꯊꯤꯅ ꯂꯩꯇꯦꯡꯗꯨꯅ ꯂꯩꯔꯤꯕ ꯀꯥ ꯑꯗꯨꯗ ꯆꯪꯂꯛꯂꯝꯃꯤ꯫ ꯊꯥꯗꯣꯏ ꯃꯆꯦꯕꯨ ꯎꯕꯗ ꯀꯞꯅ ꯆꯦꯟꯁꯤꯜꯂꯛꯇꯨꯅ ꯃꯆꯦꯕꯨ ꯀꯣꯟꯆꯤꯟꯖꯩ꯫ ꯂꯩꯁꯦꯝꯕꯤꯁꯨ ꯀꯞꯅ ꯃꯅꯥꯎꯕꯨ ꯊꯦꯝꯖꯤꯟꯕꯤꯔꯛꯏ꯫ ꯀꯞꯀꯅꯨꯁꯤ ꯂꯩꯁꯦꯝꯕꯤ, ꯑꯩꯒꯤ ꯏꯔꯦꯝ ꯈꯥꯛꯅ ꯀꯞꯄ ꯄꯛꯆꯗꯦ꯫ ꯑꯗꯨꯕꯨ ꯏꯆꯦꯒꯤ ꯏꯕꯦꯝꯃ, ꯅꯪꯅ ꯃꯤꯒꯤ ꯃꯌꯨꯝꯗ ꯌꯨꯝꯒꯤ ꯃꯧ ꯑꯃ ꯑꯣꯏꯗꯨꯅ ꯂꯩꯕ ꯃꯇꯝꯗ ꯅꯅꯦꯝ ꯅꯀꯨ ꯑꯃꯗꯤ ꯅꯄꯨꯔꯣꯏꯕ ꯃꯥꯒꯤ ꯄꯦꯟꯅꯕꯗ ꯍꯣꯠꯅꯒꯗꯕꯅꯤ꯫ ꯅꯨꯄꯤꯒꯤ ꯄꯨꯟꯁꯤꯗꯤ ꯌꯥꯝꯅ ꯂꯨꯕꯅꯤ ꯏꯆꯦꯒꯤ ꯏꯕꯦꯝꯃ꯫ ꯅꯨꯄꯤ ꯑꯃꯅ ꯏꯃꯨꯡ ꯇꯨꯝꯅ ꯃꯥꯡꯍꯟꯕꯁꯨ ꯉꯝꯒꯅꯤ꯫ ꯅꯨꯄꯤ ꯑꯃꯅ ꯀꯥꯡꯈꯣꯡ ꯆꯥꯏꯔꯕ ꯏꯃꯨꯡ ꯑꯃꯕꯨꯁꯨ ꯇꯥꯁꯤꯟ ꯈꯣꯝꯖꯤꯟꯕ ꯂꯥꯏꯅ ꯉꯝꯕꯅꯤ꯫ ꯃꯥꯂꯦꯝ ꯑꯁꯦ ꯇꯨꯝꯈꯤꯕ ꯂꯟꯖꯥꯎ ꯀꯌꯥꯁꯦ ꯅꯨꯄꯤꯗꯒꯤ ꯍꯧꯔꯛꯈꯤꯕ ꯉꯥꯛꯇꯅꯤꯀꯣ ꯏꯆꯦꯒꯤ ꯏꯕꯦꯝꯃ꯫ ꯉꯁꯤ ꯏꯆꯦꯅ ꯍꯥꯏꯔꯤꯕꯁꯤ ꯀꯥꯎꯕ ꯌꯥꯗꯦ꯫ ꯑꯩꯈꯣꯏꯒꯤꯗꯤ ꯏꯃꯥ ꯍꯥꯏꯕꯗꯣ ꯂꯩꯖꯗꯕꯅꯤꯅ ꯄꯥꯕꯨꯡꯅ ꯏꯟꯊꯣꯛꯄꯤꯔꯕꯁꯨ ꯉꯁꯤ ꯏꯆꯦꯅ ꯑꯉꯝꯕ ꯎꯄꯥꯏ ꯁꯤꯖꯤꯟꯅꯗꯨꯅ ꯏꯅꯥꯎꯒꯤ ꯅꯨꯡꯉꯥꯏ ꯌꯥꯏꯐ ꯇꯥꯟꯈꯠꯂꯛꯄ ꯅꯨꯃꯤꯠꯁꯤꯗ ꯊꯃꯣꯏꯗ ꯑꯔꯣꯠꯄ ꯑꯃꯠꯇ ꯂꯩꯇꯅ ꯌꯥꯏꯐ ꯊꯧꯖꯥꯜ ꯄꯤꯔꯤꯕꯁꯤꯅꯤ꯫ ꯏꯅꯥꯎꯗꯤ ꯂꯥꯏꯕꯛ ꯐꯕꯤꯗ ꯑꯣꯏꯔꯛꯎ꯫ ꯅꯀꯣꯛ ꯐꯥꯎꯕ ꯆꯤꯛꯇꯅ ꯅꯄꯨꯔꯣꯏꯕ ꯃꯥꯒꯤ ꯅꯨꯡꯁꯤ ꯃꯤꯠꯌꯦꯡꯈꯥꯗ ꯅꯨꯡꯉꯥꯏ ꯌꯥꯏꯕꯤ ꯃꯔꯥꯡ ꯀꯥꯏꯅ ꯂꯩꯖꯕ ꯉꯝꯖꯔꯣ꯫ ꯅꯃꯥ ꯅꯄꯥ ꯁꯛꯂꯕ ꯅꯅꯦꯝ ꯑꯃꯗꯤ ꯅꯀꯨꯒꯤ ꯁꯦꯕꯥ ꯃꯇꯣꯜ ꯂꯣꯝꯅ ꯇꯧꯕ ꯉꯝꯖꯗꯨꯅ ꯌꯥꯏꯐꯕꯗ ꯑꯣꯏꯔꯛꯎꯀꯣ ꯏꯆꯦꯒꯤ ꯏꯕꯦꯝꯃ꯫ ꯑꯁꯨꯝꯅ ꯃꯅꯥꯎꯒꯤ ꯃꯀꯣꯛꯇ ꯅꯥꯟꯊꯕꯤꯗꯨꯅ ꯃꯅꯥꯎꯗ ꯌꯥꯏꯐ ꯊꯧꯖꯥꯜ ꯄꯤꯕꯤꯔꯝꯂꯒ ꯃꯆꯤꯟ ꯃꯅꯥꯎ ꯑꯅꯤꯗꯨ ꯀꯞꯄ ꯌꯥꯕ ꯀꯞꯃꯤꯟꯅꯔꯝꯂꯒ ꯂꯩꯁꯦꯝꯕꯤ ꯃꯀꯣꯛ ꯃꯔꯨ ꯑꯗꯨ ꯈꯣꯝꯖꯤꯟꯗꯨꯅ ꯑꯃꯨꯛ ꯍꯥꯟꯅ ꯀꯅꯥꯁꯨ ꯎꯗ꯭ꯔꯤꯉꯩ ꯀꯥ ꯑꯗꯨꯗꯒꯤ ꯊꯣꯛꯈꯤꯔꯝꯃꯤ꯫ ꯑꯗꯨꯝꯅ ꯍꯔꯥꯎ ꯇꯌꯥꯝꯕ ꯀꯌꯥꯒ ꯂꯣꯏꯅꯅ ꯊꯥꯗꯣꯏ ꯑꯃꯗꯤ ꯌꯥꯏꯐꯍꯦꯟꯕ ꯃꯈꯣꯏ ꯑꯅꯤꯒꯤ ꯂꯨꯍꯣꯡꯕ ꯑꯗꯨ ꯃꯤꯌꯥꯝ ꯈꯪꯅ ꯄꯥꯡꯊꯣꯛꯇꯨꯅ ꯂꯩꯕꯥꯛ ꯃꯤꯌꯥꯝꯅ ꯁꯥꯈꯤ ꯑꯣꯏꯗꯨꯅ ꯀꯨꯟꯗꯣ ꯀꯧꯕꯤ ꯂꯩꯔꯥꯡꯅ ꯄꯥꯈꯪ ꯂꯩꯁꯥ ꯑꯅꯤꯒꯤ ꯄꯨꯟꯁꯤꯕꯨ ꯆꯦꯠꯅ ꯊꯥꯗꯣꯛꯅꯕ ꯌꯥꯗꯅ ꯄꯨꯟꯁꯤꯟꯕꯤꯗꯨꯅ ꯄꯥꯡꯊꯣꯛꯄ ꯂꯣꯏꯈ꯭ꯔꯤ꯫ ꯂꯨꯍꯣꯡꯕ ꯑꯗꯨ ꯂꯣꯏꯔꯗꯨꯅ ꯃꯌꯥꯝ ꯄꯨꯝꯕ ꯍꯟꯅꯈ꯭ꯔꯕꯗ ꯋꯥꯔꯨꯕ ꯀꯌꯥ ꯄꯣꯊꯥꯅꯈ꯭ꯔꯕ ꯃꯇꯝꯁꯤꯗ ꯌꯥꯏꯐꯍꯦꯟꯕ ꯃꯥꯒꯤ ꯀꯥꯗ ꯆꯪꯂꯛꯏ꯫ ꯊꯥꯗꯣꯏꯁꯨ ꯆꯪꯁꯤꯜꯂꯛꯇꯨꯅ ꯌꯥꯏꯐꯍꯦꯟꯕꯒꯤ ꯃꯈꯣꯡ ꯁꯣꯛꯅ ꯈꯣꯏꯔꯝꯖꯔꯛꯏ꯫ ꯌꯥꯏꯐꯍꯦꯟꯕꯅ, ꯑꯩ ꯅꯉꯣꯟꯗ ꯄꯨꯟꯁꯤꯒꯤ ꯑꯣꯏꯅ ꯋꯥꯍꯪ ꯑꯃ ꯍꯪꯒꯦ꯫ ꯑꯩꯒꯤ ꯏꯅꯥꯛꯇ ꯅꯪꯅ ꯅꯁꯥꯅ ꯌꯥꯝꯅ ꯂꯥꯛꯂꯤꯕꯁꯦ ꯏꯃꯨꯡ ꯑꯅꯤꯁꯤꯅ ꯅꯪꯒꯗꯕ ꯏꯀꯥꯏꯕꯗꯣ ꯉꯥꯛꯅꯕ ꯈꯟꯗꯨꯅ ꯏꯐꯝꯗ ꯂꯥꯛꯄ ꯑꯣꯏꯔꯒꯗꯤ ꯅꯪꯕꯨ ꯑꯩꯅ ꯄꯨꯟꯁꯤꯁꯤꯃꯒꯤ ꯏꯆꯜ ꯑꯃꯒꯨꯝ ꯂꯧꯕ ꯉꯝꯒꯅꯤ꯫ ꯃꯃꯤꯡꯇꯒꯤ ꯑꯣꯏꯅ ꯏꯕꯥꯅꯤ ꯏꯇꯩ ꯏꯅꯥꯎ ꯍꯥꯏꯕꯗꯨ ꯑꯣꯏꯁꯤ꯫ ꯑꯗꯨꯒ ꯀꯔꯤꯒꯨꯝꯕ ꯅꯊꯃꯣꯏ ꯁꯦꯡꯅ ꯑꯩ ꯑꯃꯗꯤ ꯏꯃꯨꯡꯁꯤꯕꯨ ꯅꯨꯡꯁꯤꯗꯨꯅ ꯂꯥꯛꯄ ꯑꯣꯏꯔꯒꯗꯤ ꯑꯩꯒꯤ ꯅꯨꯡꯁꯤꯕ ꯄꯨꯝꯕ ꯑꯀꯛꯄ ꯂꯩꯇꯅ ꯅꯐꯝꯗ ꯁꯤꯟꯅꯒꯅꯤ꯫ ꯑꯗꯨꯅ ꯊꯥꯗꯣꯏ, ꯅꯊꯃꯣꯏ ꯁꯦꯡꯅ ꯏꯐꯝꯗ ꯅꯪꯒꯤ ꯑꯄꯥꯝꯕꯗꯣ ꯍꯥꯏ꯫ ꯅꯪꯒꯤ ꯑꯄꯥꯝꯕꯗꯣ ꯉꯥꯛꯅ ꯑꯩꯅ ꯆꯠꯀꯅꯤ꯫ ꯊꯥꯗꯣꯏꯁꯨ ꯌꯥꯏꯐꯍꯦꯟꯕꯗ ꯌꯦꯡꯂꯗꯨꯅ ꯇꯞꯅ, ꯏꯕꯨꯡꯕꯨ ꯑꯍꯥꯟꯕ ꯎꯖꯕ ꯃꯤꯀꯨꯞꯇ ꯅꯆꯥꯒꯤ ꯊꯃꯣꯏꯗ ꯏꯕꯨꯡꯕꯨ ꯅꯨꯡꯁꯤꯕ, ꯏꯕꯨꯡꯒꯤꯗꯃꯛ ꯂꯦꯞꯂꯒꯦ ꯍꯥꯏꯅ ꯈꯟꯖꯈꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯏꯕꯨꯡꯅ ꯏꯆꯦꯝꯗ ꯅꯨꯡꯁꯤꯖꯩ ꯍꯥꯏꯕꯗꯨ ꯈꯪꯂꯛꯄ ꯃꯤꯀꯨꯞꯇ ꯑꯉꯥꯎꯕꯤ ꯑꯩꯒꯤ ꯊꯃꯣꯏ ꯃꯆꯦꯠ ꯇꯥꯅ ꯀꯥꯏꯈꯤꯕꯅꯤ꯫ ꯏꯆꯦꯝ ꯑꯃꯗꯤ ꯏꯕꯨꯡꯒꯤ ꯈꯟꯗꯨꯅ ꯏꯁꯥꯒꯤ ꯅꯨꯡꯁꯤꯖꯕ ꯅꯪꯕꯨ ꯏꯆꯦꯝꯗ ꯈꯨꯗꯣꯜ ꯇꯝꯈꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯉꯁꯤꯗꯤ ꯏꯆꯦꯝ ꯃꯥꯅ ꯏꯐꯝꯗ ꯑꯃꯨꯛ ꯍꯟꯅ ꯁꯤꯟꯅꯕꯤꯔꯝꯂꯦ ꯈꯟꯗꯨꯅ ꯅꯪꯒꯤ ꯁꯦꯕꯥ ꯃꯇꯣꯜ ꯂꯣꯝꯅ ꯐꯪꯖꯗꯨꯅ ꯏꯃꯨꯡꯁꯤꯒꯤ ꯃꯇꯤꯛ ꯆꯥꯕꯤ ꯃꯧ ꯑꯃ ꯍꯥꯏꯕꯗꯣ ꯑꯣꯏꯗꯨꯅ ꯂꯩꯔꯒꯦ ꯍꯥꯏꯅ ꯅꯆꯜ ꯑꯩꯗꯤ ꯂꯦꯞꯂꯦ꯫ ꯑꯉꯥꯎꯕꯤ, ꯀꯔꯤꯁꯨ ꯈꯪꯖꯗ꯭ꯔꯕꯤ ꯅꯆꯜ ꯑꯩꯕꯨ ꯏꯕꯨꯡꯅ ꯃꯄꯣꯛꯁꯤꯃꯒꯤ ꯁꯦꯟꯅꯕꯤꯌꯨ꯫ ꯅꯪꯒꯤ ꯅꯨꯡꯁꯤ ꯃꯤꯠꯌꯦꯡꯈꯥꯗ ꯑꯩꯒꯤ ꯄꯨꯟꯁꯤꯅ ꯅꯨꯡꯉꯥꯏꯅ ꯂꯩꯖꯒꯦ꯫ ꯁꯤ ꯍꯥꯏꯗꯨꯅ ꯌꯥꯏꯐꯍꯦꯟꯕꯒꯤ ꯃꯈꯣꯡ ꯁꯣꯛꯅ ꯑꯃꯨꯛ ꯍꯟꯅ ꯈꯣꯏꯔꯝꯖꯔꯛꯏ꯫ ꯌꯥꯏꯐꯍꯦꯟꯕꯁꯨ ꯊꯥꯗꯣꯏꯕꯨ ꯍꯨꯒꯠꯄꯤꯗꯨꯅ ꯃꯀꯣꯛꯇ ꯅꯨꯡꯁꯤꯅ ꯅꯥꯟꯕꯤꯗꯨꯅ ꯅꯣꯛꯃꯤꯕ ꯃꯥꯏꯊꯣꯡ ꯑꯃꯒ ꯂꯣꯏꯅꯅ ꯑꯩꯒꯤ ꯅꯨꯡꯁꯤꯕ ꯄꯨꯝꯕ ꯑꯈꯥꯛꯄ ꯂꯩꯇ ꯅꯪꯒꯤ ꯅꯐꯝꯗ ꯄꯤꯒꯅꯤ ꯊꯥꯗꯣꯏ꯫ ꯑꯩꯒꯤ ꯂꯩꯅꯥꯏꯗ꯭ꯔꯕ ꯃꯄꯨꯗꯤ
ngasi haiba numitsidagi nangna oirabani si haiduna thadoi ba mathada zena konchinbirami thadoi so harauna mitlu anidadi thingbangam da mapi sinthazaduna yaifa henbagi mathanungda nokphe tawjarami somdana ngangbitongi otpanaiba kayadu khangnaba hotnabada leisembi madi mapum thitli ngasi su leisembi chak adu loisinaba kanna hotnaringai ngangbiton chakomda changlaktuna makhwang adu metladuna leisembi de yenglaga namit na waton lom na matam si phawba chak adu phawba loisinba ngamdritubu namma na paduna karisu takpi tambiraktrabani ibeba nangbo nayum palabane haiduna nasang talakli nangi namma asiba napaduna nangi de haina phanik matat ama phaw pipirakpasu nati ichasi nangna nam phaduna laisinbiraga naning pangtaw tawbadi yaroi nangak samlaktuna napamde ingadabani khangu laisemi sauningna manemda yengladuna aigi laiwe khraba imadudi nanggamna tawkhidi namit na wato lomlaba matam asi phawba pongkhai imadi tumluraga hojikte isau lambiri sibu thibong lambirakpagiro adugi oiragadi namau lairabidi imagi thibong soidana pijagani ngayak ngaibiro ima kari namma asibaduna adumna ngangu sau haina takpi tambiramrani he namma na pana kwaita thadokpagi haunabi mathak makha naidrina nang henthoibasu labuktagi wana halakpada ngangnaramlibadu taraduna changlaktuna kari muktongnaragi leisembe wana halakpasida amuk launa leremlibsibo ibunga nangi nubisina imada tathida oina ngangini he nangi nubisibu wakhal tanaba nangna khara hayuko leisembe nang imada kari hadiragi imana su sauribase ngasai nong he alakpadagi tawriba thabak mayamsidi khangdana hojik namit na wato lomlaba matamsida yakaireklaga chak loidrine isau langlibani mathibong chabaga lekai koiduna iwangangnaba katawduna leirabanina siramda yaurba sifawba yumgi thabak makup mata amatadi khangdre leisembe si haiduna laisembi mamaida kupakna khangtha thai laisembi su mamai edo makutna paisenduna henthoibada yengladuna oh nang magna ingonda khotharaba nangbu ai laurubada thorappa khudingmak thengnaba gamlane haikibado masi oire taningde thakha naidaba saradana nangbu popuna mamangondadi nangna nganglibada adumna ngangba sakpa gamloine nangbu popuna manatabadina adumna ngangli sagliba natro pharabasu patrabasu aigidi aibu bopu imani imagi mafamda lal haijaw ngambi tonchu nokphe tawduna mamai edo onthoki laisembi warauna nokphe tawduna henthoibada yengladuna mitlu anidadi pirangni ichotchotna oh nangi tungenduna lekai miyamsina aibu thina ngangna hanbada natana nangbu popina masigi miyot minai kaya khanglakpase aina lanbagi oire ima leijadabi aigidi inem oirabasu aibu popi imani khanduna imana pambu khudingmak tawrakpase aigi ral oireko chum aidi ima leite aigi laiwe khrabi imado kholle kaisida lamchat sajat chumbada mathak thongba makha thaba kayada thogalon kaidabada sakna sonaramlibani adabu nangi namasina aibudu otlaba phawba aigi thamoi kaigadabu wafam kaya hairabu phawba nang yengduna tahaduna leiba ngamlibadubu badubu oire nangna aigidamak lepkani haikibado mamaugi wa adu tarubadagi ngangbiton mamauda muna yenglei henthoibasu wa makha taba ngamda leisembibu yengduna leijari leisembi sintharakliba mapedo teithokduna kapna kapna aigidi ima leite aine inkhalakpa matamthagi imana aibu langthokduna thamlamana mama leitrabi aibu inemu oiribi mana macha sakna okta singda kaya takpi tambiga haibadi khandaduna nangi nungsibi namasina tawriba thabak mayam asidabo aina karamna phaba yumamagi yumburimbi oigadawribano henthoibasu tapna leisembe ngangbitonsu mamaugi wa adu tarubadagi kanchiluraba mathamoy adu mahi langlaklaba mali mapi sinthari leisembisu kapna kapna adumak makha tari takpi tambiraktraba aibu mama sakna nangi imanung sibisina takpi tambiramlabadi ngasi aina oiriba matawasi oiramleko adubu phar aina lanba aina loina lanba mama kaina khribi aigi irane si haiduna sangsilaktuna ngangbitongi makhong sokna khoiramjaduna kapna kapna ima namau lal namau phatabi aina ngaki sakiba pumba mama kaina khibana takpi tambiraktabana ngaki sakibane wadu loidringi ngangbitona imaulati imaudi khwaidagi matik chabi yumburimbi amani si haiduna
ꯃꯃꯧꯕꯨ ꯍꯧꯒꯠꯄꯤꯗꯨꯅ ꯃꯊꯥꯗ ꯆꯦꯠꯅ ꯀꯣꯟꯁꯤꯟꯖꯩ꯫ ꯉꯥꯡꯕꯤꯇꯣꯟ ꯃꯆꯥꯗ ꯑꯃꯨꯛ ꯌꯦꯡꯗꯨꯅ ꯇꯞꯅ "ꯏꯕꯨꯡꯉꯣ, ꯏꯃꯥꯁꯤ ꯌꯨꯝꯁꯤꯗ ꯍꯦꯛ ꯂꯥꯛꯄꯗꯒꯤ ꯅꯪꯒꯤ ꯅꯕꯣꯛ ꯑꯃꯗꯤ ꯅꯄꯨꯅ ꯑꯣꯠ ꯅꯩꯗꯨꯅ ꯑꯋꯥꯕ ꯀꯌꯥ ꯈꯥꯡꯗꯨꯅ ꯂꯥꯛꯂꯕꯅꯤ꯫ ꯅꯄꯨ ꯅꯕꯣꯛ ꯃꯈꯣꯏꯅ ꯂꯥꯏꯑꯣꯏꯈ꯭ꯔꯕ ꯃꯇꯝ, ꯅꯪꯅ ꯊꯥ 9 ꯁꯨꯔꯛꯄ ꯃꯇꯝ ꯑꯗꯨꯗ ꯅꯪꯒꯤ ꯅꯄꯥꯕꯨꯡꯅ ꯅꯨꯄꯤ ꯑꯇꯣꯝꯕꯤ ꯑꯃ ꯄꯨꯁꯤꯜꯂꯛꯇꯨꯅ ꯏꯃꯥ ꯏꯆꯥꯕꯨ ꯅꯄꯥꯕꯨꯡꯅ ꯏꯟꯊꯣꯛꯈꯤꯕꯗꯣ꯫ ꯏꯆꯥꯅ ꯆꯍꯤ 4 ꯁꯨꯔꯛꯄ ꯃꯇꯝ ꯑꯗꯨꯗ ꯋꯥꯈꯜ ꯇꯥꯗ꯭ꯔꯤꯕ ꯏꯆꯥꯕꯨ ꯊꯥꯗꯣꯛꯇꯨꯅ ꯅꯨꯄꯤ ꯑꯇꯣꯝꯕꯤꯒꯤ ꯃꯇꯨꯡ ꯏꯟꯅꯗꯨꯅ ꯅꯪꯒꯤ ꯄꯥꯕꯨꯡꯁꯨ ꯆꯠꯈꯤꯕ꯫ ꯅꯨꯃꯤꯠ ꯑꯗꯨꯗꯒꯤ ꯍꯧꯗꯨꯅ ꯃꯤꯑꯣꯏ ꯑꯃꯠꯇꯗ ꯑꯩꯒꯤ ꯃꯤꯅꯨꯡꯁꯤ ꯄꯤꯔꯔꯣꯏ, ꯊꯃꯣꯏ ꯄꯥꯟꯗꯕꯤ ꯑꯃ ꯑꯣꯏꯔꯒꯦ ꯈꯟꯈꯤꯗꯨꯅ ꯏꯆꯥ ꯅꯉꯣꯟꯗ ꯐꯥꯎ ꯃꯃꯥ ꯑꯃ ꯑꯣꯏꯅ ꯑꯩꯒꯤ ꯅꯨꯡꯁꯤꯕꯨ ꯄꯤꯈꯤꯗꯕꯅꯤ꯫ ꯑꯗꯨꯕꯨ ꯉꯁꯤꯗꯤ ꯑꯩꯒꯤ ꯏꯃꯧꯒꯤ ꯋꯥꯍꯩ ꯀꯌꯥꯁꯤꯅ ꯑꯋꯥꯕ ꯀꯌꯥ ꯑꯗꯨꯅ ꯃꯇꯝ ꯀꯨꯏꯅ ꯐꯨꯝꯖꯤꯟꯗꯨꯅ ꯀꯟꯁꯤꯜꯂꯨꯔꯕ ꯅꯃꯥ ꯑꯩꯒꯤ ꯊꯃꯣꯏꯕꯨ ꯑꯃꯨꯛ ꯍꯟꯅ ꯃꯍꯤ ꯆꯤꯜꯍꯟꯗꯨꯅ ꯃꯤꯅꯨꯡꯁꯤ ꯍꯥꯏꯕꯗꯨ ꯐꯨꯗꯣꯛꯍꯜꯂꯔꯦ" ꯁꯤ ꯍꯥꯏꯗꯨꯅ ꯀꯞꯅ ꯀꯞꯅ ꯂꯩꯁꯦꯝꯕꯤꯒꯤ ꯃꯀꯣꯛꯇ ꯅꯨꯡꯁꯤꯅ ꯅꯥꯟꯕꯤꯗꯨꯅ "ꯉꯁꯤ ꯍꯥꯏꯕ ꯅꯨꯃꯤꯠꯁꯤꯗꯒꯤ ꯏꯃꯧꯒꯤ ꯀꯥꯏꯅꯈ꯭ꯔꯕꯤ ꯅꯃꯥ ꯑꯗꯨꯒꯤ ꯃꯍꯨꯠꯇ ꯅꯅꯦꯝ ꯑꯩꯅ ꯁꯤꯟꯗꯨꯅ ꯏꯃꯧꯕꯨ ꯑꯣꯛꯇꯁꯤꯡꯗ ꯀꯌꯥ ꯑꯐ ꯐꯠꯇ ꯀꯌꯥ ꯇꯥꯛꯄꯤ ꯇꯝꯕꯤꯒꯅꯤ" ꯁꯤ ꯍꯥꯏꯗꯨꯅ ꯃꯃꯧꯕꯨ ꯃꯊꯥꯗ ꯆꯦꯠꯅ ꯀꯣꯟꯁꯤꯟꯖꯩ꯫ ꯍꯦꯟꯊꯣꯏꯕꯁꯨ ꯍꯣꯡꯂꯛꯂꯤꯕ ꯃꯃꯥꯒꯤ ꯃꯇꯧ ꯑꯗꯨ ꯎꯖꯕꯗ ꯍꯔꯥꯎꯅ ꯃꯃꯥ ꯑꯃꯗꯤ ꯃꯥꯒꯤꯗꯃꯛ ꯑꯋꯥꯕ ꯀꯌꯥ ꯃꯥꯌꯣꯛꯅꯔꯛꯂꯕꯤ ꯃꯥꯒꯤ ꯂꯩꯁꯦꯝꯕꯤꯕꯨ ꯌꯦꯡꯖꯗꯨꯅ ꯍꯔꯥꯎꯅ ꯅꯣꯛꯆꯔꯤ꯫ ꯑꯗꯨꯝꯅ ꯅꯨꯃꯤꯠ ꯑꯗꯨꯗꯒꯤ ꯂꯩꯁꯦꯝꯕꯤ ꯃꯥꯒꯤ ꯅꯨꯡꯁꯤ ꯊꯧꯔꯤꯅ ꯃꯆꯦꯠ ꯃꯆꯦꯠ ꯇꯥꯅ ꯀꯥꯏꯔꯨꯔꯕ ꯃꯃꯥ ꯃꯆꯥꯒꯤ ꯄꯨꯟꯁꯤꯕꯨ ꯑꯃꯨꯛ ꯍꯟꯅ ꯄꯨꯟꯁꯤꯟꯕ ꯉꯝꯗꯨꯅ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯃꯅꯤ ꯃꯃꯧ ꯑꯃꯗꯤ ꯃꯄꯨꯔꯣꯏꯕꯒꯤ ꯁꯦꯕꯥ ꯐꯪꯖꯗꯨꯅ ꯅꯨꯡꯉꯥꯏꯅ ꯄꯨꯟꯁꯤ ꯂꯦꯟꯈ꯭ꯔꯦ ꯂꯩꯁꯦꯝꯕꯤ ꯃꯥꯁꯨ꯫ ꯁꯣꯝꯗꯅ ꯊꯥꯗꯣꯏꯗꯤ ꯍꯥꯟꯅꯗꯒꯤ ꯏꯃꯨꯡꯒꯤ ꯊꯕꯛ ꯀꯌꯥ ꯇꯧꯔꯛꯇꯕꯅꯤꯅ ꯊꯕꯛ ꯑꯃ ꯇꯧꯕꯗ ꯑꯁꯣꯏꯕ ꯑꯔꯥꯟꯕ ꯉꯥꯛꯇ ꯑꯣꯏꯕꯅ ꯂꯩꯍꯥꯎꯅ ꯊꯥꯗꯣꯏꯕꯨ ꯃꯃꯣꯝ ꯁꯛꯅ ꯆꯩ ꯊꯥꯡꯗꯨꯅ ꯇꯥꯛꯄꯤꯕ ꯌꯥꯕ ꯇꯥꯛꯄꯤ ꯇꯝꯕꯤꯔꯝꯃꯤ꯫ ꯃꯃꯧ ꯃꯉꯥꯎ ꯊꯤꯕꯤ ꯑꯗꯨꯅ ꯈꯣꯟꯊꯤ ꯆꯥꯗꯅꯕ ꯍꯥꯏꯗꯨꯅ ꯀꯣꯏꯆꯦꯟ ꯆꯦꯟꯖꯔꯤꯕ ꯃꯇꯧ ꯑꯗꯨ ꯌꯦꯡꯖꯔꯒ ꯃꯅꯤ ꯑꯃꯗꯤ ꯂꯩꯍꯥꯎ ꯄꯦꯟꯅ ꯅꯣꯛꯆꯔꯤ꯫ ꯁꯣꯝꯗꯁꯨ ꯉꯥꯡꯕꯤꯇꯣꯟꯒꯤ ꯋꯥꯈꯜ ꯍꯣꯡꯈꯤꯗꯨꯅ ꯃꯅꯤ ꯃꯃꯧ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯂꯩꯔꯛꯄ ꯃꯇꯧ ꯀꯌꯥ ꯑꯗꯨꯅ ꯂꯩꯀꯥꯏ ꯑꯗꯨ ꯋꯥꯔꯤꯅꯔꯝꯃꯤ꯫ ꯃꯆꯥꯅ ꯅꯨꯡꯉꯥꯏꯅ ꯂꯩꯔꯦ ꯍꯥꯏꯕ ꯄꯥꯎ ꯑꯗꯨ ꯇꯥꯕꯗ ꯃꯥꯡꯒꯣꯜꯖꯥꯎꯅꯁꯨ ꯃꯆꯥꯕꯨ ꯂꯧꯈꯠꯄꯤꯔꯒꯦ ꯍꯥꯏꯅ ꯈꯟꯗꯨꯅ ꯑꯐꯕ ꯅꯨꯃꯤꯠ ꯑꯃꯗ ꯃꯆꯥꯕꯨ ꯂꯧꯈꯠꯂꯅꯤ ꯍꯥꯏꯅ ꯌꯨꯝꯅꯥꯛ ꯁꯥꯒꯩ ꯑꯣꯟꯈ꯭ꯔꯕ ꯃꯆꯥ ꯅꯤꯡꯉꯣꯜ ꯑꯅꯤꯃꯛ ꯀꯧꯔꯝꯃꯤ꯫ ꯉꯁꯤꯗꯤ ꯂꯩꯁꯦꯝꯕꯤ ꯌꯥꯝꯅ ꯍꯔꯥꯎꯖꯔꯝꯃꯤ꯫ ꯍꯔꯥꯎ ꯇꯌꯥꯝꯕ ꯀꯌꯥ ꯑꯗꯨꯒꯤ ꯃꯔꯛꯇ ꯃꯕꯨꯛꯅꯤꯡ ꯅꯨꯡꯁꯤꯕ ꯑꯃꯁꯨ ꯌꯥꯎꯔꯤ꯫ ꯃꯥꯕꯨ ꯉꯁꯤ ꯂꯧꯈꯠꯄꯤꯔꯅꯤ ꯈꯟꯕꯗ ꯍꯔꯥꯎꯅ ꯃꯅꯤ ꯃꯃꯧ ꯑꯗꯨ ꯃꯀꯦ ꯁꯦꯝꯗꯨꯅ ꯅꯨꯡꯁꯤꯅꯅ ꯂꯩꯖꯔꯤ꯫ ꯉꯥꯡꯕꯤꯇꯣꯟꯁꯨ ꯃꯃꯧꯒꯤ ꯃꯄꯥꯝꯗ ꯆꯠꯅꯕ ꯍꯥꯏꯗꯨꯅ ꯂꯩꯖꯕ ꯀꯌꯥ ꯄꯨꯊꯣꯛꯇꯨꯅ ꯃꯅꯤ ꯃꯃꯧ ꯐꯖꯕ ꯈꯟꯗꯨꯅ ꯂꯩꯔꯤ꯫ ꯁꯣꯝꯗꯅ ꯀꯝꯗꯧꯔꯤ? ꯊꯥꯗꯣꯏꯁꯨ ꯉꯁꯤ ꯃꯆꯦꯕꯨ ꯂꯧꯈꯠꯄꯤꯔꯅꯤ ꯄꯥꯎ ꯇꯥꯕꯗ ꯍꯔꯥꯎꯔꯗꯨꯅ ꯏꯃꯨꯡꯒꯤ ꯊꯕꯛ ꯀꯌꯥ ꯊꯨꯅ ꯂꯣꯏꯁꯤꯜꯂꯤꯕꯗꯨ ꯎꯕꯗ ꯂꯩꯍꯥꯎ ꯅꯣꯛꯆꯔꯝꯃꯤ꯫ ꯑꯗꯨꯝꯅ ꯊꯕꯛ ꯀꯌꯥ ꯂꯣꯏꯁꯤꯟꯕ ꯂꯣꯏꯕꯒ ꯏꯪꯈ꯭ꯔꯕ ꯑꯌꯨꯛ ꯑꯗꯨꯗ ꯆꯦꯟꯊꯣꯛꯈꯤꯗꯨꯅ ꯀꯣꯟꯌꯥꯝ ꯑꯃ ꯄꯨꯊꯣꯛꯇꯨꯅ ꯐꯦꯡꯕ ꯍꯧꯈ꯭ꯔꯦ꯫ ꯂꯩꯍꯥꯎ ꯃꯃꯧꯅ ꯇꯧꯔꯤꯕꯗꯨ ꯌꯦꯡꯗꯨꯅ ꯅꯣꯛꯐꯦꯠ ꯇꯧꯗꯨꯅ ꯏꯁꯤꯡ ꯈꯔ ꯂꯨꯝꯂꯨꯗꯨꯅ ꯄꯨꯊꯣꯔꯛꯇꯨꯅ ꯃꯃꯥꯏ ꯃꯃꯤꯠ ꯍꯥꯃꯨꯛꯅ ꯀꯣꯏꯇꯩ ꯇꯩꯕ ꯃꯈꯩ ꯇꯧꯔꯤꯕ ꯃꯇꯧ ꯑꯗꯨ ꯌꯦꯡꯗꯨꯅ ꯅꯣꯛꯃꯤ ꯅꯣꯛꯃꯤ ꯍꯥꯏꯔꯛꯂꯝꯃꯤ꯫ "ꯕꯦꯝꯃꯥ, ꯁꯤ ꯏꯃꯥꯅ ꯁꯥꯍꯜꯂꯤꯕ ꯏꯁꯤꯡ ꯑꯁꯤꯅ ꯀꯣꯟꯁꯤ ꯆꯥꯝꯂꯣ, ꯊꯨꯅ ꯂꯣꯏꯁꯤꯟꯁꯤꯀꯣ, ꯉꯁꯤꯗꯤ ꯏꯃꯥꯁꯨ ꯌꯥꯎꯅ ꯅꯆꯦꯕꯨ ꯂꯧꯈꯠꯄ ꯑꯗꯨ ꯆꯠꯀꯗꯧꯔꯤꯕꯅꯤ" ꯁꯤ ꯍꯥꯏꯗꯨꯅ ꯂꯩꯍꯥꯎꯁꯨ ꯃꯇꯦꯡ ꯄꯥꯡꯁꯤꯜꯂꯛꯇꯨꯅ ꯃꯅꯤ ꯃꯃꯧ ꯆꯪꯗꯨꯅ ꯀꯣꯟ ꯑꯗꯨ ꯐꯦꯡꯕ ꯂꯣꯏꯁꯤꯟꯃꯤꯟꯅꯗꯨꯅ ꯃꯅꯤ ꯃꯃꯧ ꯑꯅꯤꯃꯛ ꯄꯨꯟꯅ ꯍꯔꯥꯎꯅ ꯅꯤꯡꯊꯤꯖꯔꯕ ꯐꯤꯖꯦꯠ ꯀꯌꯥ ꯂꯩꯇꯦꯡꯂꯗꯨꯅ ꯃꯃꯧꯒꯤ ꯃꯄꯥꯝ ꯂꯝꯗꯝ ꯇꯝꯅ ꯆꯠꯃꯤꯟꯅꯈ꯭ꯔꯤ꯫ ꯑꯗꯨꯝꯅ ꯊꯥꯗꯣꯏ ꯑꯃꯗꯤ ꯂꯩꯍꯥꯎꯁꯨ ꯌꯧꯔꯛꯂꯗꯨꯅ ꯃꯥꯡꯒꯣꯜꯖꯥꯎꯒ ꯄꯨꯟꯅ ꯅꯨꯡꯉꯥꯏꯔꯕ ꯋꯥꯔꯤ ꯀꯌꯥ ꯁꯥꯟꯅꯗꯨꯅ ꯂꯩꯁꯦꯝꯕꯤ ꯑꯃꯗꯤ ꯉꯥꯡꯕꯤꯇꯣꯟꯕꯨ ꯂꯥꯛꯄ ꯉꯥꯏꯖꯔꯤ꯫ ꯉꯥꯏꯍꯥꯛ ꯑꯗꯨ ꯉꯥꯏꯔꯕꯒꯤ ꯇꯨꯡꯗ ꯂꯩꯁꯦꯝꯕꯤ ꯑꯃꯗꯤ ꯉꯥꯡꯕꯤꯇꯣꯟꯁꯨ ꯌꯧꯁꯤꯜꯂꯛꯇꯨꯅ ꯂꯩꯁꯦꯝꯕꯤ ꯑꯃꯗꯤ ꯊꯥꯗꯣꯏ ꯃꯆꯤꯟ ꯃꯅꯥꯎ ꯑꯅꯤꯃꯛ ꯆꯦꯟꯅ ꯂꯦꯡꯒꯣꯟꯅꯗꯨꯅ ꯀꯞꯃꯤꯟꯅꯔꯝꯃꯤ꯫ ꯃꯆꯤन मनाव अनिगी मतौ अदु येंगलदुना लैहाउ चंगसिलक्तुना लैसेंबी अमदी ममौगी मकोक्ता नुंगसिना नानबीदुना लैसेंबीदा येंगलगा हाइरक्लमी इमाना खोइदाजखिबदी इचाबुनी अदुबु इचाबु इमौ ओइना फंखिद्रबसु इमा करिसु वारौदे इचागी नरेमखाक ओइबनर खंगदे अैगी इमौसी इचागम थौना लैबी अखांग कनबी मतिक चारबी नुपी अमा ओइरम इचादी अतांगबनी इचाना ननाउसिंगसिदा खाइबिरमीब नंगी थौना लिंगजल अमदी नंगी वाखलोन कयादो ननाउसिंगसिदसु याउ इमाना हाइगदबदी निंगोल मपोकसे यामना लुबनी इचासा नुपी ओइना पोकलुबसी ख्वाइदगी लाइबक फरबी अमनी नुपी हाइबसिना
ꯍꯧꯔꯛꯄ ꯍꯥꯏꯕꯗꯣ ꯑꯣꯏꯕꯅꯤ ꯍꯥꯏꯕꯁꯤ ꯀꯥꯎꯒꯅꯨꯀꯣ ꯏꯆꯥꯁꯥ